हायरी टीवी की पाउदी यावरिबसिदि नखोइगी इमा बाबा नत्रा मसिना ताकदि मफमसिदा जोबु तुपाकीनि हाइदन फमदुन लेरिबसि जोय हारिबि एवलिन नि मचानुपीदु ओइरमले बेकीना हंगि वाहंगिसदा मा पाखुम करिमता पीदे वादी ngang मफमसिदा थादोकना चटकी मसिदि बेकीना मांगवंदा नंग करि दो यावरबनो हाइदन हंजिन हंजिन हंगि अदुबु जोय सि नोकफेट तौरमलगा वा मसिना मथा ngangamदना मफमसिदि चटख्रे उलिबा टीवी की पाउसिदना एवलिन अमदि वोइमन की फोटो उतुना कनागुमबना मसिगी मियो एनिसि थेंगनबि यावरबदि पुलिसता पाउ पीबिगदबनि हाइदन लाउथोगि अदुगा नाकलमदना वाथोक ओइरिबा IRS की बिल्डिंग्स दु उलगले मफमसिदा लेरिबा मियामसि पाखनदुना मागी लाउदुना सेनरी अदुगा एवलिन सु तोफम खंगदना मफमसिदा लेप्तुन लेरिबनि तंजास्ता वोइमन संगसिलक्तुना माबु चिंगनु पुरगा चटख्रे एवलिन मांगोन हंगली आइगी पुरोइबदि हाइंग अमा फावबा हातपंग अमा मिसंगते अदुगा मतौ करम नंगा मागसि अतोप वर्जन अमममगी मियोय अमखक्तो ओइगदोरिबन मसिदा वोइमन मांगोन भापताननबगिदमता हाइरी मल्टीवर्स की वाखलोल असि नंगना खंगदबगिनि मफमसिदा नंगना खल्लिबा अपिकपा वाखल अमा फावबा अतोप यूनिवर्स अमददि पुंसी अमा ओइना लैगदोरिबनि हाइबगे अर्थदि नंगी वाखलदा खल्लिबा अपिकपा डिसिजन अमा फावबा अतोप यूनिवर्स अमददि असेंबा थौदोक ओइना थोकदोरिबनि अदुबा हौजिकसु वोइमन हाइरि वाफमसिंग असि एवलिन भापताबा ngamdri अदुगा कास्ट सेक्युरिटी सिंगना मखोइबु कोइथि थिरलिबनि मस्तिगी मखोइ लोटनबगिदमक्ता अतोप का अमदा वोइमन एवलिन बु चिंगनु पुसिनख्रे अदुगा टेबल अमगी मखादा संसिनदर मखोइ लोटुन लेरिबनि तंजास्ता एवलिन मागी मपा गोंगोंग निंसिंगले अदुगा हाइरि अखोइ मफमसदा सुम लोटुन लेबि याररोय अइगी पपादो नाइतोम तादुन लेहोरे माबु लौरुदबा यारोय वोइमन खुमलै करिमता पाखत्कनु माबु इन सेप ओइगदम मफम अमदा थमलमलबनि असुन हाइबगा गोंगोंग हाइरिबु दुपासि उलकप मतमददि थोंगलिबि इरांगसि करिमता खंगबा तौदना कामदा सापु चादर लेरि थोमदना वोइमन मागी मोबाइल फोन से पुथोक्तुना मल्टीवर्स की मरमदा भापताननबगिदमक्ता एवलिन दा ताडिबनि मयाइ सब चान लेरिबसि नंगी यूनिवर्स नि मफमसिदनि नंगना लेरिबसि अदुगा अतोप कांगोइसिंग असि सु यूनिवर्स ngaktani मफमसिदसु नंगा चप मानबा वर्जन अमम लोइन लेरिबा ngaktani मसिगुम यूनिवर्स असे मसिंग थिंगमदन लेरिबनि मरमदुना नंगा मानबा वर्जन सु मसिंग थिंगमदबम खै लेरिबनि अदुगा अइना लालिबा यूनिवर्स असि ममिंगना अल्फावर्स कौइ मफम अदुदगी नंगबु कन्नबगिदमक्ता मसिगी यूनिवर्स असि दैना लालिबनि असुन हाइबगा अल्फावर्स लेरिबा वेमन गी असेंग भागचांग सुलले मखोइगी यूनिवर्स असि टेक्नोलॉजी की लमदा अदुकी मतिक चौखटपा मफम हाइबदु ओइरे मतंगस्त उलिबा सक्तमसि अल्फा वेमन की कांगुन चलिबसि बेन अमगी मनुंगदनि अदुगा मखोइना गाडी थौलिबा मफमसि मांग ताकलबा संसार मगी मौंग मतौदा सुउबा फंगले बैकग्राउंड की वेमन की खोंजेल मखातान हाइरी आइगी मिंग से नंगना अल्फा वेमन हाइना कौबु यागनि अखोइगी संसार अदुदी अदुकी मतिक टेक्नोलॉजी द चौखटपा हाइबदु ओइरबनि मरमदुना यूनिवर्स अमदगी अतोप यूनिवर्स अमदा लेबा वर्जन अमदा जंपिंग तौबगी टेक्निक असि अखोइगी यूनिवर्स ने इहान हाना पुथोखिबनि अखोइगी यूनिवर्स अदुददी नंग से अदुकी मतिक ममिंग चटलबा अफावबा साइंटिस्ट अमसु ओइरबनि मयाम लाई अमगुम लाटनबा मिसक हाइबदु ओइरबनि मसिंग थिंगमदना मल्टीवर्स हाइबसि लै मरमदुना अखोइ इसामकी वर्जन सु मसिंग थिंगमदना लै हाइबा वाफमसि मयामदु उननबगिदमक्ता माना अनौबु थौंग अम पुथोरखिबनि हाइबदि अतोप यूनिवर्स द लेरिबा मसामकी वर्जन गा मसागा पाउ फाउनबगी ओइबा थौंग अमनि अदुम तौरगदी अतोप यूनिवर्स द लेरिबा मसामकी वर्जन अदुद यावजरिबा लौसिंग ज्ञान मागी मेमोरी मागी हाइसिंगबा अमदि इमोशन सिंगसु लोइना कनेक्ट तौनदुना लौथौक लौसिन तौबु याहलिबनि मसिदा एवलिना नंगना हाइरिबसनदी नंगोनसु अहेनबा तौबु ngamba मगुन क्याम याहललिबा सिगुमना तौबु यारिबरा मसिदा वेमन्ना होय मानी सुमी मदुगी थौंग अदमक तौगदोरिबनि मसिगी थौंग सिबु वर्स जंपिंग हाइना सु कौइ अदुगा नंगसु याम थुना हौजिमक मसिगी थौंग सि तमदबा यादे असुना हारपदा एवलिन सिंगकपदा लोइख्रे वेमन्ना मसिगी थौंग सि तमदुना नंगना हेउ तारबदी जोबु तुपाकी हारिबु नुपीदुगी मखुत्तगी नंगी थवाई कंजबा ngamgani मसिंग मतुंग वेमन्ना मीन सारमबा टेबल मखादा नपतुना थमलबा सुंगम मान साइख्रे माना सुम तौरिबसि जंपिंग पैड एक्टिवेट तौननबगिदमक्ता होनरिबनि हाइबदे एनिंगा साइसु हाइजेख्रे मसादा हाइनदबा साउनिंगबा अकीबा थुकटबा हंगोइबा अमदि इमोशन फावबा थबकसिंग तौरगा जंपिंग पैड एक्टिवेट तौननबगिदमक्ता होनरिबनि हाइबदे अतोप यूनिवर्स की वर्जन अमगा कनेक्ट तौननबगिदमक्ता होनरिबनि असुमना मागी नाकोंग थेलिबा डिवाइस असुदा नमदुना एक्टिवेट तौख्रे वेमन हाइरे ओजे अखोइगी माइकेतमना गार्ड अनि संगसिलगले मरमदुना मिचम छादुना मयामनक्ता संगसिनदुना लोटनबा होनगदबनि तंजास्ता एवलिन साउन हाइरे मसिगी थबकसिंगसु अइमोना तौहलिबा करिगिनो नखोइ यूनिवर्स की एवलिन अदु दोइना तौहनबा याद्रा अल्फा वेमन खुमलै अखोइगी संसार अदुगे एवलिन दी सीख्रे मसिंग मतुंगदा मखोइ सेंथोरक्तुना मयाम लाउदुना सेंथोरलिबसिगी मरक्ति यावसिनख्रे अदुगा कामगी मनुंगदा मुक सेंसलक्तुना लोटलरे एवलिन हंगली नखोइगी संसार अदुदा इना मतौ करम सीरिबन मसिदु वेमन्ना नंग लिसिंग लोंगी मथक्ता सीखिबदो आइगी मिटसिमंगना उरबनि अदुगा सीरिबा खुसी खुदिमा अदो नंगबो हाखिबा ngaktani असुम हारगुदा एवलिन स्टिंगकपा मथि कीबतना पिक थनख्रे मानम खताना हंगली करिगिदमक्तनो आइबो हाटपा पामलिबदुबु अदुम तौरिबदु कनानो मसिदु वेमन्ना नंगबो हाटपा पामलिबि मिसकदो नुपी यमनि मादी ओमनिवर्सल ओइबा मिसकमनि मयामदा भापताना हाइजरमगे ओमनिवर्सल हाइबदि मल्टीवर्स की हेक मफम खुदिमक्ता मतम खुदिमक्ता लैनिंग मफम अमदा लैबा ngamba मिसकदबु ओमनिवर्सल ओइबा कौइ वेमन मखातारी माबु थेंगाइनबा हाइबसि ओइथोक्तबनि महागदो यामा साथीबा नुपी यमनि माना पामलिबसि मल्टीवर्स की हेक लैरिबा यूनिवर्स खुदिमक पुथुगाइदुन मांग ताखनबा दुनि नुपीदुगी ममिंगना जोबु तुपाकी कौइ असुम वारी साननिंगै मफमसिदा सेक्युरिटी सिंग संगसिलले मसिदगी वेमन अमदि एवलिन सि कामगी मनुंगदम संगसिलक्तन लोटले ओजे एवलिन हाइरी मल्टीवर्स असि लैरिबा यूनिवर्स असि अतुकी मतिक मसिंग यामी हाइबदाइ
ꯅꯨꯄꯤꯗꯨꯅ ꯃꯥꯡꯍꯟꯕ ꯄꯥꯝꯂꯤꯕ ꯈꯔꯕꯨꯗꯤ ꯃꯥꯡꯖꯈ꯭ꯔꯁꯨꯅꯨ ꯃꯗꯨꯗ ꯊꯣꯏꯗꯣꯛꯅ ꯑꯀꯥꯏꯕ ꯂꯩꯔꯣꯏ ꯃꯁꯤꯒꯤ ꯕꯦꯔꯥ ꯀꯥꯈ꯭ꯔꯕ ꯊꯕꯛ ꯑꯁꯤꯗ ꯑꯩꯕꯨ ꯆꯤꯡꯁꯤꯟꯕꯤꯔꯤꯕ ꯀꯔꯤꯒꯤꯅꯣ ꯃꯔꯝ ꯑꯗꯨꯅ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯔꯝꯂꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯃꯨꯛꯇ ꯂꯩꯖꯍꯧꯒꯦ ꯃꯁꯤꯗ ꯋꯦꯃꯟꯅ ꯅꯪꯅꯗꯤ ꯏꯂꯥꯏ ꯂꯥꯏꯅ ꯈꯜꯂꯤ ꯃꯁꯤ ꯑꯔꯥꯏꯕ ꯊꯧꯑꯣꯡ ꯑꯃ ꯅꯠꯇꯦ ꯅꯨꯄꯤꯗꯨꯅ ꯀꯔꯤꯒꯨꯝꯕ ꯌꯥꯝꯅ ꯁꯥꯊꯤꯕ ꯄꯣꯠꯁꯛ ꯑꯃ ꯁꯦꯝꯒꯠꯂꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯩꯈꯣꯏꯅ ꯐꯪꯂꯕꯅꯤ ꯃꯗꯨ ꯁꯣꯏꯗꯅꯃꯛꯀꯤ ꯕ꯭ꯂꯦꯛ ꯍꯣꯜ ꯃꯈꯜ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯂꯩ ꯃꯗꯨꯗ ꯁꯨꯞꯅꯒꯤ ꯂꯥꯏꯠ ꯑꯃꯗꯤ ꯃꯦꯇꯔ ꯈꯛꯇ ꯅꯠꯇꯦ ꯆꯤꯡꯁꯤꯟꯒꯗꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯃꯥꯅ ꯃꯁꯤꯕꯨ ꯁꯥꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯗꯦ ꯇꯧꯕꯇꯕꯨ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯣꯠꯁꯛ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯊꯃꯣꯏꯗ ꯐꯥꯎꯔꯕ ꯉꯥꯛꯇꯅꯤ ꯍꯥꯏꯔꯤꯕꯁꯦ ꯅꯪꯒꯤ ꯊꯃꯣꯏꯗ ꯁꯣꯏꯗꯅ ꯐꯥꯎꯔꯝꯒꯅꯤ ꯉꯁꯤ ꯅꯪꯅ ꯁꯦꯠꯈꯤꯕ ꯐꯤꯖꯣꯜ ꯅꯣꯡꯉꯥꯜꯂꯒ ꯑꯇꯣꯞꯄ ꯑꯃ ꯑꯣꯏꯔꯝꯂꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯅꯪꯒꯤ ꯁꯝꯒꯤ ꯁ꯭ꯇꯥꯏꯜꯁꯨ ꯉꯁꯤ ꯑꯣꯏꯔꯤꯕꯁꯤ ꯅꯠꯇꯕ ꯅꯣꯡꯉꯥꯜꯂꯒ ꯑꯃ ꯑꯣꯏꯔꯝꯕꯒꯤ ꯋꯥꯈꯜꯂꯣꯟ ꯅꯪꯅ ꯊꯛꯂꯤꯕ ꯀꯣꯐꯤꯒꯤ ꯃꯍꯥꯎꯁꯨ ꯅꯨꯡꯇꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯒꯤ ꯃꯑꯣꯡ ꯑꯗꯨꯒ ꯅꯨꯡꯇꯤꯒꯤ ꯅꯪꯒꯤ ꯊꯃꯣꯏꯗ ꯋꯥꯍꯪ ꯑꯃꯁꯨ ꯍꯪꯖꯔꯤꯕ ꯅꯠꯇ꯭ꯔꯥ ꯑꯁꯨꯝꯅ ꯍꯥꯏꯕꯒꯤ ꯑꯦꯚꯂꯤꯟꯅ ꯍꯥꯟꯅꯒꯨꯝ ꯃꯇꯧ ꯀꯔꯝꯅ ꯁꯦꯝꯗꯣꯛꯄ ꯌꯥꯒꯅꯤ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤꯅꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯑꯗꯨꯝ ꯍꯪꯗꯨꯅ ꯂꯩꯔꯤꯕꯁꯤ ꯃꯁꯤꯗ ꯋꯦꯃꯟꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯗꯨꯃꯛꯅꯤ ꯑꯩꯈꯣꯏꯒꯤ ꯑꯜꯐꯥꯚꯔꯁ ꯍꯥꯏꯔꯤꯕ ꯌꯨꯅꯤꯚꯔꯁ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯟꯅꯔꯤꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤꯁꯨ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯃꯤꯁꯟ ꯑꯁꯤ ꯆꯪꯁꯤꯜꯂꯤꯕꯅꯤ ꯍꯥꯟꯅꯒꯤ ꯂꯩꯔꯝꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯖꯤꯟꯗꯨꯅ ꯁꯦꯝꯗꯣꯛꯄ ꯑꯗꯨꯃꯛꯅꯤ ꯑꯩꯈꯣꯏꯒꯤ ꯃꯤꯁꯟꯁꯨ ꯃꯁꯤꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯉꯝꯅꯕꯒꯤꯗꯃꯛꯇ ꯖꯣꯕꯨ ꯇꯨꯄꯥꯀꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒ ꯊꯦꯡꯒꯥꯏꯅꯕ ꯉꯝꯒꯗꯕ ꯑꯦꯚꯂꯤꯟ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯊꯤꯔꯤꯕꯁꯤ ꯃꯁꯤꯗ ꯑꯦꯚꯂꯤꯟꯅ ꯅꯈꯣꯏꯅ ꯊꯤꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯑꯩꯅꯤ ꯍꯥꯏꯕꯁꯤꯔꯥ ꯋꯦꯃꯟꯅ ꯍꯣꯏ ꯆꯨꯝꯃꯤ ꯃꯗꯨꯒꯤꯗꯃꯛꯇꯅꯤ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯊꯥꯗꯣꯛꯄ ꯐꯥꯎꯕ ꯀꯤꯗꯕ ꯃꯈꯩ ꯅꯪꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕꯁꯤ ꯑꯜꯐꯥ ꯋꯦꯃꯟꯒꯤ ꯋꯥꯐꯝꯁꯤꯡ ꯇꯥꯕꯗ ꯑꯦꯚꯂꯤꯟꯁꯇꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯊꯃꯣꯏꯗꯁꯨ ꯑꯜꯐꯥ ꯋꯦꯃꯟꯅ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯄꯥꯡꯊꯣꯛꯂꯒꯦ ꯍꯥꯏꯅ ꯈꯜꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯀꯥ ꯑꯃꯗ ꯑꯃꯨꯛ ꯂꯣꯠꯅ ꯆꯪꯁꯤꯜꯂꯛꯂꯦ ꯑꯗꯨꯕꯨ ꯇꯟꯖꯥꯁꯤꯗ ꯗꯩꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯀꯥ ꯃꯅꯨꯡꯗ ꯐꯝꯗꯨꯅ ꯂꯩꯔꯝꯂꯦ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯛꯏ ꯑꯣ ꯍꯧꯖꯤꯛꯇꯤ ꯅꯪ ꯃꯐꯝꯁꯤꯗ ꯂꯥꯛꯂꯦꯗꯅ ꯑꯦꯚꯂꯤꯟꯅ ꯍꯥꯏꯔꯤ ꯉꯁꯥꯏ ꯑꯩꯅ ꯑꯗꯣꯝꯒꯤ ꯃꯥꯏꯗ ꯊꯤꯟꯈꯤꯕꯗꯣ ꯃꯗꯨꯒꯤꯗꯃꯛꯇ ꯉꯥꯛꯄꯤꯒꯅꯤ ꯇꯧꯕꯇꯕꯨ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕ ꯗꯩꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃꯗ ꯎꯕ ꯐꯪꯉꯤ ꯌꯥꯝꯅ ꯑꯀꯤꯕ ꯃꯑꯣꯡꯗ ꯍꯧꯒꯠꯂꯕ ꯃꯇꯨꯡꯗ ꯃꯁꯥꯃꯛꯀꯤ ꯂꯥꯏꯕꯛꯇ ꯆꯦꯖꯦꯠ ꯑꯃꯕꯨ ꯁ꯭ꯇꯦꯄꯂꯔꯅ ꯐꯥꯖꯤꯟꯈ꯭ꯔꯦ ꯃꯁꯤ ꯎꯕꯗ ꯑꯦꯚꯂꯤꯟꯁꯇꯤ ꯀꯤꯕꯗ ꯂꯣꯏꯔꯕꯅꯤ ꯑꯜꯐꯥ ꯋꯦꯃꯟꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯁꯦ ꯑꯇꯣꯞꯄ ꯌꯨꯅꯤꯚꯔꯁꯀꯤ ꯚꯔꯖꯟ ꯑꯃ ꯑꯣꯏꯔꯕꯅꯤ ꯍꯥꯏꯕꯗꯤ ꯚꯔꯁ ꯖꯝꯄꯤꯡ ꯇꯧꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ ꯗꯩꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯅ ꯃꯥꯒꯤ ꯅꯥꯀꯣꯡꯗ ꯍꯥꯞꯂꯤꯕ ꯗꯤꯚꯥꯏꯁ ꯑꯁꯤꯒꯤ ꯕꯇꯟ ꯅꯝꯗꯨꯅ ꯚꯔꯁ ꯖꯝꯄꯤꯡꯒꯤ ꯊꯧꯑꯣꯡ ꯑꯁꯤꯕꯨ ꯑꯦꯛꯇꯤꯚꯦꯠ ꯇꯧꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯍꯥꯛꯁꯤ ꯌꯥꯝꯅ ꯁꯥꯊꯤꯕꯤ ꯅꯨꯄꯤ ꯑꯃꯗ ꯑꯣꯟꯈ꯭ꯔꯦ ꯃꯥꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯥꯒꯤ ꯑꯣꯜꯂꯛꯂꯤꯕ ꯃꯑꯣꯡꯁꯤꯕꯨ ꯑꯦꯚꯂꯤꯟꯅ ꯌꯥꯝꯅ ꯀꯤꯅ ꯌꯦꯡꯗꯨꯅꯁꯨ ꯂꯩꯔꯤ ꯋꯦꯃꯟꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯥꯕꯨ ꯆꯤꯡꯂꯒ ꯄꯨꯔꯤ ꯇꯟꯖꯥꯁꯤꯗ ꯗꯩꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯅ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯇꯦꯕꯜꯁꯤꯡ ꯊꯨꯒꯥꯏꯗꯨꯅ ꯏꯟꯁꯤꯜꯂꯛꯂꯦ ꯑꯜꯐꯥ ꯋꯦꯃꯟꯅꯁꯨ ꯚꯔꯁ ꯖꯝꯄꯤꯡ ꯇꯧꯔꯒ ꯃꯁꯥꯁꯤ ꯀꯟꯈꯠꯆꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ ꯃꯥꯒꯤ ꯇꯤꯝ ꯃꯦꯝꯕꯔꯁꯤꯡꯗ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯖꯤꯝꯅꯥꯁꯇꯤꯛ ꯑꯣꯏꯕ ꯃꯥꯒꯤ ꯚꯔꯖꯟ ꯑꯃꯒ ꯀꯅꯦꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯇꯤꯝ ꯃꯦꯝꯕꯔꯁꯤꯡ ꯑꯁꯤꯅꯁꯨ ꯖꯤꯝꯅꯥꯁꯇꯤꯛ ꯁꯥꯟꯅꯕ ꯃꯁꯥꯃꯛꯀꯤ ꯚꯔꯖꯟ ꯑꯃꯒ ꯀꯅꯦꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ ꯃꯈꯣꯏꯒꯤ ꯇꯤꯝ ꯃꯦꯝꯕꯔ ꯑꯃꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤꯗꯃꯛꯇ ꯖꯝꯄꯤꯡ ꯄꯦꯗ ꯑꯦꯛꯇꯤꯚꯦꯠ ꯇꯧꯕ ꯗꯔꯀꯥꯔ ꯂꯩ ꯃꯔꯝ ꯑꯗꯨꯅ ꯈꯨꯠꯁꯥꯗ ꯄꯦꯄꯔ ꯀꯠ ꯇꯧꯗꯨꯅ ꯁꯣꯛꯍꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯑꯗꯨꯒ ꯕꯔꯁ ꯖꯝꯄꯤꯡꯒꯤꯗꯃꯛꯇ ꯆꯥꯔꯖ ꯐꯪꯒꯗꯧꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯑꯜꯐꯥ ꯋꯦꯃꯟꯅ ꯆꯦ ꯑꯃ ꯄꯥꯏꯗꯨꯅ ꯃꯥꯒꯤ ꯈꯨꯠꯁꯥꯁꯤꯗ ꯁꯣꯛꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ ꯋꯦꯃꯟꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯃꯁꯥꯃꯛꯀꯤ ꯈꯨꯠꯄꯨ ꯁꯣꯛꯍꯟꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯁꯣꯛꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯇꯟꯖꯥꯁꯤꯗ ꯗꯩꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯅ ꯃꯈꯣꯏꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯊꯤꯔꯛꯂꯤꯕꯅꯤ ꯍꯧꯖꯤꯛ ꯋꯦꯃꯟꯅ ꯋꯥꯈꯜ ꯆꯪꯅ ꯍꯣꯠꯅꯗꯨꯅ ꯄꯦꯄꯔ ꯀꯠ ꯇꯧꯗꯨꯅ ꯃꯁꯥꯃꯛꯀꯤ ꯈꯨꯠꯁꯤ ꯁꯣꯛꯍꯟꯕ ꯉꯝꯂꯦ ꯇꯧꯕꯇꯕꯨ ꯑꯁꯨꯝꯅ ꯁꯣꯛꯍꯟꯒꯗꯧꯔꯤꯕꯁꯤ ꯃꯔꯤꯔꯛꯅꯤ ꯃꯥꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯑꯍꯨꯝꯂꯛ ꯐꯥꯎꯕꯗꯤ ꯄꯦꯄꯔ ꯀꯠ ꯇꯧꯕ ꯉꯝꯂꯦ ꯇꯧꯕꯇꯕꯨ ꯃꯔꯤꯔꯛ ꯁꯨꯅꯕ ꯍꯣꯠꯅꯔꯤꯉꯩ ꯇꯟꯖꯥꯁꯤꯗ ꯗꯩꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯂꯦ ꯃꯁꯤꯗꯒꯤ ꯁꯣꯔ ꯁꯥꯡꯅ ꯆꯤꯡꯈꯠꯇꯨꯅ ꯋꯥꯈꯜ ꯆꯪꯅ ꯍꯣꯠꯅꯕꯗꯒꯤ ꯃꯔꯤꯁꯨꯕ ꯄꯦꯄꯔ ꯀꯠ ꯑꯁꯤꯁꯨ ꯄꯥꯡꯊꯣꯛꯄ ꯉꯝꯂꯦ ꯇꯧꯕꯇꯕꯨ ꯑꯦꯛꯇꯤꯚꯦꯠ ꯇꯧꯅꯅꯕ ꯍꯣꯠꯅꯔꯤꯉꯩ ꯇꯟꯖꯥꯁꯤꯗ ꯗꯩꯗ꯭ꯔꯦꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯈꯨꯠ ꯑꯁꯤ ꯐꯥꯈ꯭ꯔꯦ ꯑꯗꯨꯒ ꯋꯦꯃꯟꯕꯨ ꯃꯊꯛꯇ ꯄꯥꯏꯗꯨꯅ ꯊꯥꯡꯒꯠꯈ꯭ꯔꯦ ꯇꯧꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯦꯚꯂꯤꯟꯗꯤ ꯉꯛꯄꯗ ꯂꯣꯏꯔꯕꯅꯤ ꯋꯦꯃꯟꯒꯤ ꯅꯥꯀꯣꯡꯗ ꯍꯥꯞꯂꯝꯃꯤꯕ ꯗꯤꯚꯥꯏꯁ ꯑꯅꯤꯁꯤꯁꯨ ꯃꯈꯥꯗ ꯂꯣꯏꯅ ꯇꯥꯔꯛꯂꯦ ꯗꯩꯗ꯭ꯔꯦꯅ ꯋꯦꯃꯟꯕꯨ ꯃꯊꯛꯇ ꯊꯥꯡꯒꯠꯇꯨꯅ ꯊꯝꯂꯝꯂꯒ ꯃꯥꯒꯤ ꯍꯛꯆꯥꯡꯁꯤ ꯈꯨꯎꯗ ꯐꯨꯖꯤꯜꯍꯜꯂꯒ ꯊꯨꯗꯦꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯋꯦꯃꯟꯅ ꯑꯀꯟꯕ ꯄꯣꯠꯁꯛ ꯑꯃ ꯃꯥꯒꯤ ꯈ꯭ꯋꯥꯡ ꯃꯄꯥꯁꯤꯗ ꯊꯝꯗꯨꯅ ꯃꯁꯥꯃꯛꯄꯨ ꯀꯟꯖꯍꯧꯔꯦ ꯃꯁꯤꯗꯒꯤ ꯗꯩꯗ꯭ꯔꯦ ꯑꯁꯤ ꯆꯩꯅꯥꯈꯣꯜ ꯈꯥꯡꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯂꯩꯔꯤ ꯋꯦꯃꯟꯅ ꯍꯧꯒꯠꯂꯛꯄ ꯇꯟꯖꯥꯁꯤꯗ ꯗꯩꯗ꯭ꯔꯦꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯊꯕꯥꯛꯇ ꯀꯥꯎꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯇꯣꯞꯄ ꯀꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯄꯥꯏꯁꯤꯟꯗꯨꯅ ꯃꯥ ꯇꯥꯔꯦ ꯃꯥꯅ ꯑꯃꯨꯛꯀꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯆꯦꯟꯊꯣꯔꯛꯄ ꯃꯇꯝꯁꯤꯗ ꯗꯩꯗ꯭ꯔꯦꯅ ꯆꯥꯎꯔꯕ ꯎꯄꯨ ꯑꯃꯅ ꯃꯥꯒꯤ ꯊꯣꯡꯁꯤ ꯊꯤꯡꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯥ ꯍꯧꯖꯤꯛꯇꯤ ꯊꯣꯛꯂꯛꯄ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯗꯩꯗ꯭ꯔꯦꯅ ꯑꯦꯚꯂꯤꯟꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯀꯣꯏꯊꯤ ꯊꯤꯔꯛꯂꯤꯕꯅꯤ ꯑꯇꯣꯞꯄ ꯁꯪꯁꯥꯔꯗ ꯂꯩꯔꯤꯕ ꯋꯦꯃꯟꯒꯤ ꯇꯤꯝ ꯑꯁꯤꯅ ꯍꯥꯏꯔꯤ ꯑꯦꯚꯂꯤꯟꯅ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝ ꯊꯨꯅ ꯆꯦꯜꯍꯧꯒꯗꯕꯅꯤ ꯇꯟꯖꯥꯁꯤꯗ ꯑꯜꯐꯥ ꯋꯦꯃꯟ ꯃꯁꯥꯃꯛꯅ ꯍꯥꯏꯔꯛꯏ ꯃꯥꯅ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯒꯗꯕ ꯅꯠꯇꯦ ꯕꯔꯁ ꯖꯝꯄꯤꯡ ꯇꯧꯗꯨꯅ ꯐꯨꯅꯕ ꯍꯩꯕ ꯃꯁꯥꯃꯛꯀꯤ ꯚꯔꯖꯟ ꯑꯃ ꯈꯟꯒꯗꯕꯅꯤ ꯑꯗꯨꯒ ꯅꯨꯄꯤꯁꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯒꯗꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯇꯤꯝ ꯃꯦꯝꯕꯔ ꯑꯃꯅ ꯍꯥꯏꯔꯛꯏ ꯃꯁꯤ ꯑꯔꯥꯏꯕ ꯊꯧꯑꯣꯡ ꯑꯃ ꯅꯠꯇꯦ ꯃꯥꯒꯨꯝꯕꯤ ꯏꯆꯝ ꯆꯝꯕꯤ ꯅꯨꯄꯤ ꯑꯃꯅ ꯕꯔꯁ ꯖꯝꯄꯤꯡ ꯇꯧꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯃꯤꯁꯇꯔ ꯑꯜꯐꯥ ꯋꯦꯃꯟꯅ ꯑꯩꯅ ꯈꯪꯉꯤ ꯃꯥꯅ ꯁꯣꯏꯗꯅꯃꯛꯀꯤ ꯉꯝꯒꯅꯤ ꯃꯔꯝꯗꯤ ꯃꯍꯥꯛ ꯑꯁꯤ ꯏꯆꯝ ꯆꯝꯕꯤ ꯅꯨꯄꯤ ꯑꯃ ꯅꯠꯇꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯁꯣꯝꯒꯤ ꯁꯪꯁꯥꯔꯁꯤꯗ ꯑꯃꯨꯛ ꯎꯠꯂꯛꯂꯦ ꯋꯦꯃꯟꯅ ꯃꯥꯒꯤ ꯂꯝꯕꯤ ꯊꯤꯡꯖꯤꯜꯂꯤꯕ ꯎꯄꯨ ꯑꯁꯤꯕꯨ ꯀꯥꯎꯈꯥꯏꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯦꯚꯂꯤꯟꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯐꯣꯟ ꯇꯧꯁꯤꯜꯂꯛꯂꯦ ꯇꯟꯖꯥꯁꯤꯗ ꯑꯦꯚꯂꯤꯟꯁꯨ ꯀꯤꯃꯟꯕꯗꯒꯤ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕꯅꯤ ꯑꯜꯐꯥ ꯋꯦꯃꯟꯅ ꯍꯥꯏꯔꯤ ꯅꯪ ꯍꯧꯖꯤꯛꯃꯛ ꯕꯔꯁ ꯖꯝꯄꯤꯡ ꯇꯧꯒꯗꯕꯅꯤ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯑꯦꯚꯂꯤꯟꯗꯤ ꯀꯤꯕꯗ ꯂꯣꯏꯔꯕꯅꯤ ꯃꯁꯤꯗꯒꯤ ꯑꯦꯚꯂꯤꯟꯅ ꯂꯣꯠꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯋꯦꯃꯟꯗꯒꯤ ꯇꯥꯍꯧꯕ ꯗꯤꯚꯥꯏꯁ ꯑꯅꯤꯁꯤ ꯃꯥꯒꯤ ꯅꯥꯀꯣꯡꯗꯨꯃ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯋꯦꯃꯟꯅ ꯃꯈꯥ ꯇꯥꯔꯤ ꯅꯪꯅ ꯃꯥꯔꯁꯦꯜ ꯑꯥꯔꯠ ꯇꯝꯗꯨꯅ ꯌꯥꯝꯅ ꯐꯨꯅꯕ ꯍꯩꯈꯤꯕ ꯁꯪꯁꯥꯔ ꯑꯃꯒꯤ ꯃꯔꯝꯗ ꯅꯪꯅ ꯅꯤꯡꯁꯤꯡꯒꯗꯕꯅꯤ ꯃꯁꯤꯗꯒꯤ ꯃꯥꯅ ꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯃꯥꯅ ꯀꯨꯡꯐꯨ ꯇꯝꯗꯨꯅ ꯐꯖꯅ ꯐꯨꯅꯕ ꯍꯩꯈꯤꯕ ꯁꯪꯁꯥꯔ ꯑꯃꯒꯤ ꯃꯔꯝꯗ ꯋꯥꯈꯜ ꯈꯜꯂꯤ ꯃꯁꯤꯗꯒꯤ ꯑꯜꯐꯥ ꯋꯦꯃꯟꯒꯤ ꯇꯤꯝꯅ ꯃꯥꯒꯤ ꯃꯥꯏꯟ ꯑꯁꯤꯕꯨ ꯑꯇꯣꯞꯄ ꯌꯨꯅꯤꯚꯔꯁꯇ ꯂꯩꯕ ꯃꯁꯥꯃꯛꯀꯤ ꯚꯔꯖꯟ ꯑꯃꯒ ꯀꯅꯦꯛ ꯇꯧꯁꯤꯟꯅꯔꯦ ꯑꯗꯨꯒ ꯇꯤꯝ ꯑꯁꯤꯅ ꯍꯥꯏꯔꯛꯏ ꯖꯝꯄꯤꯡ ꯄꯦꯗ ꯑꯦꯛꯇꯤꯚꯦꯠ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯅꯪꯒꯤ ꯊꯃꯣꯏꯅꯨꯡꯗ ꯗꯩꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯑꯃ ꯄꯨꯊꯣꯛꯀꯗꯕꯅꯤ ꯃꯁꯤꯅ ꯖꯝꯄꯤꯡ ꯄꯦꯗꯀꯤꯗꯃꯛꯇ ꯆꯥꯔꯖ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯛꯂꯦ ꯇꯧꯕꯇꯕꯨ ꯃꯇꯥꯡꯁꯤꯗ ꯑꯦꯚꯂꯤꯟꯅ ꯉꯛꯂꯤꯕꯁꯤ ꯗꯩꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯕ ꯅꯨꯡꯁꯤꯕꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯎꯠꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤ
ꯋꯦꯃꯟꯅ ꯊꯦꯝꯗꯨꯅ ꯍꯥꯏꯔꯤ ꯑꯗꯨꯃ ꯇꯧꯗꯕ ꯏꯌꯥ ꯌꯥꯔꯣꯏ ꯊꯧꯑꯣꯡꯁꯤꯡꯗꯨ ꯄꯥꯡꯊꯣꯛꯂꯒ ꯅꯪꯒꯤ ꯖꯝꯄꯤꯡ ꯄꯦꯗꯀꯤꯗꯃꯛꯇ ꯆꯥꯔꯖ ꯐꯪꯒꯗꯧꯔꯤꯕꯅꯤ ꯑꯦꯚꯦꯂꯤꯅ ꯃꯁꯤꯒꯤ ꯄꯥꯝꯕꯩꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄꯗꯤ ꯂꯩꯇꯕ꯭ꯔꯥ ꯋꯦꯃꯟꯅ ꯈꯨꯝꯃꯤ ꯅꯨꯡꯁꯤꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨ ꯁꯤꯖꯤꯟꯅꯔꯣꯏ ꯍꯥꯏꯔꯒꯅ ꯅꯁꯥꯃꯛꯀꯤ ꯈꯨꯠꯄꯨ ꯊꯨꯗꯦꯛꯇꯨꯅ ꯆꯩꯅꯥꯈꯣꯜ ꯄꯤꯔꯕꯁꯨ ꯌꯥꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯗꯩꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯄꯣꯠ ꯆꯩ ꯊꯨꯒꯥꯏꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯦ ꯃꯁꯤꯗꯒꯤ ꯑꯦꯚꯦꯂꯤꯟꯅ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯐꯣꯡꯗꯣꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯅ ꯌꯥꯝꯅ ꯀꯤꯅ ꯐꯣꯡꯗꯣꯛꯂꯨꯔꯦ ꯇꯧꯕꯇꯕꯨ ꯃꯥꯒꯤ ꯖꯝꯄꯤꯡ ꯄꯦꯗ ꯑꯁꯤ ꯑꯦꯛꯇꯤꯚꯦꯠ ꯑꯣꯏꯌꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯔꯤꯖꯦꯛꯇꯦꯗ ꯍꯥꯏꯗꯨꯅ ꯎꯠꯂꯛꯂꯦ ꯑꯗꯨꯕꯨ ꯑꯦꯚꯦꯂꯤꯟꯅꯗꯤ ꯇꯥꯟꯖꯥꯁꯤꯗ ꯃꯥꯒꯤ ꯅꯥꯀꯣꯡꯗ ꯌꯥꯎꯔꯤꯕ ꯗꯤꯚꯥꯏꯁ ꯑꯁꯤꯗ ꯑꯦꯛꯇꯤꯚꯦꯠꯀꯤ ꯕꯇꯟ ꯑꯁꯤ ꯅꯝꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯒꯤ ꯕ꯭ꯔꯦꯟ ꯑꯁꯤꯅ ꯂꯥꯛꯂꯤꯕꯁꯤ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯍꯣꯝ ꯌꯨꯅꯤꯚꯔꯁ ꯑꯁꯤꯗꯅꯤ ꯍꯥꯏꯕꯗꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯍꯧꯕꯗꯒꯤ ꯌꯥꯎꯔꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯦꯚꯦꯂꯤꯟꯒꯤ ꯚꯔꯖꯟ ꯑꯗꯨꯅꯤ ꯑꯦꯚꯦꯂꯤꯟ ꯑꯁꯤ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯍꯣꯝ ꯌꯨꯅꯤꯚꯔꯁꯇ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯋꯦꯃꯟꯅꯁꯨ ꯚꯥꯞ ꯇꯥꯔꯦ ꯇꯥꯟꯖꯥꯁꯤꯗ ꯅꯥꯀꯜ ꯑꯃꯗꯅ ꯗꯩꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯈ꯭ꯔꯦ ꯃꯥꯒꯤ ꯃꯀꯣꯛ ꯁꯤꯟꯃꯤꯡꯁꯦꯜꯗ ꯐꯨꯖꯤꯜꯍꯟꯕ ꯃꯇꯝꯗ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯚꯔꯖꯟ ꯑꯁꯤꯁꯨ ꯃꯁꯥ ꯃꯇꯣꯝꯇꯅ ꯀꯣꯛ ꯁꯤꯟꯃꯤꯡꯁꯦꯜꯗ ꯐꯨꯖꯤꯟꯖꯔꯦ ꯇꯥꯟꯖꯥꯁꯤꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯋꯦꯃꯟ ꯑꯁꯤꯗꯤ ꯍꯥꯟꯅꯒꯤ ꯅꯨꯄꯥ ꯊꯣꯛꯇꯕ ꯏꯄꯪ ꯄꯪꯖꯕ ꯋꯦꯃꯟ ꯑꯗꯨꯅꯤ ꯃꯥꯅ ꯍꯥꯏꯔꯛꯏ ꯑꯩꯅꯗꯤ ꯅꯪꯒꯤ ꯊꯃꯣꯏ ꯊꯨꯒꯥꯏꯕꯗꯨ ꯄꯥꯝꯗꯕꯅꯤ ꯇꯧꯕꯇꯕꯨ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯅ ꯅꯪꯒ ꯈꯥꯏꯅꯅꯕꯒꯤ ꯋꯥꯔꯦꯞ ꯑꯁꯤ ꯂꯧꯈꯤꯕꯅꯤ ꯆꯔꯆꯇ ꯕꯥꯏꯔꯟ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯍꯧꯕ ꯑꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯃꯥꯒꯤ ꯅꯨꯄꯤꯒ ꯈꯥꯏꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏ ꯍꯥꯏꯗꯨꯅ ꯃꯔꯝ ꯑꯗꯨꯅ ꯑꯩꯅꯁꯨ ꯅꯪꯒ ꯈꯥꯏꯅꯔꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯛꯈꯤꯕꯅꯤ ꯇꯧꯕꯇꯕꯨ ꯇꯥꯟꯖꯥꯁꯤꯗ ꯑꯦꯚꯦꯂꯤꯟꯗꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯚꯥꯞ ꯇꯥꯕ ꯉꯝꯗ꯭ꯔꯤ ꯋꯦꯃꯟꯅ ꯃꯈꯥ ꯇꯥꯔꯤ ꯑꯩꯈꯣꯏꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯁꯤꯡ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯂꯥꯛꯄ ꯃꯇꯝꯗ ꯅꯪꯒ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯅꯪꯒꯤ ꯅꯅꯥꯛꯇ ꯍꯦꯛ ꯍꯦꯛ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯅꯪꯅꯗꯤ ꯑꯩꯒꯤ ꯋꯥꯁꯤꯡ ꯇꯥꯎ ꯍꯥꯏꯕ ꯌꯥꯗꯦ ꯅꯪꯒꯤ ꯊꯣꯛꯄ ꯑꯇꯣꯞꯄ ꯊꯕꯛꯁꯤꯡ ꯇꯧꯗꯨꯅ ꯑꯗꯨꯝ ꯂꯩꯈꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯑꯦꯚꯦꯂꯤꯟꯒꯤ ꯋꯥꯈꯜ ꯑꯁꯤ ꯑꯇꯣꯞꯄ ꯚꯔꯖꯟ ꯑꯃꯗ ꯑꯃꯨꯛ ꯍꯣꯡꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯗꯩꯗ꯭ꯔꯦꯅ ꯃꯥꯕꯨ ꯐꯨꯔꯤꯕꯁꯤꯗ ꯎꯠꯂꯛꯏ ꯍꯧꯖꯤꯛ ꯃꯥꯕꯨ ꯗꯩꯗ꯭ꯔꯦꯅ ꯌꯥꯝꯅ ꯀꯟꯅ ꯄꯥꯏꯗꯨꯅ ꯂꯪꯊꯣꯛꯈ꯭ꯔꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯑꯦꯚꯦꯂꯤꯟ ꯑꯁꯤ ꯋꯦꯃꯟꯕꯨ ꯀꯧꯗꯨꯅ ꯀꯞꯂꯤ ꯇꯥꯟꯖꯥꯁꯤꯗ ꯑꯜꯐꯥ ꯋꯦꯃꯟꯅ ꯍꯥꯏꯔꯛꯏ ꯑꯩꯕꯨ ꯉꯥꯛꯄꯤꯒꯅꯤ ꯑꯦꯚꯦꯂꯤꯟ ꯑꯩꯗꯤ ꯆꯠꯇꯕ ꯌꯥꯔꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯦꯚꯦꯂꯤꯟ ꯑꯁꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯑꯜꯐꯥ ꯋꯦꯃꯟꯅ ꯃꯈꯥ ꯇꯥꯔꯤ ꯑꯆꯨꯝꯕ ꯑꯦꯚꯦꯂꯤꯟ ꯑꯗꯨ ꯊꯤꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯆꯠꯀꯗꯧꯔꯤꯕꯁꯤ ꯍꯧꯖꯤꯛ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯂꯩꯔꯤꯕ ꯑꯦꯚꯦꯂꯤꯟ ꯑꯁꯤꯗꯤ ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯊꯤꯔꯛꯂꯤꯕ ꯃꯤꯁꯛ ꯑꯗꯨ ꯅꯠꯂꯝꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯦꯚꯦꯂꯤꯟꯅ ꯀꯞꯇꯨꯅ ꯍꯥꯏꯔꯤ ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯅꯪ ꯆꯠꯈꯤꯅꯨ ꯑꯩꯒꯤ ꯊꯣꯛꯄ ꯑꯃꯨꯛꯀꯁꯨ ꯍꯣꯠꯅꯗꯨꯅ ꯑꯍꯦꯟꯕ ꯁꯛꯇꯤꯁꯤꯡ ꯄꯨꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯒꯦ ꯇꯧꯕꯇꯕꯨ ꯑꯜꯐꯥ ꯋꯦꯃꯟꯗꯤ ꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯟꯅꯒꯤ ꯅꯨꯄꯥ ꯊꯣꯛꯇꯕ ꯀꯤꯊꯨꯞꯀꯤꯔꯨꯝꯕ ꯅꯨꯄꯤꯒꯨꯝꯕ ꯋꯦꯃꯟ ꯑꯗꯨ ꯑꯣꯏꯅ ꯂꯩꯍꯧꯔꯦ ꯑꯁꯨꯝꯅ ꯑꯜꯐꯥ ꯋꯦꯃꯟꯅ ꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯕꯗ ꯑꯦꯚꯦꯂꯤꯟ ꯑꯁꯤ ꯇꯧꯐꯝ ꯈꯪꯗꯕꯗꯒꯤ ꯀꯞꯇꯨꯅ ꯂꯩꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯎꯄꯨ ꯑꯁꯤꯕꯨ ꯏꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯤ ꯇꯥꯟꯖꯥꯁꯤꯗ ꯗꯩꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯎꯁꯤꯟ ꯑꯁꯤꯅ ꯎꯄꯨ ꯑꯁꯤ ꯏꯟꯊꯣꯛꯄ ꯉꯝꯗꯨꯅ ꯃꯈꯣꯏ ꯍꯧꯖꯤꯛ ꯀꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯦꯚꯦꯂꯤꯟꯅ ꯁꯥꯎꯅ ꯍꯥꯏꯔꯤ ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯇꯥꯟꯖꯥꯁꯤꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯋꯦꯃꯟꯅꯗꯤ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯕ ꯅꯠꯇꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯈꯨꯝꯂꯛꯏ ꯅꯪꯅ ꯍꯥꯏꯔꯤꯕꯁꯨ ꯑꯩꯈꯣꯏ ꯑꯅꯤ ꯈꯥꯏꯅꯕꯒꯤ ꯋꯥꯐꯝ ꯑꯗꯨꯔꯥ ꯇꯥꯟꯖꯥꯁꯤꯗ ꯑꯦꯚꯦꯂꯤꯟꯒꯤ ꯋꯥꯈꯜ ꯑꯁꯤ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯚꯔꯖꯟꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯂꯦ ꯋꯦꯃꯟꯅ ꯀꯞꯇꯨꯅ ꯍꯥꯏꯔꯤ ꯑꯅꯧꯕ ꯆꯍꯤꯁꯤꯅ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯅ ꯄꯨꯟꯒꯅꯤ ꯍꯥꯏꯕꯁꯤꯅꯤ ꯑꯩꯅ ꯈꯜꯂꯨꯕꯅ ꯇꯧꯕꯇꯕꯨ ꯑꯩ ꯍꯧꯖꯤꯛꯇꯗ ꯈꯪꯂꯦ ꯅꯪꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯑꯗꯨꯅ ꯍꯦꯟꯅ ꯆꯨꯝꯃꯤ ꯍꯥꯏꯕꯁꯤ ꯍꯥꯏꯕꯗꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯑꯅꯤꯁꯤ ꯂꯨꯍꯣꯡꯂꯝꯗꯕ ꯇꯥꯔꯕꯗꯤ ꯍꯦꯟꯅ ꯐꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯏꯁꯥ ꯏꯁꯥꯒꯤ ꯇꯣꯉꯥꯟꯕ ꯂꯝꯕꯤ ꯑꯃꯃꯝꯗ ꯆꯠꯅꯔꯝꯒꯅꯤ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯃꯥ ꯍꯧꯖꯤꯛ ꯅꯤꯡꯉꯝꯗꯅ ꯀꯞꯂꯤ ꯑꯦꯚꯦꯂꯤꯟꯅ ꯈꯨꯝꯂꯛꯏ ꯑꯩꯅꯗꯤ ꯃꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯅꯉꯣꯟꯗ ꯍꯥꯏꯈꯤꯕ ꯂꯩꯇꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯗꯩꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯅ ꯊꯣꯡ ꯐꯛꯀꯥꯏꯗꯨꯅ ꯊꯨꯒꯥꯏꯔꯛꯂꯦ ꯋꯦꯃꯟꯗꯤ ꯇꯧꯔꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯈꯪꯗꯕꯅꯤꯅ ꯉꯛꯇꯨꯅ ꯗꯩꯗ꯭ꯔꯦꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯑꯦꯚꯦꯂꯤꯟꯅ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯐꯣꯡꯗꯣꯛꯇꯨꯅ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯗꯨꯅ ꯗꯩꯗ꯭ꯔꯦꯕꯨ ꯊꯦꯝꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯖꯝꯄꯤꯡ ꯄꯦꯗ ꯑꯦꯛꯇꯤꯚꯦꯠ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯗꯩꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯅꯗꯤ ꯃꯥꯅ ꯊꯦꯝꯂꯤꯕꯁꯤꯗꯤ ꯌꯥꯕ ꯅꯠꯇꯦ ꯃꯥꯒꯤ ꯃꯥꯏꯀꯩꯗꯝꯅ ꯁꯥꯎꯅ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯑꯦꯚꯦꯂꯤꯟ ꯑꯃꯗꯤ ꯋꯦꯃꯟ ꯑꯁꯤ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯆꯦꯜꯂꯤ ꯑꯗꯨꯕꯨ ꯗꯩꯗ꯭ꯔꯦꯅ ꯃꯈꯣꯏꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯇꯥꯟꯅꯔꯛꯄ ꯂꯦꯞꯄ ꯅꯠꯇꯦ ꯑꯦꯚꯦꯂꯤꯟꯅ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛꯀꯁꯨ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯗꯨꯅ ꯊꯦꯝꯂꯤ ꯇꯥꯟꯖꯥꯁꯤꯗ ꯗꯩꯗ꯭ꯔꯦꯅ ꯑꯋꯥꯡꯕ ꯃꯐꯝꯁꯤꯗꯒꯤ ꯃꯈꯣꯏꯗ ꯀꯥꯎꯅꯅꯕꯒꯤꯗꯃꯛꯇ ꯆꯣꯡꯊꯔꯛꯂꯤꯕꯅꯤ ꯃꯁꯤ ꯎꯕꯗꯒꯤ ꯋꯦꯃꯟ ꯑꯁꯤꯁꯨ ꯄꯥꯈꯠꯇꯨꯅ ꯂꯥꯎꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯦꯚꯦꯂꯤꯟꯅ ꯂꯩꯃꯥꯏꯗ ꯈꯨ ꯀꯨꯜꯂꯒ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯊꯃꯣꯏꯅꯨꯡꯗꯒꯤ ꯌꯥꯝꯅ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯃꯑꯣꯡꯗ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯥꯒꯤ ꯅꯥꯀꯣꯡꯗ ꯌꯥꯎꯔꯤꯕ ꯗꯤꯚꯥꯏꯁ ꯑꯁꯤ ꯑꯁꯪꯕ ꯃꯆꯨꯗ ꯉꯥꯜꯂꯛꯂꯦ ꯕꯇꯟ ꯑꯁꯤꯗ ꯅꯝꯗꯨꯅ ꯃꯥꯒꯤ ꯖꯝꯄꯤꯡ ꯄꯦꯗ ꯑꯦꯛꯇꯤꯚꯦꯠ ꯇꯧꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯃꯜꯇꯤꯚꯔꯁꯀꯤ ꯃꯐꯝ ꯀꯌꯥꯗ ꯆꯤꯡꯗꯨꯅ ꯄꯨꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯥꯅ ꯌꯧꯁꯤꯜꯂꯛꯂꯤꯕꯁꯤ ꯃꯥ ꯃꯁꯥꯃꯛꯀꯤ ꯚꯔꯖꯟ ꯑꯁꯤꯅ ꯌꯥꯝꯅ ꯃꯃꯤꯡ ꯂꯩꯕꯤ ꯁꯦꯂꯦꯕ꯭ꯔꯤꯇꯤ ꯑꯃ ꯑꯣꯏꯔꯤꯕ ꯌꯨꯅꯤꯚꯔꯁ ꯑꯁꯤꯗꯅꯤ ꯁꯪꯁꯥꯔ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯋꯦꯃꯟꯅ ꯃꯥꯕꯨ ꯊꯦꯝꯗꯨꯅ ꯑꯃꯦꯔꯤꯀꯥꯗ ꯆꯠꯅꯅꯕꯒꯤ ꯋꯥꯐꯝꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯅ ꯌꯥꯈꯤꯗꯦ ꯃꯁꯤꯗꯒꯤ ꯋꯦꯃꯟꯅ ꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯑꯃꯦꯔꯤꯀꯥꯗ ꯆꯠꯈꯤꯕꯅꯤ ꯃꯥꯗꯤ ꯃꯥꯒꯤ ꯄꯣꯛꯐꯝ ꯂꯝꯗꯝ ꯑꯣꯏꯔꯤꯕ ꯆꯩꯅꯥꯗ ꯑꯗꯨꯝ ꯂꯩꯍꯧꯔꯦ ꯋꯦꯃꯟꯒ ꯀꯥꯏꯅꯕꯗꯒꯤ ꯃꯥꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯀꯞꯇꯨꯅ ꯂꯥꯛꯂꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯒꯦꯡꯁꯇꯔ ꯀꯥꯡꯕꯨ ꯈꯔꯅ ꯂꯝꯕꯤ ꯊꯠꯇꯨꯅ ꯃꯉꯣꯟꯗꯒꯤ ꯄꯣꯠ ꯆꯩ ꯃꯨꯟꯅꯅꯕ ꯍꯣꯠꯅꯔꯦ ꯇꯥꯟꯖꯥꯁꯤꯗ ꯌꯥꯝꯅ ꯐꯨꯅꯕ ꯍꯩꯕꯤ ꯅꯨꯄꯤ ꯑꯃ ꯂꯥꯛꯇꯨꯅ ꯒꯦꯡꯁꯇꯔ ꯅꯨꯄꯥꯁꯤꯕꯨ ꯐꯨꯗꯨꯅ ꯃꯥꯕꯨ ꯀꯟꯕꯤꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯦꯚꯦꯂꯤꯟꯅ ꯅꯨꯄꯤꯁꯤꯒꯤ ꯃꯅꯥꯛꯇ ꯂꯩꯗꯨꯅ ꯀꯨꯡꯐꯨ ꯇꯝꯗꯨꯅ ꯐꯨꯅꯕ ꯍꯩꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ ꯀꯨꯡꯐꯨ ꯃꯥꯁꯇꯔ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯤ ꯀꯨꯡꯐꯨ ꯍꯥꯏꯕꯁꯤ ꯁꯨꯞꯅꯒꯤ ꯐꯨꯅꯕꯒꯤ ꯃꯤꯡ ꯑꯃ ꯅꯠꯇꯦ ꯃꯁꯤꯒꯤ ꯕꯤꯁꯀꯤꯠ ꯑꯁꯤꯒꯤ ꯃꯅꯨꯡꯗꯁꯨ ꯅꯪꯅ ꯀꯨꯡꯐꯨ ꯁꯣꯏꯗꯅ ꯎꯕ ꯐꯪꯒꯅꯤ ꯑꯁꯨꯝꯅ ꯀꯨꯡꯐꯨ ꯃꯥꯁꯇꯔ ꯅꯨꯄꯤꯁꯤꯅ ꯃꯈꯨꯠꯇ ꯕꯤꯁꯀꯤꯠ ꯑꯁꯤ ꯄꯥꯏꯔꯒ ꯑꯦꯚꯦꯂꯤꯟꯕꯨ ꯀꯨꯡꯐꯨ ꯇꯝꯕꯤꯔꯤꯕꯅꯤ ꯍꯥꯏꯕꯗꯤ ꯑꯣꯖꯥ ꯅꯨꯄꯤꯁꯤꯒꯤ ꯈꯨꯠꯇꯒꯤ ꯕꯤꯁꯀꯤꯠ ꯑꯁꯤꯕꯨ ꯂꯥꯛꯅꯅꯕꯒꯤꯗꯃꯛꯇ ꯃꯥꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯄꯤꯁꯤꯅ ꯃꯥꯕꯨ ꯌꯥꯝꯅ ꯐꯖꯅ ꯀꯨꯡꯐꯨꯒꯤ ꯃꯔꯝꯗ ꯇꯥꯛꯄꯤ ꯇꯝꯕꯤꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯐꯨꯅꯕꯒꯤ ꯃꯍꯩꯁꯤ ꯃꯥ ꯐꯖꯅ ꯍꯩꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯨꯡꯐꯨꯒꯤ ꯀꯣꯝꯄꯤꯇꯤꯁꯟ ꯀꯌꯥ ꯑꯃꯗ ꯃꯥ ꯊꯣꯛꯂꯦ ꯑꯗꯨꯒ ꯄ꯭ꯔꯥꯏꯖ ꯀꯌꯥ ꯑꯃꯁꯨ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯦ ꯑꯁꯨꯝꯅ ꯃꯥꯒꯤ ꯄꯨꯟꯁꯤꯁꯤ ꯃꯊꯪ ꯃꯊꯪ ꯍꯧꯔꯛꯄꯅ ꯐꯤꯂꯝꯒꯤ ꯂꯝꯕꯤꯗ ꯑꯃꯨꯛ ꯈꯣꯡꯗꯥꯗꯨꯅ ꯑꯦꯛꯇ꯭ꯔꯦꯁ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯥꯒꯤ ꯍꯩꯁꯤꯡꯕ ꯑꯦꯛꯇꯤꯡ ꯑꯃꯗꯤ ꯐꯥꯏꯇꯤꯡ ꯁ꯭ꯀꯤꯜꯁꯀꯤ ꯃꯄꯥꯟꯗꯒꯤ ꯑꯐꯥꯎꯕ ꯑꯦꯛꯇ꯭ꯔꯦꯁ ꯑꯃ ꯑꯣꯏꯅ ꯃꯌꯥꯝꯅ ꯃꯁꯛ ꯈꯪꯅꯈ꯭ꯔꯦ ꯃꯥꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯌꯥꯝꯁꯤꯅ ꯐꯣꯇꯣ ꯀꯥꯞꯅꯅꯕꯒꯤꯗꯃꯛꯇ ꯀ꯭ꯔꯤ ꯀ꯭ꯔꯤ ꯏꯅꯔꯤ
ꯀꯨꯡꯐꯨ ꯃꯥꯁꯇꯔꯁꯤꯅ ꯃꯉꯣꯟꯗ ꯍꯥꯏꯔꯤ ꯁꯥꯡꯂꯕ ꯂꯝꯕꯤꯁꯤꯗ ꯅꯪꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯃꯤꯁꯛ ꯍꯥꯏꯕꯗꯨ ꯅꯪ ꯑꯣꯏꯕ ꯉꯝꯂꯕꯅꯤ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯅ ꯅꯪꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯁꯤꯒꯤ ꯁꯪꯁꯥꯔꯁꯤꯗꯗꯤ ꯃꯍꯥꯛꯁꯤ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯄꯤ ꯃꯌꯥꯝꯅ ꯄꯥꯝꯅꯕ ꯑꯐꯥꯎꯕ ꯃꯤꯁꯛ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕꯅꯤ ꯃꯁꯤꯒꯤ ꯑꯦꯕꯂꯤꯟꯒꯤ ꯕ꯭ꯔꯦꯟ ꯑꯁꯤꯒ ꯗꯩꯗ꯭ꯔꯦꯒ ꯐꯥꯏꯠ ꯇꯧꯅꯔꯤꯕ ꯑꯦꯕꯂꯤꯟꯒꯤ ꯕ꯭ꯔꯦꯟ ꯑꯁꯤꯒ ꯍꯧꯖꯤꯛ ꯀꯅꯦꯛ ꯇꯧꯅꯈ꯭ꯔꯦ ꯗꯩꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯅ ꯃꯥꯕꯨ ꯀꯥꯎꯅꯅꯕꯒꯤꯗꯃꯛꯇ ꯃꯊꯛꯇꯒꯤ ꯆꯣꯡꯊꯔꯛꯄꯒꯤ ꯃꯇꯥꯡꯁꯤꯗ ꯑꯃꯨꯛ ꯎꯠꯂꯛꯂꯦ ꯇꯟꯖꯥꯁꯤꯗ ꯑꯦꯕꯂꯤꯟꯗꯤ ꯃꯥꯒꯤ ꯕ꯭ꯔꯦꯟ ꯑꯁꯤꯗ ꯀꯨꯡꯐꯨꯒꯤ ꯃꯔꯝꯗ ꯂꯣꯏꯅ ꯍꯥꯞꯆꯤꯟꯗꯨꯅ ꯌꯥꯎꯔꯕꯅꯤ ꯃꯉꯣꯟꯗ ꯀꯥꯎꯅꯅꯕꯒꯤꯗꯃꯛꯇ ꯆꯣꯡꯊꯔꯛꯂꯤꯕ ꯗꯩꯗ꯭ꯔꯦꯒꯤ ꯈꯣꯡꯁꯤꯕꯨ ꯃꯥꯅ ꯏꯟꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯕꯨꯛꯇ ꯊꯥꯗꯣꯛꯈꯤꯕ ꯃꯇꯝꯗꯗꯤ ꯗꯩꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤ ꯂꯩꯃꯥꯏꯗ ꯐꯨꯖꯤꯟꯗꯨꯅ ꯇꯥꯔꯦ ꯗꯩꯗ꯭ꯔꯦꯅ ꯑꯃꯨꯛꯀꯁꯨ ꯍꯧꯒꯠꯇꯨꯅ ꯃꯉꯣꯟꯗ ꯊꯤꯜꯂꯛꯏ ꯑꯗꯨꯒ ꯑꯦꯕꯂꯤꯟꯅ ꯌꯥꯝꯅ ꯂꯥꯏꯅ ꯉꯥꯛꯊꯣꯛꯇꯨꯅ ꯗꯩꯗ꯭ꯔꯦꯕꯨ ꯃꯥꯅ ꯐꯨꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯕꯁꯤ ꯎꯕꯗ ꯋꯦꯃꯟ ꯅꯤꯡꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯑꯦꯕꯂꯤꯟ ꯃꯁꯥꯁꯨ ꯃꯁꯥꯗ ꯉꯛꯆꯕ ꯄꯣꯛꯆꯔꯤꯕꯅꯤ ꯗꯩꯗ꯭ꯔꯦꯅ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯦꯕꯂꯤꯟꯅ ꯂꯩꯊꯣꯛꯈꯤꯕ ꯃꯇꯝꯗꯗꯤ ꯃꯥ ꯃꯁꯥ ꯃꯇꯣꯝꯇ ꯏꯁꯇꯦꯌꯔꯁꯤꯗ ꯑꯣꯟꯊꯗꯨꯅ ꯆꯠꯈ꯭ꯔꯒ ꯐꯛꯂꯥꯡꯗ ꯐꯨꯖꯤꯟꯗꯨꯅ ꯇꯥꯔꯦ ꯍꯧꯖꯤꯛ ꯑꯦꯕꯂꯤꯟꯅ ꯃꯁꯥꯒꯤ ꯃꯈꯨꯠ ꯑꯁꯤꯕꯨ ꯉꯛꯅ ꯌꯦꯡꯖꯔꯤꯕꯅꯤ ꯑꯗꯨꯒ ꯋꯦꯃꯟꯅꯁꯨ ꯃꯉꯣꯟꯗ ꯉꯛꯅ ꯍꯪꯂꯤ ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅꯅꯣ ꯑꯦꯕꯂꯤꯟ ꯑꯁꯤ ꯍꯧꯖꯤꯛ ꯀꯞꯁꯨ ꯀꯞꯂꯤ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤ ꯅꯪꯒꯤ ꯅꯥꯛꯇ ꯆꯠꯄ ꯇꯧꯗꯅ ꯅꯪꯒ ꯂꯨꯍꯣꯡꯕ ꯇꯧꯗꯅ ꯂꯩꯈꯤꯕ ꯄꯨꯟꯁꯤ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛꯇꯗ ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯎꯈ꯭ꯔꯕꯅꯤ ꯃꯗꯨꯒꯤ ꯄꯨꯟꯁꯤ ꯑꯗꯨꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯐꯖꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯨ ꯑꯣꯏ ꯑꯩꯒꯤ ꯄꯄꯥꯅ ꯍꯥꯏꯕ ꯏꯟꯗꯨꯅ ꯅꯪꯒꯤ ꯅꯇꯨꯡ ꯏꯟꯗꯨꯅ ꯆꯠꯂꯝꯗꯕ ꯇꯥꯔꯕꯗꯤ ꯑꯩꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃꯗ ꯂꯩꯔꯝꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯋꯦꯃꯟꯅꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯐꯝꯁꯤꯗ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯇꯧꯏ ꯑꯗꯨꯕꯨ ꯈꯨꯗꯛꯁꯤꯗ ꯃꯍꯥꯛ ꯑꯜꯐꯥ ꯋꯦꯃꯟꯗ ꯑꯃꯨꯛ ꯑꯣꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯁꯣꯏꯗꯅꯃꯛꯀꯤ ꯖꯣꯕꯨ ꯇꯨꯄꯥꯀꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯨꯅ ꯅꯪꯕꯨ ꯊꯤꯔꯛꯂꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯆꯠꯇꯕ ꯌꯥꯔꯔꯣꯏ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯑꯦꯕꯂꯤꯟꯒꯤ ꯈꯨꯠ ꯑꯁꯤ ꯄꯥꯏꯗꯨꯅ ꯃꯥꯅ ꯆꯤꯡꯗꯨꯅ ꯄꯣꯔꯛꯂꯤꯕꯅꯤ ꯗꯩꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯗꯤ ꯃꯥꯒꯤ ꯃꯀꯣꯛꯅ ꯐꯛꯂꯥꯡꯗ ꯌꯨꯁꯤꯟꯗꯨꯅ ꯂꯩꯍꯧꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯀꯥ ꯑꯃꯗ ꯑꯃꯨꯛ ꯆꯦꯟꯊꯣꯔꯛꯇꯨꯅ ꯂꯣꯠꯂꯤ ꯑꯜꯐꯥ ꯋꯦꯃꯟꯅ ꯍꯥꯏꯔꯤ ꯅꯪꯒꯤ ꯕ꯭ꯔꯦꯟ ꯑꯗꯨ ꯉꯥꯏꯍꯥꯛꯇꯪ ꯏꯪꯊꯍꯜꯂꯨ ꯅꯪꯒꯤ ꯀꯣꯛꯇꯨꯗ ꯋꯥꯈꯜ ꯃꯣꯟ ꯀꯌꯥ ꯑꯃ ꯈꯜꯂꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯈꯪꯉꯤ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯉꯣꯟꯗ ꯁ꯭ꯇ꯭ꯔꯦꯁ ꯀꯌꯥ ꯑꯃꯁꯨ ꯊꯣꯛꯂꯤꯕꯅꯤ ꯑꯦꯕꯂꯤꯟꯅ ꯈꯨꯝꯂꯛꯏ ꯑꯩꯒꯤ ꯑꯁꯦꯡꯕ ꯏꯄꯨꯔꯣꯏꯕ ꯋꯦꯃꯟꯗꯨꯒ ꯑꯩꯒ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯋꯥꯔꯤ ꯁꯥꯟꯅꯍꯜꯂꯨ ꯃꯉꯣꯟꯗꯁꯨ ꯑꯩꯅ ꯈꯪꯍꯟꯕ ꯄꯥꯝꯃꯤ ꯃꯗꯨꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯀꯔꯤꯒꯨꯝꯕ ꯃꯥꯒ ꯂꯨꯍꯣꯡꯉꯝꯗꯕ ꯇꯥꯔꯕꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏ ꯍꯥꯏꯕꯁꯤ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯃꯥꯒꯤ ꯋꯥꯈꯜ ꯑꯁꯤ ꯑꯇꯣꯞꯄ ꯌꯨꯅꯤꯚꯔꯁ ꯑꯃꯗ ꯁꯦꯂꯦꯕ꯭ꯔꯤꯇꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯦꯕꯂꯤꯟꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯃꯌꯥꯝ ꯑꯁꯤꯅ ꯃꯥꯕꯨ ꯐꯣꯇꯣ ꯀꯥꯞꯅꯅꯕꯒꯤꯗꯃꯛꯇ ꯌꯣꯝꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯇꯟꯖꯥꯁꯤꯗ ꯑꯜꯐꯥ ꯋꯦꯃꯟꯅ ꯃꯥꯒꯤ ꯈꯖꯥꯏꯗ ꯊꯥꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯦ ꯑꯦꯕꯂꯤꯟꯅ ꯍꯥꯏꯔꯤ ꯑꯩꯒꯤ ꯕ꯭ꯔꯦꯟ ꯑꯁꯦ ꯃꯥꯒ ꯗꯤꯁꯀꯅꯦꯛ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯑꯩꯒꯤ ꯕ꯭ꯔꯦꯟꯁꯤꯅ ꯃꯥꯒꯤ ꯕ꯭ꯔꯦꯟꯗꯨꯒ ꯀꯅꯦꯛ ꯇꯧꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎ ꯂꯩꯔꯤꯕꯅꯣ ꯋꯦꯃꯟꯅ ꯈꯨꯝꯂꯛꯏ ꯅꯪꯅ ꯍꯦꯛ ꯕꯔꯁ ꯖꯝꯄꯤꯡ ꯇꯧꯕ ꯈꯨꯗꯤꯡꯒꯤ ꯅꯪꯒꯤ ꯃꯦꯃꯣꯔꯤ ꯈꯔ ꯂꯤꯛ ꯑꯣꯏꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯥꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯅꯦꯛꯁꯟꯗ ꯂꯩꯔꯤꯕꯗꯨ ꯑꯗꯨꯕꯨ ꯀꯨꯏꯔꯛꯂꯕ ꯃꯇꯝꯗꯗꯤ ꯃꯁꯤꯒꯨꯝꯕ ꯑꯁꯣꯏꯕꯁꯤꯡꯁꯤ ꯊꯣꯛꯍꯟꯗꯕ ꯅꯪꯅ ꯁꯣꯏꯗꯅꯃꯛꯀꯤ ꯉꯝꯂꯛꯑꯒꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯑꯆꯥꯄꯣꯠ ꯈꯔ ꯄꯤꯁꯤꯜꯂꯦ ꯑꯗꯨꯒ ꯍꯥꯏꯔꯤ ꯏꯅꯔꯖꯤ ꯐꯪꯅꯕꯒꯤꯗꯃꯛꯇ ꯃꯁꯤꯁꯤꯡꯁꯤ ꯆꯥꯕ ꯗꯔꯀꯥꯔ ꯂꯩꯒꯅꯤ ꯑꯜꯐꯥ ꯋꯦꯃꯟꯗꯤ ꯑꯆꯥꯄꯣꯠ ꯑꯁꯤ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯔꯤ ꯇꯧꯕꯇꯕꯨ ꯑꯦꯕꯂꯤꯟꯗꯤ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯑꯆꯥꯄꯣꯠꯁꯤ ꯆꯥꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯑꯜꯐꯥ ꯋꯦꯃꯟꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏꯒꯤ ꯁꯪꯁꯥꯔ ꯑꯗꯨꯗꯗꯤ ꯍꯦꯛ ꯂꯩꯔꯝꯕ ꯁꯥ ꯎꯆꯦꯛ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯁꯤꯈ꯭ꯔꯦ ꯃꯗꯣ ꯖꯣꯕꯨ ꯇꯨꯄꯥꯀꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯨꯒ ꯂꯥꯟꯊꯦꯡꯅꯕꯗ ꯑꯣꯏꯔꯤꯕꯅꯤ ꯍꯧꯖꯤꯛ ꯑꯦꯕꯂꯤꯟꯅ ꯍꯥꯏꯔꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯑꯇꯣꯞꯄ ꯁꯪꯁꯥꯔꯗ ꯂꯩꯔꯤꯕ ꯑꯦꯕꯂꯤꯟ ꯑꯗꯨꯒꯤ ꯕ꯭ꯔꯦꯟꯗ ꯆꯪꯁꯤꯟꯗꯨꯅ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯈꯤꯕꯗꯤ ꯌꯥꯕ꯭ꯔꯥ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯋꯦꯃꯟꯅꯁꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯦ ꯑꯗꯨꯒ ꯃꯉꯣꯟꯗ ꯁꯥꯎꯅ ꯍꯥꯏꯔꯤ ꯅꯪꯅ ꯉꯥꯡꯂꯤꯕ ꯋꯥꯗꯨꯕꯨ ꯀꯔꯤꯅꯣ ꯌꯥꯝꯅ ꯊꯨꯅ ꯅꯪꯒꯤ ꯕ꯭ꯔꯦꯟ ꯑꯗꯨ ꯃꯐꯝꯁꯤꯗ ꯍꯜꯂꯛꯎ ꯑꯦꯕꯂꯤꯟꯅꯁꯨ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯀꯗꯥꯏꯗꯁꯨ ꯆꯠꯄ ꯂꯩꯇꯦ ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯂꯩ ꯋꯦꯃꯟꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯇꯣꯞꯄ ꯌꯨꯅꯤꯚꯔꯁꯇ ꯂꯩꯔꯤꯕ ꯅꯪꯒꯤ ꯚꯔꯖꯟ ꯑꯗꯨꯒ ꯀꯅꯦꯛ ꯇꯧꯁꯤꯜꯍꯜꯂꯤꯕꯒꯤ ꯃꯔꯝꯗꯤ ꯃꯉꯣꯟꯗ ꯂꯩꯔꯤꯕ ꯍꯩꯁꯤꯡꯕ ꯃꯒꯨꯟ ꯑꯗꯨ ꯅꯪꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯒꯤ ꯋꯥꯅꯤ ꯇꯧꯕꯇꯕꯨ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯥꯒꯤ ꯕ꯭ꯔꯦꯟ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯁꯤꯟꯅꯕ ꯍꯣꯠꯅꯕ ꯇꯥꯔꯕꯗꯤ ꯃꯗꯨꯅ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯑꯃ ꯇꯥꯍꯜꯂꯒꯅꯤ ꯕ꯭ꯔꯦꯟ ꯄꯣꯈꯥꯏꯗꯨꯅ ꯁꯣꯏꯗꯅꯃꯛꯀꯤ ꯁꯤꯒꯗꯧꯔꯤꯕꯅꯤ ꯑꯜꯐꯥ ꯋꯦꯃꯟꯅ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏ ꯑꯗꯨꯕꯨ ꯑꯦꯕꯂꯤꯟꯅ ꯌꯥꯗ꯭ꯔꯦ ꯃꯥꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯗꯥꯏꯗꯁꯨ ꯆꯠꯂꯔꯣꯏ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯀꯨꯞꯊꯅ ꯅꯪꯅ ꯍꯧꯖꯤꯛꯃꯛ ꯑꯩꯉꯣꯟꯗ ꯇꯥꯛꯀꯗꯕꯅꯤ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯀꯗꯥꯏꯗꯁꯨ ꯆꯠꯂꯣꯏ ꯍꯥꯏꯗꯨꯅ ꯃꯥ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯜꯐꯥ ꯋꯦꯃꯟꯅ ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯃꯨꯟꯅ ꯇꯥꯔꯣ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯑꯩ ꯂꯣꯏꯅ ꯂꯤꯔꯛꯂꯒꯦ ꯑꯩꯈꯣꯏꯒꯤ ꯑꯜꯐꯥꯚꯔꯁ ꯍꯥꯏꯔꯤꯕ ꯌꯨꯅꯤꯚꯔꯁ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯕꯨ ꯕꯔꯁ ꯖꯝꯄꯤꯡ ꯇꯧꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕꯅꯤ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯌꯥꯎꯏ ꯃꯥꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯑꯗꯨ ꯅꯪꯅ ꯎꯕꯗꯒꯤ ꯃꯉꯣꯟꯗ ꯍꯦꯟꯅ ꯅꯪꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯈꯤꯕꯅꯤ ꯑꯗꯨꯃ ꯇꯧꯕꯗꯒꯤ ꯃꯍꯥꯛ ꯃꯁꯥꯒꯤ ꯑꯣꯏꯅ ꯂꯩꯖꯔꯤꯕ ꯇꯧꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯈ꯭ꯔꯦ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯃꯤꯁꯛ ꯑꯁꯤ ꯎꯠꯂꯛꯂꯦ ꯑꯗꯨꯒꯗꯤ ꯁꯣꯝꯒꯤ ꯁꯪꯁꯥꯔꯗ ꯂꯩꯔꯤꯕ ꯑꯦꯕꯂꯤꯟꯒꯤ ꯃꯆꯥꯅꯨꯄꯤ ꯖꯣꯏ ꯍꯥꯏꯔꯤꯕꯁꯤ ꯑꯣꯏꯔꯝꯂꯦ ꯋꯦꯃꯟ ꯃꯈꯥ ꯇꯥꯔꯤ ꯃꯥꯒꯤ ꯕ꯭ꯔꯦꯟꯗ ꯑꯍꯦꯟꯕ ꯄ꯭ꯔꯦꯁꯔ ꯄꯤꯁꯤꯟꯕꯗꯒꯤ ꯄꯨꯕ ꯊꯥꯡꯕ ꯉꯝꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯕ꯭ꯔꯦꯟ ꯑꯁꯤ ꯐ꯭ꯔꯦꯛꯆꯔ ꯑꯣꯏꯈꯤꯕꯅꯤ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯅꯨꯄꯤꯁꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯤ ꯑꯗꯨꯒ ꯃꯥꯒꯤ ꯕ꯭ꯔꯦꯟꯒꯤ ꯏꯅꯔꯖꯤ ꯑꯁꯤ ꯍꯦꯛ ꯂꯩꯔꯤꯕ ꯃꯜꯇꯤꯚꯔꯁ ꯄꯨꯝꯕꯗ ꯂꯣꯏꯅ ꯁꯟꯗꯣꯛꯈ꯭ꯔꯦ ꯃꯥꯒꯤ ꯃꯃꯤꯠ ꯑꯁꯤꯁꯨ ꯃꯨꯁꯨꯛ ꯃꯨꯕ ꯃꯆꯨ ꯑꯃꯗ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯑꯜꯐꯥ ꯋꯦꯃꯟꯅ ꯃꯈꯥ ꯇꯥꯔꯤ ꯃꯥꯒꯤ ꯕ꯭ꯔꯦꯟ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯃꯜꯇꯤꯚꯔꯁꯀꯤ ꯍꯦꯛ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯈ꯭ꯔꯦ ꯍꯦꯛ ꯑꯣꯏꯕ ꯌꯥꯕ ꯄꯣꯁꯤꯕꯤꯂꯤꯇꯤ ꯈꯨꯗꯤꯡꯃꯛꯇ ꯃꯥꯅ ꯂꯩꯕ ꯉꯝꯈ꯭ꯔꯦ ꯃꯤꯀꯨꯞ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯜꯇꯤꯚꯔꯁꯀꯤ ꯍꯦꯛ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯕ ꯉꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯃꯥꯒꯤ ꯃꯐꯝꯗ ꯁꯪꯁꯥꯔꯁꯤꯒꯤ ꯍꯦꯛ ꯂꯩꯔꯤꯕ ꯒ꯭ꯌꯥꯟꯁꯤꯡ ꯑꯃꯗꯤ ꯃꯜꯇꯤꯚꯔꯁꯀꯤ ꯄꯋꯥꯔꯁꯤꯡ ꯌꯥꯎꯈ꯭ꯔꯦ ꯃꯜꯇꯤꯚꯔꯁꯀꯤ ꯍꯦꯛ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯃꯃꯤꯠꯅ ꯂꯣꯏꯅ ꯎꯔꯕꯅꯤ ꯑꯗꯨꯅ ꯃꯉꯣꯟꯗꯗꯤ ꯑꯆꯨꯝ ꯑꯔꯥꯟ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ ꯑꯦꯕꯂꯤꯟꯅ ꯍꯪꯂꯛꯏ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯥꯅ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯑꯜꯐꯥ ꯋꯦꯃꯟꯅ ꯃꯥꯅ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯀꯅꯥꯃꯠꯇꯅ ꯈꯪꯕ ꯉꯝꯗꯦ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯈꯪꯕ ꯋꯥꯐꯝꯗꯤ ꯃꯥꯅ ꯊꯤꯔꯤꯕꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯅꯪꯕꯨ ꯊꯤꯕꯅꯤ ꯍꯥꯏꯕꯁꯤ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯍꯧꯖꯤꯛ ꯕꯤꯜꯗꯤꯡ ꯑꯁꯤꯒꯤ ꯃꯄꯥꯟ ꯊꯪꯕ ꯁꯔꯨꯛꯇꯅ ꯖꯣꯕꯨ ꯇꯨꯄꯥꯀꯤꯒꯤ ꯕ꯭ꯔꯦꯟꯅ ꯀꯅꯦꯛ ꯇꯧꯁꯤꯜꯂꯕ ꯖꯣꯏ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯕꯤꯜꯗꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯁꯣꯝꯗꯅ ꯑꯦꯕꯂꯤꯟꯅ ꯍꯪꯂꯤ ꯅꯪꯅ ꯃꯃꯥꯡꯗ ꯍꯥꯏꯈꯤꯕꯗꯥꯏ ꯑꯩ ꯑꯁꯦ ꯅꯈꯣꯏꯅ ꯊꯤꯔꯤꯕ ꯑꯦꯕꯂꯤꯟ ꯑꯗꯨ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯋꯦꯃꯟꯅ ꯈꯨꯝꯂꯛꯏ ꯅꯪꯅ ꯍꯧꯖꯤꯛ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯑꯩꯅ ꯂꯣꯏꯅ ꯎꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯈꯜꯂꯝꯕꯁꯤꯡ ꯑꯗꯣ ꯑꯣꯟꯅ ꯇꯩꯅꯔꯝꯂꯦ ꯅꯪ ꯑꯁꯦ ꯃꯌꯥꯝꯗꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄꯤ ꯅꯨꯄꯤ ꯑꯗꯨ ꯑꯣꯏꯔꯝꯂꯦ
ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯑꯦꯕꯦꯂꯤꯟꯒꯤ ꯋꯥꯈꯜ ꯑꯁꯤꯗꯤ ꯉꯁꯥꯏ ꯃꯃꯥꯡꯗ ꯃꯥꯅ ꯎꯈꯤꯕ ꯁꯦꯂꯦꯕ꯭ꯔꯤꯇꯤ ꯑꯣꯏꯕꯤ ꯅꯨꯄꯤꯗꯨꯒꯤ ꯋꯥꯈꯜꯗ ꯑꯗꯨꯝ ꯇꯥꯎꯗꯨꯅ ꯂꯩꯔꯦ ꯃꯥꯒꯤ ꯕ꯭ꯔꯦꯟꯒ ꯑꯃꯨꯛꯀꯁꯨ ꯀꯅꯦꯛ ꯇꯧꯁꯤꯟꯅꯈ꯭ꯔꯦ ꯃꯥꯅ ꯆꯪꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯁꯤꯅ ꯇꯥꯔꯝꯅ ꯑꯣꯛꯂꯤ ꯐꯣꯇꯣꯒ꯭ꯔꯥꯐꯔ ꯃꯌꯥꯝꯁꯤꯅ ꯃꯉꯣꯟꯗ ꯐꯣꯇꯣ ꯀꯥꯞꯅꯕꯒꯤꯗꯃꯛꯇ ꯄꯤꯛ ꯊꯜꯂꯤꯕꯅꯤ ꯍꯧꯖꯤꯛ ꯃꯥꯅ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯋꯦꯃꯟꯒꯤ ꯚꯔꯖꯟ ꯑꯁꯤꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯁꯤ ꯎꯔꯦ ꯃꯥꯅꯁꯨ ꯑꯦꯕꯦꯂꯤꯟꯕꯨ ꯌꯦꯡꯗꯨꯅ ꯅꯣꯛꯂꯛꯏ ꯃꯥ ꯍꯧꯖꯤꯛ ꯋꯦꯃꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯁꯤ ꯅꯣꯛꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏꯁꯨ ꯁꯥꯟꯅꯔꯤ ꯑꯦꯕꯦꯂꯤꯟ ꯍꯥꯏꯔꯤ ꯅꯪꯗꯤ ꯑꯃꯦꯔꯤꯀꯥꯗ ꯂꯩꯐꯝ ꯊꯣꯛꯄꯅꯤ ꯑꯗꯨꯒ ꯃꯐꯝꯁꯤꯗ ꯀꯩꯗꯧꯔꯝꯂꯤꯕꯅꯣ ꯑꯗꯨꯒ ꯑꯗꯨꯛ ꯌꯥꯝꯅ ꯅꯪꯅ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯂꯤꯕꯗꯨꯅ ꯃꯇꯧ ꯀꯔꯝꯅꯅꯣ ꯋꯦꯃꯟꯅ ꯈꯨꯝꯂꯛꯏ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯗꯥꯎ ꯌꯥꯕ ꯍꯥꯏꯕꯗꯨ ꯇꯝꯂꯨꯕꯗꯒꯤ ꯑꯁꯨꯝꯅ ꯑꯣꯏꯔꯤꯕꯅꯤ ꯇꯟꯖꯥꯁꯤꯗ ꯀꯨꯡꯐꯨ ꯃꯥꯁꯇꯔ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯪꯒꯤ ꯋꯥꯈꯜ ꯑꯗꯨ ꯅꯥꯀꯜ ꯑꯃꯗ ꯊꯩꯗꯣꯛꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯂꯛꯂꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯈꯨꯠꯇ ꯍꯦꯟꯀꯞꯅ ꯄꯨꯟꯈꯤꯕꯁꯤꯁꯨ ꯎꯕ ꯐꯪꯂꯦ ꯑꯗꯨꯒꯗꯤ ꯁꯣꯝꯒꯤ ꯁꯪꯁꯥꯔꯁꯤꯗ ꯃꯥꯕꯨ ꯄꯨꯂꯤꯁꯅ ꯐꯥꯗꯨꯅ ꯂꯩꯔꯝꯂꯦ ꯋꯦꯃꯟ ꯂꯥꯎꯗꯨꯅ ꯍꯥꯏꯔꯤ ꯑꯦꯕꯦꯂꯤꯟ ꯑꯇꯣꯞꯄ ꯁꯪꯁꯥꯔ ꯑꯃꯗ ꯌꯥꯝꯅ ꯊꯨꯅ ꯅꯪ ꯆꯠꯈꯤꯒꯗꯕꯅꯤ ꯖꯝꯄꯤꯡ ꯄꯦꯗ ꯑꯦꯛꯇꯤꯚꯦꯠ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯈꯣꯡꯒ꯭ꯔꯥꯎꯗꯨ ꯌꯨꯡ ꯍꯟꯖꯤꯜꯂꯨ ꯑꯗꯨꯕꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯅꯨꯄꯥ ꯑꯃꯅ ꯃꯉꯣꯟꯗ ꯏꯂꯦꯛꯇ꯭ꯔꯤꯛ ꯁꯣꯛ ꯄꯤꯗꯨꯅ ꯃꯥ ꯋꯥꯟꯊꯍꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯜꯐꯥꯚꯔꯁꯇ ꯂꯩꯔꯝꯂꯤꯕ ꯋꯦꯃꯟꯒꯤ ꯕ꯭ꯔꯦꯟ ꯀꯅꯦꯛꯁꯟ ꯑꯁꯤ ꯇꯠꯈ꯭ꯔꯦ ꯃꯥꯅ ꯑꯃꯨꯛꯀ ꯍꯟꯅ ꯆꯪꯁꯤꯟꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯦ ꯗꯩꯗ꯭ꯔꯦ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤꯁꯤꯅ ꯄꯨꯂꯤꯁꯇ ꯀꯞꯇꯨꯅ ꯇꯝꯂꯤ ꯃꯁꯤ ꯅꯨꯄꯤꯁꯤꯅ ꯑꯩꯉꯣꯟꯗ ꯈꯨꯠ ꯊꯥꯗꯨꯅ ꯇꯞ ꯇꯥꯅ ꯐꯨꯔꯤꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤꯗ ꯁ꯭ꯇꯦꯄꯂꯔ ꯄꯤꯟ ꯀꯥꯞꯁꯤꯟꯗꯨꯅꯁꯨ ꯁꯣꯛꯍꯜꯂꯦ ꯑꯁꯨꯝꯅ ꯀꯞꯇꯨꯅ ꯄꯨꯂꯤꯁꯇ ꯇꯝꯂꯤ ꯃꯁꯤꯗ ꯑꯦꯕꯦꯂꯤꯟ ꯍꯥꯏꯔꯤ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯑꯩꯅ ꯇꯧꯕ ꯅꯠꯇꯦ ꯅꯪꯅ ꯁꯥꯡꯅ ꯇꯧꯖꯕꯅꯤ ꯇꯟꯖꯥꯁꯤꯗ ꯄꯨꯂꯤꯁ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ ꯂꯤꯞ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯈꯔ ꯂꯥꯛꯄ ꯃꯥꯜꯂꯤ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕꯒꯤꯗꯃꯛꯇ ꯑꯇꯣꯞꯄ ꯄꯨꯂꯤꯁꯁꯤꯡ ꯂꯥꯛꯄ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯤ ꯃꯁꯤꯗ ꯄꯨꯂꯤꯁ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯕꯦꯀअꯞ ꯀꯧꯈꯤꯕ ꯂꯩꯇꯦ ꯋꯥꯀꯤ ꯇꯣꯀꯤꯁꯤꯗ ꯃꯥꯅ ꯍꯥꯏꯔꯤ ꯏꯔꯥꯡ ꯊꯣꯛꯍꯜꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯐꯥꯔꯦ ꯃꯐꯝꯁꯤꯗ ꯑꯇꯣꯞꯄ ꯄꯨꯂꯤꯁꯁꯤꯡ ꯕꯦꯀअꯞꯀꯤꯗꯃꯛꯇ ꯂꯥꯛꯄꯒꯤ ꯗꯔꯀꯥꯔ ꯇꯥꯗꯦ ꯑꯗꯨꯒ ꯑꯜꯐꯥꯚꯔꯁꯤ ꯁꯪꯁꯥꯔꯁꯤꯗ ꯎꯠꯂꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏꯒꯤ ꯀꯝꯄ꯭ꯌꯨꯇꯔ ꯁ꯭ꯀ꯭ꯔꯤꯟꯁꯤꯗ ꯌꯦꯡꯕꯗ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯤꯕꯁꯤ ꯖꯣꯕꯨ ꯇꯨꯄꯥꯀꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯂꯦ ꯑꯗꯨꯒ ꯁꯣꯝꯒꯤ ꯁꯪꯁꯥꯔꯁꯤꯗꯅ ꯂꯤꯞꯀꯤ ꯊꯣꯡꯁꯤ ꯍꯥꯡꯗꯣꯔꯛꯂꯦ ꯃꯁꯤꯗꯒꯤ ꯄꯨꯂꯤꯁꯁꯤꯡꯁꯤꯅ ꯃꯥꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯅꯔꯦ ꯑꯗꯨꯒꯗꯤ ꯍꯧꯖꯤꯛ ꯂꯤꯞ ꯃꯅꯨꯡꯁꯤꯗꯒꯤ ꯊꯣꯛꯂꯛꯂꯤꯕꯁꯤ ꯖꯣꯏꯅ ꯑꯣꯟꯊꯣꯛꯄ ꯐꯤꯖꯣꯜꯁꯤꯡ ꯁꯦꯠꯇꯨꯅ ꯑꯣꯛ ꯑꯃ ꯄꯨꯁꯤꯟꯗꯨꯅ ꯃꯅꯨꯡꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯃꯁꯤ ꯎꯕꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁꯁꯤꯡꯁꯤꯗ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯑꯦꯕꯦꯂꯤꯟꯅꯁꯨ ꯃꯆꯥꯅꯨꯄꯤ ꯎꯕꯗ ꯉꯛꯇꯨꯅ ꯍꯥꯏꯔꯤ ꯀꯔꯤꯅꯣ ꯖꯣꯏ ꯅꯪꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗꯤ ꯄꯨꯂꯤꯁ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯛꯏ ꯑꯗꯣꯝ ꯃꯐꯝꯁꯤꯗ ꯍꯧꯖꯤꯛ ꯆꯪꯕ ꯌꯥꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯗꯒꯤ ꯖꯣꯕꯨ ꯇꯨꯄꯥꯀꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤ ꯁꯧꯒꯠꯂꯛꯂꯦ ꯑꯗꯨꯒ ꯄꯨꯂꯤꯁ ꯅꯨꯄꯥꯁꯤꯗ ꯎꯁꯤꯠꯊꯑꯣꯏꯗꯕ ꯋꯥ ꯀꯌꯥ ꯑꯃꯁꯨ ꯉꯥꯡꯂꯛꯏ ꯃꯁꯤꯗꯒꯤ ꯑꯦꯕꯦꯂꯤꯟꯅ ꯃꯤꯉꯣꯟꯗ ꯑꯗꯨꯝꯅ ꯋꯥ ꯉꯥꯡꯂꯤꯕ ꯀꯔꯤꯒꯤꯅꯣ ꯔꯦꯁꯄꯦꯛ ꯂꯩꯅ ꯋꯥ ꯉꯥꯡꯕ ꯌꯥꯗ꯭ꯔꯥ ꯄꯨꯂꯤꯁ ꯅꯨꯄꯥꯁꯤꯅ ꯃꯥꯕꯨ ꯐꯥꯖꯤꯟꯗꯨꯅ ꯈꯨꯠꯇ ꯍꯦꯟꯀꯞ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯍꯥꯏꯔꯛꯏ ꯅꯪꯕꯨ ꯐꯣꯏꯗꯠꯇꯨꯅ ꯍꯥꯠꯄꯗꯨꯔꯥ ꯅꯪꯅ ꯄꯥꯝꯂꯤꯕꯁꯦ ꯑꯗꯨꯒ ꯃꯥꯒꯤ ꯋꯥꯐꯝꯁꯤꯗ ꯄꯨꯂꯤꯁ ꯅꯨꯄꯥꯁꯤꯅꯗꯤ ꯊꯥꯖꯗꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯅꯣꯛꯏ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯕ ꯍꯦꯟꯀꯞ ꯑꯁꯤ ꯃꯥꯅ ꯐꯣꯏꯗꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯄꯨꯂꯤꯁ ꯅꯨꯄꯥꯁꯤꯅ ꯉꯛꯄꯗ ꯂꯣꯏꯔꯕꯅꯤ ꯖꯣꯕꯨ ꯇꯨꯄꯥꯀꯤꯅ ꯃꯥꯒꯤ ꯃꯃꯥꯏꯁꯤꯗ ꯄꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯇꯣꯉꯥꯟꯕ ꯃꯥꯒꯤ ꯄꯋꯥꯔ ꯑꯃ ꯁꯤꯖꯤꯟꯅꯕꯗꯒꯤ ꯃꯐꯝꯁꯤꯗ ꯉꯥꯜꯂꯤꯕ ꯕꯜꯕꯁꯤꯡ ꯑꯁꯤ ꯌꯥꯝ ꯀꯟꯅ ꯈꯞꯄꯤ ꯑꯗꯨꯒꯗꯤ ꯄꯨꯂꯤꯁ ꯅꯨꯄꯥꯁꯤꯒꯤ ꯃꯆꯤꯟꯗꯒꯤ ꯆꯦꯖꯦꯠ ꯀꯌꯥ ꯑꯃ ꯑꯣꯊꯣꯔꯛꯂꯦ ꯑꯗꯨꯒ ꯃꯀꯣꯛꯁꯤ ꯄꯣꯛꯈꯥꯏꯗꯨꯅ ꯃꯍꯥꯛ ꯁꯤꯔꯦ ꯃꯥꯒꯤ ꯃꯑꯣꯡꯁꯤ ꯎꯕꯗ ꯑꯦꯕꯦꯂꯤꯟꯗꯤ ꯉꯛꯄꯗ ꯂꯣꯏꯔꯕꯅꯤ ꯄꯨꯂꯤꯁꯁꯤꯡꯁꯤꯅ ꯃꯉꯣꯟꯗ ꯅꯣꯡꯃꯩ ꯅꯝꯗꯨꯅ ꯆꯪꯁꯤꯜꯂꯛꯏ ꯖꯣꯕꯨ ꯇꯨꯄꯥꯀꯤꯒꯤ ꯃꯃꯥꯏꯁꯤ ꯃꯥꯒꯤ ꯂꯨꯈꯝ ꯂꯣꯝꯗ ꯑꯣꯏꯅ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯅꯣꯡꯃꯩ ꯃꯆꯤꯟ ꯑꯁꯤꯗ ꯎꯝꯗꯨꯅ ꯃꯔꯨ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯆꯤꯡꯊꯣꯛꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯉꯣꯟꯗ ꯅꯣꯡꯃꯩ ꯅꯝꯂꯤꯕ ꯄꯨꯂꯤꯁ ꯅꯨꯄꯥꯁꯤꯒ ꯃꯥꯒꯁꯤ ꯑꯉꯛꯄ ꯐꯤꯖꯣꯜ ꯑꯃꯗ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯑꯇꯣꯞꯄ ꯄꯨꯂꯤꯁꯁꯤꯡꯅ ꯀꯥꯞꯂꯛꯄ ꯃꯔꯨꯁꯤꯅ ꯅꯨꯄꯥꯁꯤꯗ ꯄꯥꯜꯂꯦ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯗ ꯑꯦꯕꯦꯂꯤꯟꯁꯤꯗ ꯄꯥꯈꯠꯄꯗ ꯂꯣꯏꯔꯦ ꯋꯥꯟꯊꯗꯨꯅ ꯂꯩꯔꯤꯕ ꯋꯦꯃꯟꯕꯨ ꯍꯧꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯖꯣꯕꯨ ꯇꯨꯄꯥꯀꯤꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯄꯨꯂꯤꯁ ꯅꯨꯄꯥ ꯑꯃꯒꯤ ꯃꯀꯣꯛꯄꯨ ꯂꯩꯃꯥꯏꯗ ꯁꯨꯊꯗꯨꯅ ꯍꯥꯠꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯑꯦꯕꯦꯂꯤꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯇꯟꯖꯥꯁꯤꯗ ꯇꯨꯡꯂꯣꯝꯗꯒꯤ ꯄꯨꯂꯤꯁ ꯅꯨꯄꯥ ꯑꯃꯅ ꯃꯥꯒꯤ ꯃꯕꯨꯛꯇ ꯅꯣꯡꯃꯩꯅ ꯀꯥꯞꯈ꯭ꯔꯦ ꯌꯥꯝꯅ ꯋꯥꯅ ꯆꯩꯅꯥꯈꯣꯜ ꯈꯥꯡꯗꯨꯅ ꯃꯥ ꯍꯧꯖꯤꯛ ꯂꯥꯎꯗꯨꯅ ꯂꯩꯔꯤ ꯃꯆꯥꯅꯨꯄꯤꯅ ꯆꯩꯅꯥꯈꯣꯜ ꯈꯥꯡꯗꯨꯅ ꯂꯥꯎꯗꯨꯅ ꯂꯩꯕꯁꯤ ꯎꯕꯗ ꯑꯦꯕꯦꯂꯤꯟꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯦ ꯇꯧꯕꯇꯕꯨ ꯃꯥꯅ ꯂꯥꯎꯔꯤꯕꯁꯤꯗꯤ ꯇꯧꯁꯤꯟꯅꯕ ꯑꯣꯏꯔꯝꯂꯦ ꯃꯉꯣꯟꯗꯒꯤ ꯆꯣꯡꯊꯣꯛꯂꯤꯕ ꯏꯁꯤꯡ ꯑꯁꯤ ꯀꯦꯠꯆꯞ ꯃꯍꯤ ꯑꯣꯏꯔꯝꯂꯦ ꯃꯥꯅ ꯂꯦꯛꯇꯨꯅꯁꯨ ꯆꯥꯔꯤ ꯇꯨꯡꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁ ꯅꯨꯄꯥꯁꯤꯅ ꯁ꯭ꯇꯤꯛ ꯑꯅꯤ ꯄꯥꯏꯗꯨꯅ ꯃꯉꯣꯟꯗ ꯐꯨꯔꯛꯏ ꯑꯗꯨꯕꯨ ꯃꯥꯅ ꯀꯜꯂꯛꯂꯤꯕ ꯁ꯭ꯇꯤꯛ ꯑꯁꯤꯗꯤ ꯅꯥꯇꯩ ꯆꯥꯗꯕ ꯄꯣꯠꯁꯛ ꯑꯃꯗ ꯖꯣꯕꯨ ꯇꯨꯄꯥꯀꯤꯅ ꯑꯣꯟꯊꯣꯛꯍꯟꯈ꯭ꯔꯦ ꯃꯁꯤ ꯎꯕꯗ ꯑꯦꯕꯦꯂꯤꯟꯁꯤꯗꯤ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ ꯃꯁꯤꯒꯤ ꯅꯥꯇꯩ ꯆꯥꯗꯕ ꯄꯣꯠꯁꯛ ꯑꯁꯤ ꯄꯥꯏꯗꯨꯅ ꯄꯨꯂꯤꯁ ꯅꯨꯄꯥꯁꯤꯅ ꯃꯥꯅ ꯀꯟꯁꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯂꯦ ꯇꯟꯖꯥꯁꯤꯗ ꯑꯦꯕꯦꯂꯤꯟꯅꯁꯨ ꯈꯪꯂꯦ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕꯁꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯖꯣꯏ ꯅꯠꯇꯦ ꯑꯜꯐꯥ ꯋꯦꯃꯟꯅ ꯍꯦꯛ ꯍꯥꯏꯔꯝꯕ ꯁꯛꯇꯤ ꯌꯥꯝꯅ ꯂꯩꯕ ꯅꯨꯄꯤ ꯑꯗꯨꯅꯤ ꯍꯥꯏꯕꯁꯤ ꯃꯁꯤꯗꯒꯤ ꯃꯥꯅ ꯉꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯣ ꯅꯪ ꯉꯁꯤ ꯑꯣꯏꯔꯦ ꯖꯨꯖꯨ ꯇꯝꯕꯥꯀꯨ ꯍꯥꯏꯔꯤꯕꯁꯤ ꯍꯥꯏꯕꯗꯤ ꯃꯥꯅ ꯖꯨꯕꯨ ꯇꯨꯄꯥꯀꯤ ꯍꯥꯏꯕ ꯃꯤꯡ ꯑꯁꯤ ꯍꯥꯏꯕ ꯍꯩꯇꯕꯗꯒꯤ ꯖꯨꯖꯨ ꯇꯝꯕꯥꯀꯨ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤꯕꯅꯤ ꯍꯧꯖꯤꯛ ꯑꯦꯕꯦꯂꯤꯟꯕꯨ ꯍꯥꯠꯇꯣꯛꯅꯕꯒꯤꯗꯃꯛꯇ ꯖꯣꯕꯨ ꯇꯨꯄꯥꯀꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯅ ꯌꯣꯠꯆꯩ ꯑꯃ ꯄꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯃꯁꯤꯗꯒꯤ ꯑꯦꯕꯦꯂꯤꯟꯅ ꯋꯥꯟꯊꯗꯨꯅ ꯂꯩꯔꯤꯕ ꯋꯦꯃꯟꯕꯨ ꯃꯥꯅ ꯆꯤꯡꯗꯨꯅ ꯄꯨꯔꯤ ꯑꯦꯕꯦꯂꯤꯟꯅ ꯍꯥꯏꯔꯤ ꯑꯣ ꯅꯪ ꯉꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯍꯛꯆꯥꯡꯗ ꯆꯪꯈ꯭ꯔꯕ ꯑꯣꯏꯔꯦ ꯅꯪꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯆꯥꯅꯨꯄꯤꯅ ꯑꯩꯕꯨ ꯅꯤꯡꯁꯤꯡꯍꯟꯗ꯭ꯔꯤꯕꯅꯤ ꯑꯩꯉꯣꯟꯗ ꯐꯣꯟ ꯐꯥꯎꯕ ꯇꯧꯍꯜꯂꯛꯇꯦ ꯃꯥꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯊꯣꯛꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯍꯛꯆꯥꯡꯗ ꯇꯦꯇꯨ ꯀꯌꯥ ꯑꯃꯁꯨ ꯌꯦꯛꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯁꯤꯗ ꯖꯣꯕꯨ ꯇꯨꯄꯥꯀꯤꯅ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯃꯑꯣꯡꯗ ꯃꯥꯒꯤ ꯁꯒꯟꯗ ꯍꯛꯂꯤꯕ ꯇꯦꯇꯨ ꯑꯁꯤ ꯎꯠꯂꯛꯏ ꯑꯦꯕꯦꯂꯤꯟꯅ ꯃꯈꯥ ꯇꯥꯔꯤ ꯅꯪꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯆꯥꯅꯨꯄꯤꯅ ꯃꯁꯥꯕꯨ ꯒꯦ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯍꯜꯂꯤꯕ ꯅꯠꯇ꯭ꯔꯥ ꯖꯣꯕꯨ ꯇꯨꯄꯥꯀꯤꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯣ ꯅꯪꯅ ꯈꯜꯂꯤꯕꯁꯤ ꯃꯁꯤꯒꯤ ꯁꯪꯁꯥꯔꯁꯤꯗꯗꯤ ꯑꯩꯅ ꯅꯨꯄꯤ ꯀꯣꯏꯕ ꯄꯥꯝꯃꯤ ꯑꯁꯤꯔꯥ ꯑꯗꯨꯒ ꯃꯥꯅ ꯃꯈꯥ ꯇꯥꯔꯤ ꯃꯜꯇꯤꯚꯔꯁꯀꯤ ꯃꯔꯝꯗ ꯅꯪꯅ ꯈꯪꯒꯗꯕ ꯀꯌꯥ ꯑꯃ ꯋꯥꯠꯂꯤ ꯅꯪꯒꯤ ꯕ꯭ꯔꯦꯟ ꯑꯗꯨꯅ ꯂꯥꯝꯕ ꯐꯪꯂꯣꯏꯗꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕꯅꯤ ꯇꯟꯖꯥꯁꯤꯗ ꯃꯐꯝꯁꯤꯗ ꯉꯥꯜꯂꯤꯕ ꯕ꯭ꯂꯕꯁꯤꯡꯁꯤ ꯂꯣꯏꯅ ꯈꯞꯂꯦ ꯑꯗꯨꯒ ꯑꯦꯕꯦꯂꯤꯟꯗ ꯑꯦꯇꯦꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯃꯥ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯂꯤ ꯃꯁꯤꯗꯒꯤ ꯑꯦꯕꯦꯂꯤꯟꯅ ꯃꯉꯣꯟꯗ ꯁ꯭ꯇꯦꯆꯨ ꯍꯥꯏꯗꯨꯅ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯑꯗꯨꯒ ꯖꯣꯕꯨ ꯇꯨꯄꯥꯀꯤꯁꯤꯁꯨ ꯈꯨꯠ ꯊꯥꯡꯒꯠꯇꯨꯅ ꯂꯦꯞꯂꯤ ꯑꯦꯕꯦꯂꯤꯟꯅ ꯍꯥꯏꯔꯤ ꯅꯪ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯛꯀꯅꯨ ꯑꯩꯁꯨ ꯌꯥꯝꯅ ꯐꯨꯅꯕ ꯍꯩꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯈ꯭ꯔꯕꯅꯤ ꯖꯣꯕꯨ ꯇꯨꯄꯥꯀꯤꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯏ ꯑꯁꯦꯡꯕꯃꯛꯀꯤ ꯅꯪꯕꯨ ꯐꯨꯅꯕ ꯍꯩꯕ꯭ꯔꯣ ꯇꯟꯖꯥꯁꯤꯗ ꯑꯦꯕꯦꯂꯤꯟꯅ ꯃꯥꯒꯤ ꯐꯨꯅꯕ ꯍꯩꯕ ꯚꯔꯖꯟ ꯑꯗꯨꯒꯤ ꯕ꯭ꯔꯦꯟꯒ ꯀꯅꯦꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛ ꯀꯅꯦꯛ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯖꯝꯄꯤꯡ ꯄꯦꯗ ꯑꯦꯛꯇꯤꯚꯦꯠ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯃꯐꯤꯗ ꯌꯨꯡꯁꯨ ꯍꯟꯖꯤꯜꯂꯦ ꯑꯗꯨꯕꯨ ꯇꯟꯖꯥꯁꯤꯗ ꯉꯛꯂꯤꯕꯗꯤ ꯑꯦꯕꯦꯂꯤꯟꯅ ꯃꯥꯒꯤ ꯐꯨꯅꯕ ꯍꯩꯕꯤ ꯚꯔꯖꯟ ꯑꯗꯨꯒ ꯀꯅꯦꯛ ꯇꯧꯕ ꯉꯝꯈꯤꯗ꯭ꯔꯦ ꯑꯇꯣꯞꯄ ꯁꯪꯁꯥꯔ ꯑꯃꯒꯤ ꯑꯦꯕꯦꯂꯤꯟꯗ ꯑꯣꯏꯅ ꯀꯅꯦꯛ ꯇꯧꯈ꯭ꯔꯦ
तबुदुबु माना कनेक्ट तौरिबसिदी ऑनथोकप एवलिन नमगनी माना जोबु तुपाकी द फुरिबनी हाइना तौरिबसिसु नोकनिंग ममोंग हाइबदु ओइरे अल्फावर्स द लेरिबो वेमन गी कांगबुसना माना सोंगलिबसि कदाइदोन हाइदर कोइथि थिरि अदुगदी माना कनेक्ट तौरिबो एवलिन गी संसारसिदी मखोई खुसासिंग असि हॉट डॉग हाइबा सापोट अदुगा चप मानाना पानबा संसार मदो ओइरमले नुपी टेक्नीशियन असना हाइरी माना संगलुरिबा संसारसिदा लेरिबो मियोय खुदिमकी मखुत्ता हॉट डॉग हाइबा सापोट अदुगा चप मानाना पाली मफमसिदा लेरिबो दैद्रेसदी एवलिन गी मामानाबी ओइरमले मखोइना टीवी की प्रोग्राम अमा येंगली टीवी दे हुजि उरिबा फिल्म असि ममांग सोइखोन उखरबानी मखोई खुसासिंग असि हॉट डॉग हाइबा सापोट अदु लोइन ओइरे तंजासिदा दैद्रेन संगलखने एवलिन द पाइरोरे तबुदुबु दैद्रेगी सकतम अमदि मागी मखलुसि उदे एवलिन दि पाखतुन याम कन लाओरे अदुगा मनाक्ति चंगतनबगी दमक्ता दैद्रेबु मान इंथोकनी मसिगी संसार सिगोइना 10000 BC की मतमदा उलकु मतमदा सु मफमसदा लेरिबा योंगसिंग सि खुद असि हॉट डॉग हाइबा सापोट असि मवोंग द लोइन पाली नॉर्मल ओइना खुसा पानबा योंग अमबु हॉट डॉग की खुसा पानबा योंगसिंग सि फुदुना हातोकले अदुगा सोमदना जोबु तुपाकी की ममांगदा लेरिबा एवलिन असि मागी खुद असि करिमत मथौ तौबा यादन लेरे अतोप संसारदा लेरिबा एवलिन असिना मसामकी खुद असि येंग येंगदो अंगकपा अमदि अतनबुसु फावरी अदुगा सोमदना जोबु तुपाकी ना हाइरी आइना मल्टीवर्स की मफम क्यादा सत्तुना मसिंग थिंगमद्रबा एवलिन क्यामगा थेंगनरखरबनी मयाम अदुगी मरक्ता ख्वाइदगी इंटरेस्टिंग ओइबा एवलिन असि नंगनो ओइरे मसिदगी एवलिन हांगलै नंगना इगोंदगी पामलिबसिबु करिनो जोबु तुपाकी ना मागी खुद असि पाइरे अदुगा हाइरै नंगी चममनर वखलोन सिंग अदुबु भापता हनबगी दमक्ता आइना मतेंग पांगबिगे मखोइनी खुद असि समजिनखरे अदुगा खुद मरक्ति येंगनबगी दमक्ता हाइरी होजे एवलिना मागी खुद मरक इसति येंगली अदुगदी मागी माइन से अतोप संसार अमदा पुदुना चखरे पर्दा अंगौब अमा थाददुना थमलिबो बिल्डिंग सि उलै अदुगदी पर्दा असि मनुंगदा लेरमलेबसि अमुबु मचुगी बेगल हारिबा सापोट अदुनी एवलिना मसिबु करिनो हाइन हंगली जोबु तुपाकी ना हाइरै नोंमुदे आइसि तौफम खंगदना बोरिंग सुदुना लै मदुदगी आइना मसिगी बेगल हारिबा सापोट सि सेमबनी आइगी हेक लेजरिबो खुदिमक मसिगी बेगल असि मनुंगदा हापसिनख्रे हाइबदि आइगी मंगलान आइगी आशा आइगी हराउबो नुंगाइबा अवाबा कपनिंगबा वाखल नुंगाइतबो खुदिमक आइना नुंसिजबा मिसाक आइना पामजबा हाइरा आइना पामजबा अचापोट अमदि आइना पामजबा पानबिसिंग खुदिमक बेगल असि मनुंगदा लोइन हापसिनख्रे जोबु तुपाकी ना नोक्तुना हाइरी मतौसुना बेगल असि मनुंगदा पुन्ना हापसिनख्रबनिना हेन हेन शक्ति लेबो पोछक अमा हाइबदु ओलखिबनी तंजास्ता अल्फावर्स द लेरिबो वेमन की कांगबुन तौरिबो सिंग सिलोइन उरिबनी मस्तिगी माना एवलिन बु कौदुना नंग मफम दुदिगी याम थुना सियनख्रो हाइदुना लावदुना फोंदोली होजे एवलिन हंगली तबुदु मफम सिदा नंग सियमनि पोछक असिबु करिनो जोबु तुपाकी ना खुमलै मसि करिनो हाइना हंगलुबगी दरकार लैते ओइनिंगमम ओइसनु मसिदा अखोइना वखल थादरुबगी मथौ तादे एवलिन हाइरै नत्ते जोय नंग असुमना खनखिनु करिगिदमक्ता नंगना अरान वखंद लुप्तुन लैरिवन जोबु तुपाकी ना खुमलै मसि तौबुना इंगोना नुंगाइबा क्याम पोक्चरिबनी पुंसीसदा लेरंबा अवाबा नुंगाइतबा निंगमदबा तौरुबा थबक खुदिमक्ता माइ पाक्ते हाइबगी अवाबा सोमता लैद्रे नुंगाइतबा थौदो खुदिमा अदो मफमसिदा हापसिनख्रबनी अदुगदी वेगल लोइना लेरमलिबसि चाउरुबा ब्लैक होल अमदा ओंथोखरे अदुगा लेरमलिबा खुदिमक पुमनुंगदा सिंखिनबा हौरे तंजास्ता एवलिन सु मनुंगदा पुसिनखिदोरे मसिदगी वेमन नमाबु ज्ञान ताननबगिदमक्ति यामना कन्न लाउरै अदुगदी खंगुदना जोबु तुपाकी सि मफमसिदि कनागुम मिसक अमना थोमदुना पुरगा फक्लांगदा फुजिनहनख्रे हौजिकति एवलिन सि ज्ञान तारे अदुगदी मागी मतेंग पांगनमिबु मिसक सिदि मागी मपा गोंगोंग ओइरमले माना पापा हैन कौरु मतमदु नुपासना हाइरै आई नंगी नपा नते अयसे अल्फावर्स हारिबा संसार दुदगी लाकपा गोंगोंगनी आइबदि नंगी पापागी अतोप वर्जन अमनी असुन हरकस्ते एवलिन सिदि ngakpa amadi tawpham khangdana leire hauze alpha gongong na magi khung usilak tholaga wanthaduna leiriba weman gi naton manam ta halle masidi ma hauze mikap khangtok thorale adu hairei sar mafam sida dom kari gi damakta laglibano alpha gongong na ekhoi mafam sidi yam thuna chattaba yaroi maramuduna law ai gi tungi lau adu evelyn bu suma khoina puduna sakre masigi matung da makhoi ka amata sangsilale alpha weman hairi kari gi makta sarna mafam sida lakpiribano sarna mafam sida lakpi gi darkar ta de mafam se aina control tawdun thamlibani masida alpha gongong na kumlai nangna mafam se control tawduna thammi haijabagi wani tawdubu nangna control tawding ngamdre aina haibo wasu nangna indre maramaduna miyoi kyamagi punchi awafam da tagadabe aduna aina mafam sida laklibani nangna tawgudaba na thau pangthokpa ngamdrabani na makha tabada aina kari tawrakadaba no haibasi nangna su sap chana khangliba natra masigi alpha wemana nate nete sar madu tadi tawbiganu mafam sida leriba evelyn se mayam digi top top pinupi amani जोबु तुपाकी हरिबि नुपी दु मान सोइदनमकी थिंगबं ngमने हाबिसि आइना दि खंगलबानी मरमदुना मखा ताना सारगी थबक दु तौबिखिनु बिसदा एवलिन हाइरै जोबु तुपाकी हरिबसि आइगी इसा नुपी हक्सांग दि यावरिबा दुरा नान मखै करिगि दमक्ता मसि मरमदा इंगोन फोंदोक्तिरबनो आइबदि मल्टीवर्स एस द ख्वाइदगी खुदोंग थिबो ओरिबसि आइगी इसा नुपी जोय एसिनि हाइना ताक्त्रिबा करिगिनु नखोय अल्फावर्स तगी लाकपा मियोय सिंगसना इंगोन मिनम्बा क्याम nganglibसु करिगिनु अदुगा आइना हाइनिंग वाफम अमना नखोयना हानगी थिरि हरिबि एवलिन दो आइदि ओइरमलोय मिस्टर अल्फा विमना खुमलै नंगसे आइना थिरलिबा एवलिन अदुमंगनी एवलिना आइदी करिगुम थबा अमतदा हिथोय सिंथोयबा मिसक हाइबदुसु नत्ते वेमन्ना हो मधुमकनि आइना पामलिबसि ngasi phawda aina atopa multiverse ki masing yamlaba evelyn lising gi mathakta ukhre makhoi sing du gi marakta nangna mayam dagi top top pi haibudu oiribani nangna tawning thabak kya amagi pandam kya am leirbasu madu sing du nangna mai pakna pangthokpa amata ngamkhide aibadi nang si khwaidagi nadau tv mi sakamani
ꯂꯩꯔꯤꯕ Evelyn ꯒꯤ version ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯥꯏꯊꯤꯕꯗ ꯅꯁꯔꯨꯛ ꯑꯣꯏꯕꯤ ꯑꯕꯇꯥꯔ ꯑꯃꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ Evelyn ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯗꯥꯎ ꯊꯤꯕꯤꯅꯤ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯠꯇꯕꯤ ꯑꯃꯁꯨ ꯑꯩꯅ ꯎꯏ ꯃꯗꯨꯗꯤ ꯃꯥꯒꯤ ꯈꯨꯠ ꯑꯗꯣ ꯍꯣꯠꯗꯣꯛꯀꯤ ꯑꯆꯥꯄꯣꯠ ꯑꯣꯏꯅ ꯄꯥꯜꯂꯤ ꯃꯗꯨꯒꯤ Evelyn ꯗꯨ ꯃꯨꯛ ꯗꯥꯎ ꯊꯤꯕꯗꯤ ꯑꯃꯠꯇ ꯂꯩꯔꯝꯂꯔꯣꯏ ꯋꯦꯃꯟꯅ ꯍꯥꯏꯔꯛꯏ ꯁꯪꯁꯥꯔꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯑꯇꯣꯞꯄ version ꯑꯃꯃꯝ multiverse ꯂꯣꯏꯅ ꯂꯩꯅꯔꯤꯕ ꯉꯥꯛꯇꯅꯤ ꯁꯤꯒꯤ ꯁꯪꯁꯥꯔꯁꯤꯗ ꯃꯥꯅ ꯇꯧꯕꯗꯤ ꯄꯥꯝꯂꯒ ꯇꯧꯕ ꯉꯝꯈꯤꯗꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯑꯇꯣꯞꯄ ꯁꯪꯁꯥꯔ ꯑꯃꯗ ꯂꯣꯏꯅ ꯄꯥꯡꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕꯗꯤ ꯁꯪꯁꯥꯔꯁꯤꯒꯤ ꯑꯣꯏꯅ ꯑꯁꯣꯟꯕꯗꯣ ꯑꯇꯣꯞꯄ ꯁꯪꯁꯥꯔꯗꯅ ꯃꯥꯒꯤ ꯑꯀꯟꯕꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕꯅꯤ ꯇꯧꯕꯇꯕꯨ ꯅꯪꯗꯤ ꯃꯥꯏꯊꯤꯕꯗꯅ ꯄꯤꯛ ꯊꯜꯂꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯇꯧꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯨ ꯅꯪꯒꯤ ꯊꯃꯣꯏꯗ ꯄꯣꯛꯂꯤꯕꯅꯤ ꯑꯇꯣꯞꯄ ꯁꯪꯁꯥꯔꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯃꯥꯒꯤ ꯇꯦꯂꯦꯟ ꯑꯃꯃꯝꯗ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯉꯥꯛꯇꯅꯤ ꯇꯧꯕꯇꯕꯨ ꯅꯪꯗꯤ ꯃꯥꯏꯊꯤꯕꯅ ꯄꯤꯛ ꯊꯜꯂꯕꯅꯤꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯄꯥꯡꯊꯣꯛꯄ ꯉꯝꯕꯒꯤ ꯇꯦꯂꯦꯟ ꯑꯗꯨ ꯅꯁꯥꯗ ꯌꯥꯎꯒꯗꯧꯔꯤꯕꯅꯤ ꯇꯟꯖꯥꯁꯤꯗ ꯑꯜꯐꯥ ꯒꯣꯡꯒꯣꯡꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯃꯥꯕꯨ ꯒ꯭ꯌꯥꯟ ꯇꯥꯍꯟꯅꯕ ꯍꯣꯠꯅꯔꯕꯁꯨ ꯃꯥꯒꯤ ꯋꯥꯈꯜ ꯑꯁꯤꯗꯤ ꯅꯥꯀꯜ ꯑꯃꯗ ꯊꯩꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯥꯕꯨ ꯁꯛꯇꯤ ꯂꯩꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯅ ꯄꯨꯔꯛꯄꯗ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯔꯣꯏ ꯑꯗꯨꯕꯨ ꯇꯟꯖꯥꯁꯤꯗ ꯃꯄꯥꯟꯂꯣꯝꯗꯒꯤ ꯖꯣꯏꯅ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯊꯣꯡ ꯍꯥꯡꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯊꯣꯡ ꯊꯤꯜꯂꯛꯂꯤ ꯃꯁꯤꯗ ꯑꯜꯐꯥ ꯒꯣꯡꯒꯣꯡꯅꯗꯤ ꯊꯣꯡ ꯍꯥꯡꯗꯣꯛꯀꯅꯨ ꯃꯁꯤ ꯃꯥꯅ ꯅꯝꯊꯥꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯄꯅꯤ ꯑꯜꯐꯥ ꯋꯦꯃꯟꯅ ꯈꯨꯝꯃꯤ ꯑꯩꯈꯣꯏꯒꯤ ꯔꯤꯗꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯐꯝꯁꯤꯗ ꯆꯪꯂꯤꯕꯁꯤ ꯖꯣꯕꯨ ꯇꯨꯄꯥꯛꯀꯤ ꯅꯠꯇꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯃꯁꯤꯗꯒꯤ ꯑꯜꯐꯥ ꯒꯣꯡꯒꯣꯡꯅ ꯉꯛꯇꯨꯅ ꯂꯥꯛꯂꯤꯕꯁꯤ ꯃꯥ ꯅꯠꯇ꯭ꯔꯒꯗꯤ ꯍꯧꯖꯤꯛ ꯃꯥ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ ꯑꯁꯨꯝ ꯍꯥꯏꯕꯒ ꯍꯧꯖꯤꯛ ꯑꯣꯜꯂꯛꯂꯤꯕꯁꯤ ꯑꯜꯐꯥꯚꯔꯁꯀꯤ ꯁꯪꯁꯥꯔꯗꯅꯤ ꯑꯜꯐꯥ ꯋꯦꯃꯟꯒꯤ ꯀꯥꯡꯕꯨꯅ ꯇꯣꯡꯗꯨꯅ ꯆꯠꯂꯤꯕ ꯚꯦꯟ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯖꯣꯕꯨ ꯇꯨꯄꯥꯛꯀꯤ ꯑꯁꯤ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯁꯤ ꯍꯧꯖꯤꯛ ꯄꯥꯈꯠꯅꯕꯗꯨ ꯂꯣꯏꯔꯕꯅꯤ ꯑꯜꯐꯥ ꯒꯣꯡꯒꯣꯡꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯃꯥꯒ ꯅꯈꯣꯏꯒ ꯊꯦꯡꯒꯥꯏꯅꯕ ꯉꯝꯂꯣꯏ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏ ꯅꯊ꯭ꯋꯥꯏ ꯍꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝ ꯊꯨꯅ ꯆꯦꯟꯈꯤꯒꯗꯕꯅꯤ ꯑꯗꯨꯒ ꯁꯣꯝꯒꯤ ꯁꯪꯁꯥꯔꯗ ꯑꯜꯐꯥ ꯋꯦꯃꯟꯅ ꯒꯣꯡꯒꯣꯡꯗ ꯍꯥꯏꯔꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯆꯦꯛꯁꯤꯟꯅ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯨ ꯑꯩ ꯖꯣꯕꯨ ꯇꯨꯄꯥꯛꯀꯤꯒ ꯊꯦꯡꯒꯥꯏꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯨꯒꯦ ꯑꯜꯐꯥ ꯒꯣꯡꯒꯣꯡꯅ ꯈꯨꯝꯂꯛꯏ ꯃꯈꯣꯏ ꯑꯅꯤꯒꯤꯗꯃꯛꯇ ꯑꯩꯒꯤ ꯑꯜꯐꯥ ꯚꯔꯁꯄꯨ ꯈꯨꯗꯣꯡꯊꯤꯕꯗ ꯇꯥꯍꯟꯒꯗꯕ ꯅꯠꯇꯦ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯚꯔꯁ ꯖꯝꯄꯤꯡ ꯇꯧꯗꯨꯅ ꯃꯥ ꯍꯥꯟꯅꯒꯤ ꯁꯪꯁꯥꯔꯗ ꯑꯃꯨꯛ ꯍꯟꯈ꯭ꯔꯦ ꯑꯜꯐꯥ ꯋꯦꯃꯟꯅ Evelynꯗ ꯍꯥꯏꯔꯤ ꯌꯥꯔꯤꯃꯈꯩ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯆꯠꯈꯤꯒꯗꯕꯅꯤ ꯑꯩꯗꯤ ꯏꯁꯥꯒꯤ ꯁꯪꯁꯥꯔꯗ ꯍꯟꯗꯕ ꯌꯥꯗ꯭ꯔꯦ ꯇꯟꯖꯥꯁꯤꯗ Evelynꯅꯗꯤ ꯃꯥꯒꯤ ꯋꯥ ꯇꯥꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏ ꯑꯗꯨꯕꯨ ꯑꯜꯐꯥ ꯋꯦꯃꯟꯗꯤ ꯃꯥꯒꯤ ꯁꯪꯁꯥꯔꯗ ꯑꯃꯨꯛ ꯍꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯐꯝꯁꯤꯗ ꯂꯩꯍꯧꯔꯤꯕꯁꯤ ꯍꯥꯟꯅꯒꯤ ꯏꯄꯪ ꯄꯪꯖꯕ ꯋꯦꯃꯟ ꯑꯗꯨꯅꯤ ꯖꯣꯏꯅ ꯊꯣꯡ ꯊꯤꯟꯗꯨꯅ ꯀꯧꯔꯤꯕꯁꯤ ꯃꯥꯅ ꯇꯥꯔꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯊꯣꯡ ꯍꯥꯡꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤ ꯑꯗꯨꯕꯨ Evelynꯅꯗꯤ ꯀꯧꯔꯤꯕꯁꯤ ꯏꯆꯥꯅꯨꯄꯤ ꯅꯠꯇꯦ ꯊꯣꯡ ꯍꯥꯡꯗꯣꯛꯀꯅꯨ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯇꯥꯗꯅ ꯋꯦꯃꯟꯅ ꯊꯣꯡ ꯍꯥꯡꯗꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯍꯪꯂꯤ ꯖꯣꯏ ꯅꯪꯗꯤ ꯃꯐꯝꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ ꯑꯩꯁꯨ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯈꯨꯝꯃꯤ ꯀꯥꯁꯤꯒꯤ ꯃꯅꯨꯡꯗ ꯃꯥꯅ ꯍꯦꯛ ꯆꯪꯁꯤꯜꯂꯛꯄꯒ ꯌꯥꯝꯅ ꯊꯨꯅ Evelynꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯇꯦꯞꯅ ꯄꯨꯟꯁꯤꯟꯗꯨꯅ ꯃꯥꯕꯨ ꯐꯥꯈ꯭ꯔꯦ ꯃꯆꯥꯅꯨꯄꯤ ꯖꯣꯏꯅꯗꯤ ꯉꯛꯇꯨꯅ ꯀꯔꯤꯅꯣ ꯏꯕꯥꯅ ꯇꯧꯔꯤꯕꯁꯨ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤꯕꯅꯤ ꯑꯗꯨꯒ ꯋꯦꯃꯟꯅꯁꯨ ꯉꯛꯄꯗ ꯂꯣꯏꯔꯕꯅꯤ Evelyn ꯍꯥꯏꯔꯤ ꯑꯩꯈꯣꯏ ꯁꯦꯞ ꯑꯣꯏꯅ ꯂꯩꯅꯕꯒꯤꯗꯃꯛꯇ ꯃꯁꯤ ꯑꯩꯅ ꯇꯧꯔꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯕ꯭ꯔꯦꯟ ꯃꯅꯨꯡꯁꯤꯗ ꯐꯠꯇ꯭ꯔꯕ ꯚꯨꯠ ꯅꯨꯄꯤ ꯑꯃꯅ ꯇꯣꯡꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯜꯐꯥ ꯋꯦꯃꯟ ꯑꯃꯗꯤ ꯑꯜꯐꯥ ꯒꯣꯡꯒꯣꯡꯅ ꯃꯥꯒ ꯐꯥꯏꯠ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯂꯤꯕꯅꯤ ꯃꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯗ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕ ꯋꯦꯃꯟ ꯑꯁꯤꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯖꯣꯏꯅꯁꯨ ꯍꯥꯏꯔꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯂꯣꯏꯅ ꯀꯣꯛ ꯆꯥꯛꯂ ꯃꯥꯜꯂꯦ ꯃꯁꯤꯗ Evelynꯅ ꯈꯨꯝꯂꯛꯏ ꯅꯪꯅꯗꯤ ꯀꯔꯤꯃꯠꯇ ꯅꯤꯡꯁꯤꯡꯂꯝꯂꯔꯣꯏ ꯃꯔꯝꯗꯤ ꯅꯪꯒꯤ ꯕ꯭ꯔꯦꯟ ꯑꯗꯨꯗ ꯑꯇꯣꯞꯄ ꯁꯪꯁꯥꯔꯗ ꯂꯩꯕ ꯅꯪ ꯅꯁꯥꯃꯛꯀꯤ version ꯑꯃꯗ ꯆꯣꯡꯁꯤꯟꯗꯨꯅ ꯊꯕꯛꯁꯤꯡ ꯇꯧꯍꯜꯂꯤꯕꯅꯤ ꯍꯥꯏꯕꯗꯤ ꯄꯄꯦꯠꯁꯤꯡꯒ ꯇꯧꯔꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅꯅꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯐꯤꯂꯝ ꯑꯃꯁꯨ ꯂꯩꯕꯅꯤ ꯍꯣꯇꯦꯜ ꯑꯃꯗ ꯃꯥꯁꯇꯔ ꯁꯦꯞ ꯑꯣꯏꯗꯨꯅ ꯆꯥꯛ ꯊꯣꯡꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯀꯣꯛꯇ ꯔꯀꯨꯟ ꯑꯃꯅ ꯐꯝꯂꯒ ꯃꯥꯒꯤ ꯃꯁꯝꯗꯨ ꯆꯤꯡꯗꯨꯅ ꯑꯍꯥꯎꯕ ꯃꯊꯦꯜꯁꯤꯡ ꯊꯣꯡꯒꯟꯕ ꯑꯗꯨꯒꯤ ꯐꯤꯂꯝ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕꯅꯤ ꯐꯤꯂꯝ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯗꯨ ꯔꯥꯀꯥꯀꯨꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯃꯁꯤꯗ ꯃꯆꯥꯅꯨꯄꯤ ꯖꯣꯏꯅ ꯅꯣꯛꯇꯨꯅ ꯐꯤꯂꯝ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯗꯨ ꯔꯥꯀꯥꯀꯨꯅꯤ ꯍꯥꯏꯕ ꯅꯠꯇꯦ ꯔꯥꯇꯥꯇꯨꯂꯤ ꯍꯥꯏꯕꯅꯤ ꯏꯃꯥ ꯁꯦꯞ ꯑꯗꯨꯒꯤ ꯀꯣꯛꯊꯛꯇ ꯇꯣꯡꯂꯤꯕꯗꯨ ꯔꯀꯨꯟ ꯅꯠꯇꯦ ꯎꯆꯤꯅꯤ ꯑꯗꯨꯕꯨ ꯃꯃꯥ Evelynꯅꯗꯤ ꯖꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯗ ꯌꯥꯗ꯭ꯔꯤ ꯀꯣꯛꯊꯛꯇ ꯇꯣꯡꯂꯤꯕꯗꯨ ꯎꯆꯤ ꯅꯠꯇꯦ ꯔꯀꯨꯟ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯃꯔꯩ ꯌꯦꯠꯇꯨꯅ ꯂꯩꯔꯦ ꯃꯇꯧ ꯑꯗꯨꯝꯅ ꯅꯈꯣꯏꯒꯤ ꯀꯣꯛꯊꯛꯇꯁꯨ ꯑꯇꯣꯞꯄ ꯁꯪꯁꯥꯔꯗꯒꯤ ꯅꯁꯥꯃꯛꯀꯤ versionꯁꯤꯡꯅ ꯇꯣꯡꯁꯤꯟꯗꯨꯅ ꯅꯈꯣꯏ ꯅꯁꯥꯅꯗꯤ ꯈꯪꯖꯗꯅ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯍꯜꯂꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯗ ꯋꯦꯃꯟ ꯑꯃꯗꯤ ꯖꯣꯏ ꯑꯁꯤ ꯊꯤꯡꯕ ꯉꯝꯗꯅ ꯌꯥꯝꯅ ꯀꯟꯅ ꯅꯣꯛꯇꯨꯅ ꯂꯩꯔꯤ ꯇꯟꯖꯥꯁꯤꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯒꯣꯡꯒꯣꯡꯁꯤ ꯃꯤꯀꯞ ꯊꯣꯛꯂꯛꯑꯦ Evelynꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯀꯧꯁꯤꯜꯂꯦ ꯑꯗꯨꯒ ꯄꯦꯄꯔ ꯀꯠꯇꯔ ꯑꯃ ꯄꯤꯗꯨꯅ ꯃꯥꯅ ꯍꯥꯏꯔꯤ ꯃꯍꯥꯛꯀꯤ ꯙ꯭ꯌꯥꯟ ꯑꯁꯤ ꯅꯥꯀꯜ ꯑꯃꯗ ꯊꯩꯗꯣꯛꯇꯨꯅ ꯂꯩꯔꯤꯕꯅꯤ ꯇꯟꯖꯥꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯃꯥꯕꯨ ꯅꯪꯅ ꯍꯥꯠꯇꯣꯛꯍꯧꯒꯗꯕꯅꯤ ꯑꯗꯨꯕꯨ ꯊꯕꯛ ꯑꯁꯤ ꯇꯧꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ Evelynꯅ ꯐꯣꯡꯗꯣꯛꯂꯤ ꯑꯜꯐꯥ ꯒꯣꯡꯒꯣꯡꯅ ꯍꯥꯏꯔꯤ ꯇꯟꯖꯥꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯃꯥꯕꯨ ꯍꯥꯠꯍꯧꯕ ꯇꯥꯔꯕꯗꯤ ꯃꯁꯤꯒꯤ ꯌꯨꯅꯤꯚꯔꯁ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯖꯣꯕꯨ ꯇꯨꯄꯥꯛꯀꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯃꯐꯝꯁꯤꯗ ꯂꯥꯛꯍꯟꯕ ꯉꯝꯂꯔꯣꯏꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯃꯥꯕꯨ ꯍꯥꯠꯍꯧꯒꯗꯕꯅꯤ Evelynꯅ ꯃꯆꯥꯅꯨꯄꯤꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯀꯞꯇꯨꯅ ꯑꯩ ꯃꯗꯨꯒꯤ ꯊꯕꯛꯇꯨ ꯇꯧꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯃꯁꯤꯗ ꯑꯜꯐꯥ ꯒꯣꯡꯒꯣꯡꯅ ꯃꯁꯤꯒꯤ ꯁꯪꯁꯥꯔ ꯑꯁꯤ ꯈꯛꯀꯤ ꯐꯥꯎꯕ ꯅꯪꯅ ꯖꯣꯕꯨ ꯇꯨꯄꯥꯛꯀꯤꯕꯨ ꯍꯥꯠꯄ ꯉꯝꯗ꯭ꯔꯕꯗꯤ ꯑꯇꯣꯞꯄ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯂꯩꯔꯤꯕ ꯁꯪꯁꯥꯔꯁꯤꯡ ꯑꯗꯨꯒꯤꯗꯤ ꯃꯇꯧ ꯀꯔꯝꯅ ꯍꯥꯠꯄ ꯉꯝꯒꯗꯧꯔꯤꯕ ꯃꯁꯤꯗ Evelynꯅ ꯑꯃꯕꯨ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛ ꯑꯁꯦ ꯑꯗꯣꯝꯒꯤꯗꯤ ꯅꯁꯨ ꯅꯨꯄꯤꯅꯤ ꯃꯁꯤꯗ ꯒꯣꯡꯒꯣꯡꯅ ꯍꯣꯏ ꯆꯨꯝꯃꯤ ꯑꯩꯒꯤ ꯊꯃꯣꯏꯗꯁꯨ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃ ꯐꯥꯎꯔꯤꯕꯅꯤ ꯑꯗꯨꯕꯨ ꯂꯥꯟꯐꯝ ꯑꯁꯤ ꯃꯥꯏ ꯄꯥꯛꯅꯅꯕꯒꯤꯗꯃꯛꯇ ꯃꯥꯕꯨ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯊꯣꯛꯇꯕ ꯌꯥꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯍꯧꯗꯕ ꯏꯌꯥꯃꯛ ꯌꯥꯗꯕꯅꯤ ꯑꯁꯨꯝꯅ ꯑꯜꯐꯥ ꯒꯣꯡꯒꯣꯡꯅ ꯃꯥꯕꯨ ꯊꯦꯝꯕꯗꯒꯤ ꯍꯧꯖꯤꯛꯇꯤ Evelynꯅꯁꯨ ꯖꯣꯏꯕꯨ ꯍꯥꯠꯄꯒꯤ ꯋꯥꯐꯝꯁꯤꯗ ꯌꯥꯔꯦ ꯃꯈꯨꯠꯇ ꯀꯇꯔꯁꯤ ꯄꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯤ ꯃꯃꯥꯒꯤ ꯈꯨꯠꯇ ꯀꯇꯔꯁꯤ ꯎꯕꯗ ꯖꯣꯏꯁꯨ ꯄꯥꯈꯠꯄꯗ ꯂꯣꯏꯔꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯈꯣꯟꯖꯦꯜ ꯇꯞꯊꯅ ꯀꯔꯤꯅꯣ ꯏꯃꯥꯅ ꯇꯧꯔꯤꯕꯗꯨ ꯍꯧꯖꯤꯛ Evelynꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯥꯏꯊꯣꯡꯕꯨ ꯃꯨꯟꯅ ꯌꯦꯡꯉꯤ ꯀꯇꯔꯁꯤꯅ ꯊꯤꯟꯒꯦ ꯇꯧꯔꯝꯂꯒ ꯃꯉꯣꯟꯗ ꯄꯨꯟꯁꯤꯜꯂꯤꯕ ꯇꯦꯞ ꯑꯁꯤ ꯑꯣꯏꯅ ꯀꯛꯊꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯜꯐꯥ ꯒꯣꯡꯒꯣꯡꯅ ꯅꯣꯡꯃꯩ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯃꯈꯣꯏꯗ ꯅꯝꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤ ꯅꯪꯁꯨ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯂꯥꯡꯗ ꯊꯨꯈ꯭ꯔꯦ ꯅꯣꯡꯃꯩꯁꯤ ꯎꯕꯗ ꯃꯈꯣꯏꯁꯤꯡꯗꯤ ꯄꯥꯈꯠꯅꯕꯗ ꯂꯣꯏꯔꯕꯅꯤ Evelynꯅ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯕꯨ ꯈꯟꯖꯤꯟꯗꯨꯅ ꯊꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯑꯗꯣꯝꯅ ꯍꯥꯠꯄ ꯌꯥꯔꯣꯏ ꯑꯜꯐꯥ ꯒꯣꯡꯒꯣꯡꯅ ꯍꯥꯏꯔꯛꯏ ꯅꯪꯉꯣꯟꯗ ꯃꯥꯅ ꯇꯥꯠ ꯇꯧꯗꯨꯅ ꯁꯥꯟꯅꯔꯦ ꯍꯥꯏꯕꯁꯤ ꯅꯪꯅ ꯈꯪꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒ ꯃꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯁꯦꯡꯕꯃꯛꯀꯤꯗꯤ ꯁꯣꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤ ꯅꯪꯅꯅꯤ
ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯚꯔꯁ ꯑꯣꯏꯔꯤꯕ ꯑꯜꯐꯥꯚꯔꯁ ꯍꯥꯏꯔꯤꯕꯗꯨꯗ ꯅꯪꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯕꯨ ꯇ꯭ꯔꯦꯅꯤꯡ ꯄꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯁꯥꯒꯤ ꯕ꯭ꯔꯦꯟ ꯄꯥꯋꯔꯒ ꯆꯥꯟꯅꯗꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯍꯜꯂꯨꯕꯗꯒꯤ ꯖꯣꯕꯨ ꯇꯨꯄꯥꯀꯤ ꯍꯥꯏꯔꯤꯕ ꯇꯝꯊꯤꯔꯕ ꯁꯛꯇꯤ ꯂꯩꯕꯤ ꯅꯨꯄꯤꯁꯤ ꯑꯣꯏꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯖꯣꯕꯨ ꯇꯨꯄꯥꯀꯤ ꯍꯥꯏꯔꯤꯕꯁꯦ ꯅꯪꯅ ꯁꯦꯝꯈꯤꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯪꯕꯨ ꯊꯤꯡꯍꯧꯗꯕ ꯌꯥꯗꯦ ꯃꯔꯝꯗꯤ ꯅꯪꯁꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯒꯤꯗꯤ ꯖꯣꯕꯨ ꯇꯨꯄꯥꯀꯤꯒ ꯆꯞ ꯃꯥꯟꯅꯅ ꯑꯣꯟꯈ꯭ꯔꯒꯗꯕꯅꯤ ꯃꯁꯤꯗꯒꯤ ꯑꯦꯚꯂꯤꯟ ꯑꯁꯤ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯒ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯗꯥꯟꯁ ꯇꯧꯗꯨꯅ ꯖꯒꯣꯏ ꯁꯥꯕ ꯍꯧꯔꯛꯂꯦ ꯃꯥꯒꯤ ꯃꯑꯣꯡꯁꯤꯗ ꯑꯜꯐꯥ ꯒꯣꯡꯒꯣꯡ ꯁꯨꯡꯉꯛꯄꯗ ꯂꯣꯏꯔꯦ ꯑꯦꯚꯂꯤꯟꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕꯁꯤ ꯖꯝꯄꯤꯡ ꯄꯦꯗ ꯑꯦꯛꯇꯤꯚꯦꯠ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕꯅꯤ ꯃꯤꯠ ꯌꯥꯝꯅ ꯊꯨꯞꯀꯗꯕ ꯃꯍꯤ ꯑꯃꯁꯨ ꯃꯥꯒꯤ ꯃꯃꯤꯠꯇ ꯇꯩꯁꯤꯟꯈ꯭ꯔꯦ ꯃꯁꯤꯒꯤ ꯆꯩꯅꯥꯈꯣꯜ ꯑꯁꯤ ꯈꯥꯡꯕ ꯂꯣꯏꯅꯅ ꯖꯝꯄꯤꯡ ꯄꯦꯗ ꯑꯦꯛꯇꯤꯚꯦꯠ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯕꯇꯟꯗ ꯅꯝꯂꯦ ꯇꯧꯕꯇꯕꯨ ꯂꯣꯀꯤꯡ ꯇꯧꯗ꯭ꯔꯤꯉꯩꯗ ꯃꯥꯅ ꯅꯝꯁꯤꯜꯂꯕꯅꯤꯅ ꯃꯥꯒꯤ ꯕ꯭ꯔꯦꯟ ꯑꯁꯤ ꯁ꯭ꯇꯦꯕꯜ ꯑꯣꯏꯗ꯭ꯔꯦ ꯃꯜꯇꯤꯚꯔꯁꯀꯤ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗ ꯂꯩꯕ ꯃꯁꯥꯃꯛꯀꯤ ꯚꯔꯖꯟ ꯀꯌꯥ ꯑꯃꯒ ꯃꯥꯒ ꯀꯅꯦꯛ ꯇꯧꯅꯔꯦ ꯃꯊꯣꯡ ꯆꯥꯗꯕ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯊꯕꯛ ꯀꯌꯥ ꯑꯃꯁꯨ ꯃꯥ ꯍꯧꯖꯤꯛ ꯇꯧꯔꯤ ꯎꯆꯦꯛ ꯇꯧꯅꯁꯨ ꯈꯣꯡꯂꯤ ꯇꯟꯖꯥꯁꯤꯗ ꯑꯜꯐꯥ ꯒꯣꯡꯒꯣꯡꯅ ꯃꯥꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯀꯗꯕꯒꯤ ꯇꯧꯔꯤꯕꯅꯤ ꯍꯧꯖꯤꯛ ꯑꯦꯚꯂꯤꯟꯅ ꯒꯣꯡꯒꯣꯡꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩꯁꯤꯗ ꯕꯣꯇꯜ ꯑꯃꯅ ꯊꯥꯔꯝꯂꯒ ꯋꯦꯃꯟ ꯑꯃꯗꯤ ꯖꯣꯏꯕꯨ ꯄꯨꯗꯨꯅ ꯀꯥꯔꯁꯇꯒꯤ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯜꯐꯥꯚꯔꯁꯇ ꯂꯩꯔꯤꯕ ꯒꯣꯡꯒꯣꯡ ꯑꯁꯤ ꯎꯠꯂꯛꯏ ꯃꯥꯅ ꯍꯥꯏꯔꯤ ꯑꯦꯚꯂꯤꯟꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯂꯩꯔꯤꯕ ꯖꯝꯄꯔ ꯈꯨꯗꯤꯡꯃꯛ ꯊꯥꯈ꯭ꯔꯣ ꯃꯁꯤꯗꯒꯤ ꯑꯦꯚꯂꯤꯟꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯖꯝꯄꯔ ꯀꯌꯥ ꯑꯃ ꯁꯦꯝ ꯁꯥꯟꯅꯈ꯭ꯔꯦ ꯑꯗꯨꯒ ꯁꯣꯝꯒꯤ ꯁꯪꯁꯥꯔꯁꯤꯗ ꯎꯠꯂꯛꯄ ꯃꯇꯝꯗ ꯖꯝꯄꯔꯁꯤꯡ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯚꯔꯖꯟꯁꯤꯡ ꯑꯁꯤꯒ ꯃꯈꯣꯏꯒꯤ ꯃꯥꯏꯟ ꯀꯅꯦꯛ ꯇꯧꯅꯈ꯭ꯔꯦ ꯑꯜꯐꯥ ꯒꯣꯡꯒꯣꯡꯒꯤ ꯈꯣꯟꯖꯦꯜꯅ ꯕꯦꯛꯒ꯭ꯔꯥꯎꯟꯗꯒꯤ ꯍꯥꯏꯔꯤ ꯃꯜꯇꯤꯚꯔꯁꯀꯤ ꯍꯦꯛ ꯂꯩꯔꯤꯕ ꯁꯪꯁꯥꯔ ꯈꯨꯗꯤꯡꯃꯛ ꯈꯨꯗꯣꯡꯊꯤꯕꯗ ꯇꯥꯒꯗꯧꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯜꯐꯥꯚꯔꯁꯀꯤ ꯁꯪꯁꯥꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯅ ꯊꯧꯗꯥꯡ ꯂꯧꯒꯗꯕꯅꯤ ꯃꯗꯨꯒꯤ ꯁꯪꯁꯥꯔ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯦꯚꯂꯤꯟ ꯑꯗꯨꯁꯨ ꯌꯥꯝꯅ ꯑꯅꯝ ꯀꯟꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯂꯦ ꯀꯔꯤꯒꯨꯝꯕ ꯃꯥꯕꯨ ꯃꯇꯝ ꯆꯥꯅ ꯍꯥꯠꯍꯧꯗꯕ ꯇꯥꯔꯕꯗꯤ ꯃꯥꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯖꯣꯕꯨ ꯇꯨꯄꯥꯀꯤ ꯑꯣꯟꯈ꯭ꯔꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯥꯕꯨ ꯌꯥꯝꯅ ꯊꯨꯅ ꯍꯥꯠꯍꯧꯒꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕꯁꯤꯡ ꯑꯁꯤꯒꯤ ꯕ꯭ꯔꯦꯟ ꯑꯁꯤ ꯑꯜꯐꯥꯚꯔꯁꯀꯤ ꯁꯪꯁꯥꯔꯗ ꯂꯩꯔꯤꯕ ꯖꯝꯄꯔꯁꯤꯡꯒ ꯀꯅꯦꯛ ꯇꯧꯅꯈ꯭ꯔꯦ ꯑꯗꯨꯒ ꯑꯦꯚꯂꯤꯟꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯕꯤꯜꯗꯤꯡꯁꯤꯡ ꯃꯅꯨꯡꯗ ꯂꯣꯏꯅ ꯆꯪꯁꯤꯟꯅꯔꯛꯂꯤꯕꯅꯤ ꯅꯥꯀꯜ ꯑꯃꯗꯅ ꯑꯦꯚꯂꯤꯟꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤ ꯎꯠꯂꯛꯏ ꯃꯥꯅ ꯀꯞꯇꯨꯅ ꯖꯣꯏꯗ ꯍꯥꯏꯔꯤ ꯅꯪꯒꯤ ꯀꯣꯛꯇ ꯐꯤꯂꯤꯡ ꯀꯌꯥ ꯑꯃ ꯐꯥꯎꯔꯤ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯏ ꯃꯗꯨꯗꯤ ꯅꯪꯒꯤ ꯊꯃꯣꯏꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯋꯥꯕ ꯄꯤꯕ ꯐꯤꯂꯤꯡꯅꯤ ꯅꯪꯉꯣꯟꯗ ꯐꯥꯎꯔꯤꯕꯁꯤ ꯃꯔꯝ ꯑꯗꯨꯅ ꯅꯪ ꯅꯁꯥꯅ ꯅꯁꯥꯕꯨ ꯃꯥꯏꯊꯤꯖꯔꯦ ꯍꯥꯏꯗꯨꯅ ꯈꯟꯖꯗꯨꯅ ꯑꯗꯨꯝ ꯂꯩꯔꯕꯅꯤ ꯇꯧꯕꯇꯕꯨ ꯑꯣꯏꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯔꯝ ꯑꯁꯦ ꯅꯪ ꯅꯠꯇꯦ ꯅꯪꯅ ꯑꯔꯥꯟꯕ ꯀꯔꯤꯁꯨ ꯇꯧꯈꯤꯕ ꯂꯩꯇꯦ ꯃꯍꯥꯛꯗꯣ ꯖꯣꯕꯨ ꯇꯨꯄꯥꯀꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯃꯥꯒꯤ ꯈꯨꯕꯥꯝꯅꯨꯡꯗ ꯅꯪꯒꯤ ꯍꯛꯆꯥꯡꯁꯦ ꯐꯥꯖꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯕꯒꯤꯗꯃꯛ ꯑꯃꯗꯤ ꯅꯪꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯁꯨ ꯃꯥꯒꯨꯝꯅ ꯑꯣꯏꯗꯕ ꯌꯥꯔꯔꯣꯏ ꯃꯁꯤꯗ ꯖꯣꯏꯅ ꯍꯪꯂꯛꯏ ꯀꯔꯤꯅꯣ ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯑꯩ ꯚꯥꯞ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯇꯟꯖꯥꯁꯤꯗ ꯀꯥꯁꯤꯒꯤ ꯃꯄꯥꯟꯗꯒꯤ ꯑꯜꯐꯥ ꯒꯣꯡꯒꯣꯡꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯑꯦꯚꯂꯤꯟ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯕꯨ ꯀꯩꯗꯧꯅ ꯅꯪꯅ ꯀꯟꯕ ꯉꯝꯂꯣꯏ ꯑꯗꯨꯒ ꯅꯪ ꯅꯁꯥꯃꯛꯁꯨ ꯁꯤꯒꯗꯕ ꯀꯨꯏꯗ꯭ꯔꯕꯅꯤ ꯑꯁꯨꯝ ꯍꯥꯏꯔꯛꯄꯁꯤꯗ ꯃꯈꯣꯏꯁꯤꯡꯁꯤ ꯂꯣꯏꯅ ꯄꯥꯈꯠꯅꯔꯦ ꯇꯟꯖꯥꯁꯤꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯕꯤꯜꯗꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯇꯤꯌꯥꯔ ꯒ꯭ꯌꯥꯁ ꯑꯃꯗꯤ ꯁ꯭ꯃꯣꯛ ꯕꯣꯝꯅꯆꯤꯡꯕ ꯂꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯑꯜꯐꯥ ꯒꯣꯡꯒꯣꯡꯅ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯇꯞꯊꯗꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯌꯥꯝꯅ ꯊꯨꯅ ꯃꯈꯣꯏꯕꯨ ꯍꯥꯠꯇꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯒꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯁꯥ ꯅꯁꯥꯒꯤ ꯖꯝꯄꯤꯡ ꯄꯦꯗ ꯑꯦꯛꯇꯤꯚꯦꯠ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯊꯧꯑꯣꯡꯁꯤꯡ ꯊꯤꯅꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯥꯒꯤ ꯖꯝꯄꯤꯡ ꯄꯦꯗ ꯑꯦꯛꯇꯤꯚꯦꯠ ꯇꯧꯅꯅꯕꯒꯤ ꯊꯧꯑꯣꯡꯁꯤꯡ ꯄꯥꯡꯊꯣꯛꯅꯈ꯭ꯔꯦ ꯑꯃꯅ ꯏꯁꯩ ꯁꯛꯂꯤ ꯑꯃꯅ ꯗꯥꯟꯁ ꯇꯧꯔꯤ ꯄꯤꯂꯔꯗ ꯂꯦꯛꯇꯨꯅ ꯂꯩꯕꯁꯨ ꯌꯥꯎꯔꯤ ꯃꯁꯥꯗ ꯏꯂꯦꯛꯇ꯭ꯔꯤꯛ ꯁꯣꯛ ꯄꯤꯁꯤꯟꯖꯕꯁꯨ ꯌꯥꯎꯔꯤ ꯑꯁꯨꯝꯕ ꯇꯧꯔꯒ ꯑꯇꯣꯞꯄ ꯁꯪꯁꯥꯔꯗ ꯂꯩꯔꯤꯕ ꯃꯁꯥ ꯃꯁꯥꯃꯛꯀꯤ ꯚꯔꯖꯟꯁꯤꯡꯒꯤ ꯃꯥꯏꯟꯁꯤꯡ ꯀꯅꯦꯛ ꯇꯧꯕ ꯉꯝꯒꯗꯧꯔꯤꯕꯅꯤ ꯃꯗꯨꯒꯤꯗꯃꯛꯇꯅꯤ ꯃꯊꯣꯡ ꯍꯨꯛꯇꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯃꯈꯣꯏꯅ ꯃꯐꯝꯁꯤꯗ ꯄꯥꯡꯊꯣꯛꯂꯤꯕꯁꯤ ꯑꯗꯨꯒ ꯑꯦꯚꯂꯤꯟꯅꯁꯨ ꯃꯥꯒꯤ ꯈꯨꯠ ꯑꯁꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯜꯇꯤꯚꯔꯁꯀꯤ ꯑꯇꯣꯞꯄ ꯁꯪꯁꯥꯔꯗ ꯂꯩꯔꯤꯕ ꯃꯁꯥꯃꯛꯀꯤ ꯚꯔꯖꯟꯁꯤꯡꯒꯤ ꯈꯨꯠꯁꯥꯁꯤꯡꯁꯨ ꯃꯥꯒꯤ ꯃꯃꯤꯠꯇ ꯎꯔꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯄꯣꯠꯁꯛ ꯑꯃ ꯄꯥꯏꯈꯠꯂꯒ ꯃꯅꯥꯇꯣꯟꯗ ꯊꯦꯡꯍꯜꯂꯒ ꯍꯛꯊꯤ ꯈꯜꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ ꯃꯔꯝꯗꯤ ꯃꯥꯒꯤꯁꯨ ꯖꯝꯄꯤꯡ ꯄꯦꯗ ꯑꯦꯛꯇꯤꯚꯦꯠ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤꯕꯅꯤ ꯅꯥꯀꯜ ꯑꯃꯗꯅ ꯖꯝꯄꯔ ꯀꯥꯡꯕꯨ ꯑꯁꯤꯁꯨ ꯃꯥꯒꯤ ꯂꯣꯏꯅ ꯖꯝꯄꯤꯡ ꯄꯦꯗ ꯑꯦꯛꯇꯤꯚꯦꯠ ꯇꯧꯅꯈ꯭ꯔꯦ ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯑꯦꯚꯂꯤꯟꯅ ꯃꯁꯥꯕꯨ ꯍꯛꯊꯤ ꯈꯜꯍꯟꯗꯨꯅ ꯑꯇꯣꯞꯄ ꯌꯨꯅꯤꯚꯔꯁꯀꯤ ꯚꯔꯖꯟ ꯑꯃꯒ ꯀꯅꯦꯛ ꯇꯧꯁꯤꯟꯅꯈ꯭ꯔꯦ ꯇꯧꯕꯇꯕꯨ ꯃꯥꯅ ꯍꯧꯖꯤꯛ ꯀꯅꯦꯛ ꯇꯧꯅꯔꯤꯕ ꯚꯔꯖꯟ ꯑꯁꯤ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯌꯣꯠꯆꯩ ꯑꯅꯤ ꯄꯥꯏꯗꯨꯅ ꯁꯥꯟꯅꯕ ꯃꯇꯝꯗ ꯇꯨꯁꯤꯟꯕꯗꯒꯤ ꯌꯣꯠꯆꯩꯗ ꯊꯤꯟꯕꯗꯒꯤ ꯃꯃꯤꯠ ꯑꯅꯤꯃꯛ ꯇꯥꯡꯈ꯭ꯔꯕꯤ ꯑꯦꯚꯂꯤꯟꯒꯤ ꯚꯔꯖꯟ ꯑꯃꯅꯤ ꯑꯁꯨꯝꯅ ꯃꯃꯤꯠ ꯇꯥꯡꯗꯨꯅ ꯆꯥꯎꯔꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯑꯁꯤ ꯁꯤꯡꯒꯔ ꯑꯣꯏꯈꯤꯕꯤ ꯑꯦꯚꯂꯤꯟ ꯑꯃꯅꯤ ꯑꯁꯨꯝꯅ ꯁꯩꯁꯛꯄꯤ ꯑꯃ ꯑꯣꯏꯔꯕꯅꯤꯅ ꯃꯥꯒꯤ ꯂꯪꯁꯀꯤ ꯄꯥꯋꯔꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯤ ꯃꯁꯤꯒꯤ ꯃꯉꯣꯟꯗ ꯆꯦꯜꯂꯤꯕ ꯃꯇꯤꯛ ꯃꯒꯨꯟ ꯑꯁꯤꯅꯤ ꯁꯣꯝꯗ ꯂꯩꯔꯤꯕ ꯑꯦꯚꯂꯤꯟꯅ ꯁꯤꯖꯤꯟꯅꯔꯤꯕꯁꯤ ꯇꯟꯖꯥꯁꯤꯗ ꯀꯥꯁꯤꯒꯤ ꯃꯅꯨꯡꯗ ꯇꯤꯌꯥꯔ ꯒ꯭ꯌꯥꯁ ꯁ꯭ꯃꯣꯛ ꯕꯣꯝꯅꯆꯤꯡꯕ ꯊꯥꯖꯤꯜꯂꯛꯂꯤꯕꯅꯤ ꯑꯇꯣꯞꯄ ꯚꯔꯖꯟꯗ ꯆꯦꯜꯂꯤꯕ ꯃꯃꯤꯠ ꯇꯥꯡꯂꯕꯁꯨ ꯊꯕꯛ ꯇꯧꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯑꯁꯤ ꯁꯤꯖꯤꯟꯅꯔꯤ ꯑꯗꯨꯒ ꯁꯤꯡꯒꯔꯁꯨ ꯑꯣꯏꯔꯕꯅꯤꯅ ꯁ꯭ꯃꯣꯛ ꯕꯣꯝꯒꯤ ꯃꯩꯈꯨ ꯃꯔꯛꯁꯤꯗ ꯁꯣꯔ ꯊꯤꯡꯗꯨꯅ ꯀꯨꯏꯅ ꯂꯩꯕꯁꯨ ꯉꯝꯂꯦ ꯃꯁꯤꯒꯤ ꯁꯛꯇꯤ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯖꯝꯄꯔꯁꯤꯡ ꯑꯁꯤꯒ ꯃꯥꯒ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯥꯏꯠ ꯇꯧꯅꯈ꯭ꯔꯦ ꯃꯄꯨꯔꯣꯏꯕ ꯋꯦꯃꯟ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯖꯣꯏ ꯁ꯭ꯃꯣꯛ ꯕꯣꯝꯒꯤ ꯃꯩꯈꯨꯁꯤꯅ ꯐꯪꯒꯗꯧꯔꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯒ꯭ꯌꯥꯁ ꯃꯥस्क ꯑꯅꯤ ꯃꯨꯟꯗꯨꯅ ꯂꯪꯁꯤꯜꯂꯛꯂꯤ ꯃꯁꯤꯕꯨ ꯖꯣꯏ ꯑꯃꯗꯤ ꯋꯦꯃꯟꯅ ꯎꯞꯁꯤꯟꯈ꯭ꯔꯦ ꯇꯟꯖꯥꯁꯤꯗ ꯖꯝꯄꯔ ꯅꯨꯄꯥ ꯑꯃꯅ ꯃꯥꯒꯤ ꯅꯪꯒꯜꯗ ꯀꯥꯎꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯃꯥꯒ ꯀꯅꯦꯛ ꯇꯧꯅꯔꯤꯕ ꯑꯇꯣꯞꯄ ꯌꯨꯅꯤꯚꯔꯁꯇ ꯂꯩꯔꯤꯕ ꯚꯔꯖꯟ ꯑꯁꯤ ꯏꯁꯩ ꯁꯛꯂꯝꯕꯗꯒꯤ ꯂꯣꯛ ꯈꯨꯔꯛꯂꯦ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯥꯏꯟ ꯀꯅꯦꯛ ꯇꯧꯅꯔꯝꯂꯤꯕꯁꯤ ꯇꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯦꯚꯂꯤꯟꯅ ꯑꯃꯨꯛꯀꯁꯨ ꯖꯝꯄꯤꯡ ꯄꯦꯗ ꯑꯦꯛꯇꯤꯚꯦꯠ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯕꯨ ꯃꯥꯒꯤ ꯁꯤꯅꯨꯡꯗ ꯌꯣꯠꯁꯤꯜꯂꯦ ꯑꯗꯨꯒꯗꯤ ꯍꯟꯗꯛ ꯃꯥꯅ ꯀꯅꯦꯛ ꯇꯧꯅꯔꯤꯕꯁꯤꯗꯤ ꯄꯤꯖꯥꯒꯤ ꯁꯤꯝꯕꯣꯜ ꯄꯥꯏꯗꯨꯅ ꯂꯝꯕꯤ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯂꯩꯕꯤ ꯃꯁꯥꯃꯛꯀꯤ ꯚꯔꯖꯟ ꯑꯣꯏꯕꯤ ꯑꯇꯣꯞꯄ ꯁꯪꯁꯥꯔꯗ ꯂꯩꯕ ꯑꯦꯚꯂꯤꯟ ꯑꯃꯒꯅꯤ ꯃꯥꯒꯤ ꯁꯥꯏꯟꯕꯣꯔꯗ ꯍꯥꯏꯕꯒꯤ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯁꯣꯝꯗꯁꯨ ꯑꯦꯚꯂꯤꯟꯅ ꯒꯥꯔꯗ ꯑꯃ ꯄꯥꯏꯗꯨꯅ ꯖꯝꯄꯔꯁꯤꯡꯁꯨ ꯇꯞ ꯇꯥꯡꯅ ꯐꯨꯔꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯖꯝꯄꯔꯁꯤꯡꯁꯤꯅ ꯃꯉꯣꯟꯗ ꯈꯨꯠꯊꯥꯡ ꯑꯃ ꯊꯥꯕ ꯐꯪꯗꯦ ꯌꯥꯝꯅ ꯇꯝꯊꯤꯅ ꯃꯤꯑꯣꯏꯁꯤꯡꯁꯨ ꯃꯥꯅ ꯐꯨꯊꯔꯦ ꯑꯦꯚꯂꯤꯟꯒꯤ ꯐꯨꯅꯕꯒꯤ ꯍꯩꯁꯤꯡꯕꯁꯤ ꯎꯕꯗ ꯖꯣꯏ ꯑꯃꯗꯤ ꯋꯦꯃꯟꯁꯤ ꯉꯛꯄꯗ ꯂꯣꯏꯔꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯀꯥ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯆꯦꯟꯊꯣꯔꯛꯂꯦ ꯑꯗꯨꯒꯗꯤ ꯈꯪꯍꯧꯗꯅ ꯑꯦꯚꯂꯤꯟꯕꯨ ꯀꯥꯎꯔꯛꯄꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯎꯐꯨꯗ ꯐꯨꯖꯤꯜꯂꯕ ꯃꯇꯨꯡꯗ ꯂꯩꯃꯥꯏꯗ ꯌꯩꯁꯤꯟꯗꯨꯅ ꯇꯥꯔꯦ ꯑꯗꯨꯒꯗꯤ ꯃꯥꯕꯨ ꯐꯨꯔꯛꯂꯤꯕ ꯑꯁꯤꯗꯤ ꯃꯃꯥꯡꯗꯁꯨ ꯎꯈ꯭ꯔꯕ ꯗꯦꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤ ꯑꯣꯏꯔꯝꯂꯦ
ꯃꯥꯒꯤ ꯃꯥꯏꯟ ꯑꯁꯤꯁꯨ ꯑꯇꯣꯞꯄ ꯁꯪꯁꯥꯔꯒꯤ ꯖꯝꯄꯔ ꯑꯃꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯈ꯭ꯔꯕꯅꯤ ꯃꯥꯒꯤ ꯍꯨꯏ ꯑꯁꯤꯕꯨ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯑꯦꯕꯂꯤꯟꯗ ꯂꯪꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯑꯦꯕꯂꯤꯟꯅ ꯌꯥꯝꯅ ꯊꯨꯅ ꯐ꯭ꯔꯤꯖꯀꯤ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯍꯨꯏ ꯑꯁꯤ ꯐ꯭ꯔꯤꯖ ꯃꯅꯨꯡꯗ ꯑꯣꯏꯅ ꯌꯥꯎꯍꯟꯈ꯭ꯔꯦ ꯇꯟꯖꯥꯁꯤꯗ ꯑꯦꯕꯂꯤꯟꯅꯁꯨ ꯖꯝꯄꯤꯡ ꯄꯦꯗ ꯑꯦꯛꯇꯤꯚꯦꯠ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯆꯥꯎꯔꯕ ꯖꯨꯁ ꯕꯣꯇꯜ ꯑꯃ ꯄꯨꯂꯞ ꯑꯣꯏꯅ ꯊꯛꯆꯤꯜꯂꯦ ꯃꯥꯒꯤ ꯃꯑꯣꯡꯁꯤ ꯎꯕꯗ ꯋꯦꯃꯟ ꯑꯃꯗꯤ ꯖꯣꯏꯁꯤꯗꯤ ꯉꯛꯄꯗ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯗꯦꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛꯀꯁꯨ ꯃꯥꯒꯤ ꯍꯨꯏꯁꯤ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯑꯦꯕꯂꯤꯟꯒꯤ ꯃꯥꯏꯀꯩꯗ ꯂꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯑꯦꯕꯂꯤꯟꯅꯁꯨ ꯃꯥꯒꯤ ꯖꯝꯄꯤꯡ ꯄꯦꯗ ꯑꯦꯛꯇꯤꯚꯦꯠ ꯇꯧꯗꯨꯅ ꯑꯇꯣꯞꯄ ꯁꯪꯁꯥꯔꯗ ꯂꯩꯕ ꯃꯥꯒꯤ ꯚꯔꯖꯟ ꯑꯃꯒ ꯀꯅꯦꯛ ꯇꯧꯅꯈ꯭ꯔꯦ ꯍꯟꯗꯛ ꯃꯥꯅ ꯀꯅꯦꯛ ꯇꯧꯅꯔꯤꯕ ꯑꯁꯤꯗꯤ ꯍꯣꯇꯦꯜ ꯑꯃꯗ ꯁꯦꯞ ꯑꯣꯏꯗꯨꯅ ꯊꯣꯡ ꯊꯥꯛꯄꯒꯤ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯕꯤ ꯑꯦꯕꯂꯤꯟ ꯑꯃꯒꯅꯤ ꯃꯁꯤꯒꯤ ꯌꯨꯅꯤꯚꯔꯁ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯦꯕꯂꯤꯟ ꯑꯁꯤꯗꯤ ꯊꯥꯡꯁꯣꯔꯤ ꯑꯃꯗꯤ ꯈꯥꯕꯩꯅꯆꯤꯡꯕ ꯄꯥꯏꯗꯨꯅ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯆꯩꯁꯤꯡ ꯍꯧꯕ ꯁꯦꯝ ꯁꯥꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯩꯕꯤꯅꯤ ꯃꯥꯒꯤ ꯍꯩꯁꯤꯡꯂꯕ ꯃꯒꯨꯜꯁꯤꯡ ꯑꯁꯤꯕꯨ ꯁꯣꯝꯗ ꯂꯩꯔꯤꯕ ꯑꯦꯕꯂꯤꯟꯅ ꯁꯤꯖꯤꯟꯅꯔꯤꯕꯅꯤ ꯍꯧꯖꯤꯛ ꯃꯥꯅ ꯍꯩꯁꯤꯡꯅ ꯂꯩꯊꯣꯛꯇꯨꯅ ꯍꯨꯏꯒꯤ ꯊꯧꯔꯤꯁꯤ ꯀꯛꯊꯠꯄꯗ ꯍꯨꯏꯁꯤ ꯌꯥꯝꯅ ꯂꯥꯞꯅ ꯄꯥꯏꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯗꯦꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯕꯨꯁꯨ ꯃꯥꯅ ꯐꯨꯊꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯥꯀꯜ ꯑꯃꯒꯤ ꯁꯪꯁꯥꯔꯗ ꯂꯩꯔꯤꯕ ꯁꯦꯞ ꯑꯣꯏꯔꯤꯕ ꯑꯦꯕꯂꯤꯟ ꯑꯁꯤꯗꯤ ꯃꯥꯏꯟ ꯀꯅꯦꯛ ꯇꯧꯁꯤꯟꯈꯤꯕꯗꯒꯤ ꯃꯊꯣꯡ ꯆꯥꯗꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯔꯛꯂꯦ ꯍꯣꯇꯦꯜꯒꯤ ꯃꯤꯑꯣꯏ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯉꯣꯟꯗ ꯍꯥꯏꯔꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯈꯥ ꯇꯥꯅ ꯃꯊꯣꯡ ꯆꯥꯗꯕ ꯊꯕꯛꯁꯤꯡ ꯇꯧꯔꯛꯄ ꯇꯥꯔꯕꯗꯤ ꯅꯪꯒꯤ ꯊꯕꯛ ꯁꯣꯏꯗꯅ ꯇꯠꯀꯅꯤ ꯍꯣꯇꯦꯜ ꯑꯁꯤꯗꯒꯤ ꯅꯪꯕꯨ ꯇꯥꯟꯊꯣꯛꯈꯤꯒꯅꯤ ꯇꯟꯖꯥꯁꯤꯗ ꯃꯥꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯁꯦꯞ ꯑꯃꯗꯤ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯊꯣꯡ ꯊꯥꯛꯄꯒꯤ ꯊꯕꯛꯁꯤꯡ ꯇꯧꯔꯤꯕꯅꯤ ꯃꯥꯒꯤ ꯃꯑꯣꯡꯁꯤꯗ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅ ꯑꯄꯦꯟꯕ ꯄꯣꯛꯄꯒ ꯂꯣꯏꯅꯅ ꯈꯨꯕꯥꯛ ꯍꯧꯅ ꯍꯧꯅ ꯈꯨꯟꯅꯔꯤ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯑꯦꯕꯂꯤꯟ ꯑꯁꯤꯗꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯁꯥꯎꯅꯤꯡꯕꯗꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯏꯔꯥꯡ ꯊꯣꯛꯂꯤꯕ ꯁꯪꯁꯥꯔꯁꯤꯗ ꯑꯃꯨꯛ ꯎꯠꯂꯛꯂꯦ ꯑꯦꯕꯂꯤꯟ ꯀꯥꯡꯕꯨꯅ ꯂꯣꯠꯇꯨꯅ ꯂꯩꯔꯤꯉꯩ ꯌꯥꯝꯅ ꯐꯨꯅꯕ ꯍꯩꯕ ꯃꯤꯁꯛ ꯑꯃ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯤꯕ ꯃꯤꯁꯛ ꯑꯁꯤ ꯅꯥꯀꯜ ꯑꯃꯒꯤ ꯁꯪꯁꯥꯔꯗ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯁꯦꯞ ꯑꯣꯏꯕ ꯃꯤꯁꯛ ꯑꯗꯨꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯥꯒꯤ ꯁꯦꯞ ꯑꯣꯏꯕꯒꯤ ꯍꯩꯁꯤꯡꯕ ꯃꯒꯨꯟ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯃꯥꯅ ꯌꯥꯝ ꯊꯨꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯑꯦꯕꯂꯤꯟꯗ ꯑꯦꯇꯦꯛ ꯇꯧꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤ ꯐꯨꯅꯔꯛꯄ ꯃꯇꯝꯗ ꯅꯨꯄꯥꯁꯤꯅ ꯂꯥꯛꯆꯕ ꯍꯦꯜꯂꯦ ꯅꯨꯄꯥꯁꯤꯅ ꯌꯣꯠꯆꯩ ꯑꯅꯤ ꯄꯥꯏꯗꯨꯅ ꯑꯦꯕꯂꯤꯟꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯑꯦꯕꯂꯤꯟꯅꯁꯨ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯉꯥꯛꯊꯣꯛꯂꯤ ꯑꯁꯨꯝꯅ ꯐꯨꯅꯔꯛꯄ ꯃꯇꯝꯗ ꯑꯦꯕꯂꯤꯟꯅꯁꯨ ꯌꯣꯠꯆꯩ ꯑꯃ ꯄꯥꯏꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯅ ꯑꯃꯅ ꯑꯃꯒꯤ ꯃꯀꯣꯛꯇ ꯌꯣꯠꯆꯩꯅ ꯀꯟꯁꯤꯟꯅꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯁꯥ ꯃꯁꯥꯒꯤ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯆꯦꯅꯥꯈꯣꯜ ꯈꯥꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯇꯣꯞꯄ ꯁꯪꯁꯥꯔꯗ ꯂꯩꯕ ꯃꯁꯥ ꯃꯁꯥꯒꯤ ꯚꯔꯖꯟꯁꯤꯡꯒ ꯃꯥꯏꯟ ꯀꯅꯦꯛ ꯇꯧꯔꯝꯂꯤꯕꯗꯨ ꯇꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝ ꯑꯃꯗ ꯃꯈꯣꯏ ꯑꯅꯤꯁꯤ ꯈꯟꯅꯔꯛꯂꯦ ꯃꯁꯤ ꯎꯕꯗ ꯖꯣꯏ ꯑꯃꯗꯤ ꯋꯦꯃꯟꯁꯨ ꯉꯛꯇꯨꯅ ꯌꯦꯡꯂꯤ ꯑꯗꯨꯒ ꯍꯥꯏꯔꯤ ꯃꯈꯣꯏꯗ ꯆꯦꯟꯅꯔꯝꯂꯤꯕ ꯄꯋꯥꯔꯁꯤꯡ ꯑꯗꯨ ꯂꯣꯏꯈ꯭ꯔꯕ ꯃꯥꯜꯂꯦ ꯃꯔꯝ ꯑꯗꯨꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯄꯋꯥꯔ ꯐꯪꯅꯅꯕꯒꯤꯗꯃꯛꯇ ꯖꯝꯄꯤꯡ ꯄꯦꯗ ꯑꯦꯛꯇꯤꯚꯦꯠ ꯇꯧꯅꯅꯕ ꯄꯣꯠꯆꯩ ꯊꯤꯕ ꯍꯧꯔꯛꯂꯦ ꯅꯨꯄꯥꯁꯤꯅ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗ ꯃꯆꯤꯟ ꯇꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯂꯩꯔꯤꯕꯁꯤ ꯎꯔꯦ ꯃꯁꯤꯕꯨ ꯁꯤꯖꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯅꯨꯄꯥꯁꯤꯅ ꯈꯣꯡꯒ꯭ꯔꯥꯎ ꯂꯧꯊꯣꯔꯛꯂꯤ ꯑꯗꯨꯒ ꯑꯦꯕꯂꯤꯟꯅꯁꯨ ꯃꯥꯒꯤ ꯊꯧꯑꯣꯡꯁꯤ ꯈꯪꯂꯦ ꯅꯨꯄꯥꯁꯤꯅ ꯃꯁꯥꯃꯛꯀꯤ ꯈꯣꯡꯒ꯭ꯔꯥꯎ ꯆꯤꯡꯊꯗꯨꯅ ꯃꯆꯤꯟ ꯇꯨꯝꯕ ꯄꯣꯠꯁꯛ ꯑꯁꯤ ꯃꯥꯒꯤ ꯃꯊꯨꯟꯗ ꯌꯨꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯑꯦꯕꯂꯤꯟꯅ ꯄꯣꯠꯁꯛ ꯑꯁꯤ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤ ꯄꯣꯠꯁꯛ ꯑꯁꯤꯕꯨ ꯌꯥꯝꯅ ꯀꯟꯅ ꯃꯨꯟꯅꯔꯛꯂꯤ ꯑꯦꯕꯂꯤꯟꯅ ꯅꯨꯄꯥꯁꯤ ꯃꯃꯥꯏꯗ ꯌꯥꯝꯅ ꯀꯟꯅ ꯉꯥꯛꯇꯨꯅ ꯂꯩꯔꯤ ꯖꯣꯏꯅ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯍꯥꯏꯔꯤ ꯅꯨꯄꯥꯗꯨꯒꯤ ꯅꯥꯇꯣꯟꯗ ꯁꯣꯔ ꯀꯟꯅ ꯀꯥꯝꯁꯤꯜꯂꯨ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯥ ꯁꯣꯏꯗꯅ ꯍꯛꯊꯤ ꯈꯜꯂꯛꯀꯅꯤ ꯃꯆꯤꯟ ꯇꯨꯝꯕ ꯄꯣꯠꯁꯛ ꯑꯁꯤ ꯃꯨꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯅꯤ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯩꯔꯤꯉꯩ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯏꯕ ꯅꯨꯄꯥꯁꯤ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯂꯤ ꯇꯟꯖꯥꯁꯤꯗ ꯃꯥ ꯈꯣꯡꯒ꯭ꯔꯥꯎꯁꯨ ꯑꯃꯠꯇ ꯁꯦꯠꯇꯦ ꯌꯥꯝꯅ ꯀꯟꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯃꯆꯤꯟ ꯇꯨꯝꯕ ꯄꯣꯠꯁꯛ ꯑꯁꯤꯅ ꯃꯥꯒꯤ ꯃꯊꯨꯟꯗ ꯌꯨꯍꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯑꯣꯏꯅꯗꯤ ꯖꯝꯄꯤꯡ ꯄꯦꯗ ꯑꯦꯛꯇꯤꯚꯦꯠ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯦꯕꯂꯤꯟꯅ ꯃꯆꯥꯅꯨꯄꯤ ꯖꯣꯏꯅ ꯍꯥꯏꯔꯛꯈꯤꯕ ꯊꯕꯛ ꯑꯗꯨꯃꯛ ꯄꯥꯡꯊꯣꯛꯂꯦ ꯍꯥꯏꯕꯗꯤ ꯅꯨꯄꯥꯁꯤꯒꯤ ꯅꯥꯇꯣꯟꯗ ꯁꯣꯔ ꯀꯥꯝꯁꯤꯟꯗꯨꯅ ꯅꯨꯄꯥꯁꯤꯅ ꯍꯛꯊꯤ ꯈꯟꯗꯣꯔꯛꯄꯒꯤ ꯁꯥꯐꯨꯁꯤꯕꯨ ꯃꯥꯒꯤ ꯖꯝꯄꯤꯡ ꯄꯦꯗ ꯑꯦꯛꯇꯤꯚꯦट ꯇꯧꯕꯗ ꯁꯤꯖꯤꯟꯅꯔꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯅꯨꯄꯥꯁꯤ ꯌꯥꯝꯅ ꯐꯨꯅꯕ ꯍꯩꯕ ꯃꯥꯏꯟ ꯑꯃꯒ ꯀꯅꯦꯛ ꯇꯧꯅꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯦꯕꯂꯤꯟꯕꯨ ꯐꯨꯅꯅꯕꯒꯤꯗꯃꯛꯇ ꯃꯥꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯦꯕꯂꯤꯟꯁꯨ ꯃꯥꯒꯤ ꯖꯝꯄꯤꯡ ꯄꯦꯗ ꯑꯦꯛꯇꯤꯚꯦꯠ ꯇꯧꯗꯨꯅ ꯌꯥꯝꯅ ꯃꯥꯔꯁꯦꯜ ꯑꯥꯔꯠ ꯍꯩꯕꯤ ꯑꯃꯒꯤ ꯃꯥꯏꯟꯒ ꯀꯅꯦꯛ ꯇꯧꯅꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯐꯨꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯁꯥꯊꯤꯅ ꯐꯨꯅꯔꯛꯄ ꯃꯇꯝꯗ ꯑꯦꯕꯂꯤꯟꯅ ꯅꯨꯄꯥꯁꯤꯕꯨ ꯊꯥꯗꯣꯛꯈꯤꯕ ꯃꯇꯝꯗ ꯌꯥꯝꯅ ꯂꯥꯞꯅ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯔꯦ ꯑꯗꯨꯕꯨ ꯇꯟꯖꯥꯁꯤꯗ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯑꯦꯕꯂꯤꯟꯒꯤ ꯃꯃꯥꯏꯗ ꯀꯥꯎꯕꯗ ꯃꯥ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯔꯦ ꯅꯨꯄꯥꯁꯤꯁꯨ ꯃꯥꯒꯤ ꯃꯊꯨꯟꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯊꯤꯟꯗꯨꯅ ꯖꯝꯄꯤꯡ ꯄꯦꯗ ꯑꯦꯛꯇꯤꯚꯦꯠ ꯇꯧꯗꯨꯅ ꯆꯪꯁꯤꯜꯂꯛꯄ ꯑꯣꯏꯔꯝꯂꯦ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯑꯦꯕꯂꯤꯟꯕꯨ ꯐꯨꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ ꯇꯟꯖꯥꯁꯤꯗ ꯑꯦꯕꯂꯤꯟꯅ ꯃꯥꯒꯤ ꯍꯩꯁꯤꯡꯂꯕ ꯐꯥꯏꯇꯤꯡ ꯁ꯭ꯀꯤꯜ ꯁꯤꯖꯤꯟꯅꯗꯨꯅ ꯅꯨꯄꯥ ꯑꯅꯤꯁꯤꯕꯨ ꯊꯦꯡꯒꯥꯏꯅꯔꯤ ꯇꯧꯕꯇꯕꯨ ꯃꯤꯑꯣꯏ ꯑꯅꯤ ꯊꯦꯡꯒꯥꯏꯅꯔꯛꯄꯁꯤꯗ ꯃꯥ ꯑꯋꯥꯕ ꯑꯣꯏꯔꯦ ꯅꯨꯄꯥꯁꯤꯅ ꯐꯨꯖꯤꯜꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯥꯏꯟ ꯑꯁꯤ ꯌꯨꯅꯤꯚꯔꯁꯀꯤ ꯃꯐꯝ ꯑꯇꯣꯞꯄꯗ ꯂꯩꯕ ꯃꯥꯒꯤ ꯑꯇꯣꯞꯄ ꯚꯔꯖꯟꯁꯤꯡꯒ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯀꯅꯦꯛꯁꯟ ꯄꯪꯇꯧꯗ ꯇꯧꯅꯔꯦ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯃꯁꯥꯅ ꯃꯁꯥꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ ꯇꯟꯖꯥꯁꯤꯗ ꯅꯨꯄꯥ ꯑꯅꯤꯁꯤꯅ ꯇꯣꯉꯥꯟꯕ ꯃꯥꯏꯀꯩ ꯑꯃꯃꯝꯗꯒꯤ ꯃꯥꯕꯨ ꯐꯨꯅꯅꯕꯒꯤꯗꯃꯛꯇ ꯆꯣꯡꯁꯤꯟꯅꯔꯛꯂꯤꯕꯅꯤ ꯅꯨꯄꯥ ꯑꯅꯤꯁꯤꯒꯤ ꯃꯊꯨꯟꯗ ꯌꯨꯗꯨꯅ ꯌꯥꯎꯔꯤꯕ ꯑꯇꯨꯝꯕ ꯄꯣꯠꯁꯛꯁꯤꯡ ꯑꯁꯤꯕꯨ ꯃꯥꯒꯤ ꯃꯈꯨꯠꯃꯛꯅ ꯌꯥꯝꯅ ꯊꯨꯅ ꯁꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯑꯅꯤꯁꯤ ꯂꯥꯞꯅ ꯄꯥꯏꯊꯣꯛꯇꯨꯅ ꯐꯨꯖꯤꯟꯗꯨꯅ ꯇꯥꯔꯦ ꯃꯇꯥꯡꯁꯤꯗ ꯎꯠꯂꯤꯕ ꯐꯤꯂꯝꯒꯤ ꯁꯤꯟ ꯑꯁꯤ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯗꯤ ꯅꯣꯛꯄꯗ ꯂꯣꯏꯔꯕꯅꯤ ꯑꯗꯨꯒ ꯇꯟꯖꯥꯁꯤꯗ ꯑꯦꯕꯂꯤꯟꯒ ꯀꯅꯦꯛ ꯇꯧꯅꯗꯨꯅ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯁꯪꯁꯥꯔꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯚꯔꯖꯟꯁꯤꯡ ꯑꯁꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯉꯛꯄ ꯊꯧꯑꯣꯡ ꯑꯃꯗꯤ ꯂꯣꯏꯅ ꯐꯥꯎꯔꯕꯅꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯑꯜꯐꯥ ꯒꯨꯡꯒꯣꯡꯅ ꯃꯥꯒꯤ ꯍꯨꯏꯜ ꯆꯤꯌꯥꯔꯁꯤ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯖꯤꯜꯂꯛꯇꯨꯅ ꯑꯦꯕꯂꯤꯟꯕꯨ ꯊꯣꯝꯗꯨꯅ ꯄꯨꯈ꯭ꯔꯦ ꯑꯗꯨꯒ ꯐꯛꯂꯥꯡꯒ ꯄꯥꯟꯅꯅ ꯃꯥꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯤ ꯒꯣꯡꯒꯣꯡꯅ ꯍꯥꯏꯔꯤ ꯑꯦꯕꯂꯤꯟ ꯅꯪ ꯑꯩꯕꯨ ꯉꯥꯛꯄꯤꯒꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯁꯤꯃꯤꯟꯅꯔꯒꯅꯤ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯒ꯭ꯔꯦꯅꯦꯗ ꯑꯃꯒꯤ ꯄꯤꯟ ꯁꯠꯈ꯭ꯔꯦ ꯇꯟꯖꯥꯁꯤꯗ ꯑꯦꯕꯂꯤꯟꯒꯤ ꯍꯦꯛ ꯃꯃꯥꯡꯃꯛꯇꯗ ꯍꯌꯤꯡ ꯑꯃ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯇꯣꯡꯅꯔꯦ ꯑꯦꯕꯂꯤꯟꯅ ꯍꯌꯤꯡ ꯑꯁꯤꯕꯨ ꯅꯥꯇꯣꯟꯗ ꯆꯤꯡꯁꯤꯟꯕꯗꯒꯤ ꯍꯛꯊꯤ ꯀꯟꯅ ꯈꯜꯂꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯥꯒꯤ ꯖꯝꯄꯤꯡ ꯄꯦꯗ ꯑꯁꯤ ꯑꯦꯛꯇꯤꯚꯦꯠ ꯇꯧꯈ꯭ꯔꯦ ꯑꯗꯨꯒꯗꯤ ꯍꯧꯖꯤꯛ ꯃꯥꯅ ꯃꯥꯏꯟ ꯀꯅꯦꯛ ꯇꯧꯅꯔꯤꯕ ꯚꯔꯖꯟ ꯑꯁꯤ ꯀꯨꯡꯐꯨ ꯇꯝꯂꯤꯕꯤ ꯑꯦꯕꯂꯤꯟ ꯑꯃꯒꯅꯤ ꯁꯨꯞꯅꯒꯤ ꯈꯨꯅꯥꯎꯕꯤ ꯁꯤꯖꯤꯟꯅꯗꯨꯅ ꯄꯨꯁꯑꯞꯁꯨ ꯏꯜꯂꯤ ꯑꯁꯨꯝꯅ ꯈꯨꯠꯁꯥꯁꯤꯡ ꯑꯁꯤ ꯂꯤꯡꯅꯕ ꯄ꯭ꯔꯥꯛꯇꯤꯁ ꯀꯌꯥ ꯇꯧꯕꯗꯒꯤ ꯃꯥꯒꯤ ꯈꯨꯅꯥꯎꯕꯤꯁꯤ ꯌꯥꯝꯅ ꯆꯥꯎꯅ ꯇꯪꯕꯒ ꯂꯣꯏꯅꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯑꯗꯨꯒ ꯁꯣꯝꯗ ꯂꯩꯔꯤꯕ ꯑꯦꯕꯂꯤꯟꯅ ꯃꯉꯣꯟꯗ ꯆꯦꯜꯂꯤꯕ ꯁꯛꯇꯤ ꯍꯩꯁꯤꯡꯕꯁꯤꯡ ꯑꯁꯤꯕꯨ ꯃꯥꯅ ꯁꯤꯖꯤꯟꯅꯔꯤꯕꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯈꯨꯅꯥꯎꯕꯤꯁꯤꯅ ꯊꯥꯗꯣꯛꯈꯤꯕ ꯃꯇꯝꯗꯗꯤ ꯑꯜꯐꯥ ꯒꯣꯡꯒꯣꯡ ꯑꯁꯤ ꯌꯥꯝꯅ ꯂꯥꯞꯅ ꯄꯥꯏꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯄꯥꯏꯔꯝꯂꯤꯕ ꯒ꯭ꯔꯦꯅꯦꯗ ꯑꯁꯤꯁꯨ ꯌꯥꯝ ꯂꯥꯞꯅ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯈ꯭ꯔꯦ ꯑꯗꯨꯒ ꯇꯟꯖꯥꯁꯤꯗ ꯖꯝꯄꯔ ꯀꯌꯥ ꯑꯃꯅ ꯑꯦꯕꯂꯤꯟꯗ ꯑꯦꯇꯦꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯔꯥꯎꯟ ꯑꯣꯏꯅ ꯀꯣꯏꯁꯤꯜꯂꯛꯂꯤꯕꯅꯤ ꯑꯗꯨꯒ ꯑꯦꯕꯂꯤꯟꯅꯁꯨ ꯃꯈꯣꯏ ꯃꯌꯥꯝꯁꯤꯒ ꯊꯦꯡꯒꯥꯏꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯦ ꯇꯟꯖꯥꯁꯤꯗ ꯒꯣꯡꯒꯣꯡꯒꯤ ꯈꯨꯠꯇꯒꯤ ꯄꯥꯏꯊꯣꯛꯈꯤꯕ ꯒ꯭ꯔꯦꯅꯦꯗ ꯑꯁꯤ ꯄꯣꯛꯈꯥꯏꯔꯝꯃꯦ
ꯂꯩꯔꯤꯕ ꯖꯝꯄꯔꯁꯤꯡꯁꯤꯅ ꯑꯦꯚꯦꯂꯤꯟꯒꯤ ꯃꯊꯛꯇ ꯌꯥꯝꯅ ꯁꯥꯊꯤꯅ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯤ ꯑꯗꯨꯒ ꯑꯦꯚꯦꯂꯤꯟꯅ ꯃꯥꯒꯤ ꯀꯜꯂꯕ ꯈꯨꯅꯥꯎꯕꯤ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯑꯣꯏꯁꯤꯡꯁꯤꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯔꯤ ꯃꯥꯒꯤ ꯈꯨꯅꯥꯎꯕꯤꯁꯤꯅ ꯊꯥꯔꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯂꯥꯞꯅ ꯄꯥꯏꯊꯣꯛꯇꯨꯅꯁꯨ ꯆꯠꯂꯤ ꯑꯗꯨꯒ ꯃꯊꯛꯇ ꯋꯥꯡꯅ ꯄꯥꯏꯈꯠꯄ ꯃꯤ ꯑꯃꯁꯨ ꯌꯥꯎꯔꯦ ꯅꯨꯄꯥꯁꯤꯕꯨ ꯂꯩꯃꯥꯏꯗ ꯌꯥꯝꯅ ꯀꯟꯅ ꯐꯨꯖꯤꯜꯍꯟꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯀꯔꯤꯃꯠꯇ ꯂꯦꯡꯗꯅ ꯇꯥꯗꯨꯅ ꯂꯩꯔꯦ ꯍꯧꯖꯤꯛꯇꯤ ꯑꯦꯚꯦꯂꯤꯟꯒꯤ ꯍꯛꯆꯥꯡꯁꯤ ꯁꯣꯛꯊꯗꯨꯅ ꯂꯦꯞꯄ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ ꯇꯟꯖꯥꯁꯤꯗ ꯋꯦꯃꯟꯅ ꯃꯥꯕꯨ ꯀꯧꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯂꯩꯃꯥꯏꯗ ꯇꯨꯔꯛꯂꯤꯕ ꯑꯦꯚꯦꯂꯤꯟꯕꯨ ꯃꯥꯅ ꯑꯣꯏ ꯑꯦꯚꯦꯂꯤꯟꯅ ꯍꯥꯏꯔꯤ ꯑꯣꯏꯔꯤꯕ ꯇꯧꯔꯤꯕ ꯊꯧꯑꯣꯡꯁꯤꯡꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯦ ꯑꯩꯅ ꯅꯉꯣꯟꯗ ꯆꯞ ꯆꯥꯅ ꯈꯪꯍꯟꯕ ꯉꯝꯗ꯭रे ꯃꯁꯤꯗ ꯋꯦꯃꯟꯅ ꯍꯥꯏꯔꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯈꯪꯍꯜꯂꯨꯕꯒꯤ ꯗꯔꯀꯥꯔ ꯇꯥꯗꯦ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕ ꯑꯉꯛꯄ ꯊꯧꯑꯣꯡꯁꯤꯡꯁꯤ ꯑꯩꯅ ꯌꯦꯡꯗꯨꯅ ꯑꯗꯨꯝ ꯂꯩꯔꯤꯕꯅꯤ ꯍꯥꯏꯕꯗꯤ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯤꯕꯁꯤ ꯑꯜꯐꯥ ꯋꯦꯃꯟ ꯑꯣꯏꯔꯝꯂꯦ ꯃꯁꯤꯗꯒꯤ ꯑꯦꯚꯦꯂꯤꯟꯅ ꯅꯣꯛꯇꯨꯅ ꯑꯣ ꯅꯪ ꯑꯃꯨꯛ ꯍꯜꯂꯛꯂꯕ ꯑꯣꯏꯔꯦ ꯑꯩꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤꯒ ꯃꯇꯧ ꯀꯔꯝꯅ ꯐꯥꯏꯠ ꯇꯧꯅꯕꯅꯣ ꯍꯥꯏꯕꯗꯨ ꯅꯪꯅꯁꯨ ꯎꯔꯝꯂꯒꯅꯤ ꯀꯩꯗꯧꯅꯨꯡꯗ ꯑꯩꯅ ꯃꯥꯏꯊꯤꯒꯗꯕ ꯅꯠꯇꯦ ꯖꯣꯕꯨ ꯇꯨꯄꯥꯀꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯨꯕꯨ ꯑꯩꯅ ꯊꯦꯡꯒꯥꯏꯅꯒꯅꯤ ꯑꯗꯨꯒ ꯃꯥꯕꯨ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯅꯤ ꯃꯥꯒꯤ ꯋꯥꯐꯝꯁꯤꯗ ꯋꯦꯃꯟꯁꯨ ꯅꯣꯛꯂꯤ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯃꯊꯣꯡ ꯆꯥꯗꯕꯅꯤ ꯑꯉꯥꯎ ꯑꯐꯩ ꯋꯥꯈꯜ ꯈꯟꯊꯗꯕꯒꯤ ꯊꯕꯛ ꯀꯧꯏ ꯀꯔꯤꯒꯤꯗꯃꯛꯇ ꯅꯪꯅ ꯅꯆꯥꯅꯨꯄꯤꯕꯨ ꯀꯟꯅꯕ ꯍꯣꯠꯅꯔꯤꯕꯅꯣ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯨꯅꯤꯚꯔꯁꯀꯤ ꯍꯦꯛ ꯂꯩꯔꯤꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯅꯪꯒꯤ ꯃꯊꯛꯇ ꯃꯌꯥꯝꯅ ꯁꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯦꯚꯦꯂꯤꯟꯅꯁꯨ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯦ ꯋꯦꯃꯟꯅ ꯃꯈꯥ ꯇꯥꯔꯛꯏ ꯇꯧꯕꯇꯕꯨ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯑꯆꯨꯝꯕꯅꯤ ꯃꯗꯨꯒꯤ ꯊꯧꯑꯣꯡ ꯑꯗꯨꯅ ꯁꯣꯏꯗꯅꯃꯛꯀꯤ ꯃꯥꯏ ꯄꯥꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤꯅꯤ ꯑꯩꯅ ꯈꯜꯂꯤꯕꯁꯤ ꯃꯥꯒꯤ ꯋꯥꯐꯝꯁꯤꯗ ꯑꯦꯚꯦꯂꯤꯟꯁꯨ ꯍꯔꯥꯎꯕ ꯄꯣꯛꯆꯔꯤ ꯑꯗꯨꯒꯗꯤ ꯍꯧꯖꯤꯛ ꯋꯦꯃꯟ ꯑꯁꯤ ꯂꯣꯛ ꯈꯨꯕꯒ ꯂꯣꯏꯅꯅ ꯃꯥ ꯍꯧꯖꯤꯛ ꯁꯤꯒꯗꯕꯒꯤ ꯇꯧꯔꯛꯂꯦ ꯃꯥꯒꯤ ꯃꯑꯣꯡꯁꯤꯗ ꯑꯦꯚꯦꯂꯤꯟꯁꯨ ꯉꯛꯄꯗ ꯂꯣꯏꯔꯦ ꯑꯗꯨꯒꯗꯤ ꯃꯥꯒꯤ ꯑꯜꯐꯥꯚꯔꯁ ꯍꯥꯏꯔꯤꯕ ꯁꯪꯁꯥꯔꯁꯤꯗ ꯎꯠꯂꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏꯅ ꯇꯣꯡꯂꯤꯕ ꯒꯥꯔꯤ ꯑꯁꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯨꯅ ꯂꯩꯔꯝꯂꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯇꯤꯝ ꯃꯦꯝꯕꯔꯁꯤꯡꯁꯨ ꯂꯣꯏꯅ ꯁꯤꯔꯝꯂꯦ ꯍꯥꯏꯕꯗꯤ ꯖꯣꯕꯨ ꯇꯨꯄꯥꯀꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯒ ꯂꯥꯟꯊꯦꯡꯅꯕꯗ ꯃꯈꯣꯏ ꯀꯥꯡꯕꯨꯁꯤ ꯂꯣꯏꯅ ꯁꯤꯕꯅꯤ ꯍꯥꯏꯕꯁꯤ ꯐꯤꯂꯝ ꯑꯁꯤꯕꯨ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅꯁꯨ ꯚꯥꯞ ꯇꯥꯔꯦ ꯋꯦꯃꯟꯒꯤ ꯍꯛꯆꯥꯡ ꯑꯁꯤꯁꯨ ꯁꯥꯊꯤꯅ ꯁꯣꯛꯄꯗꯒꯤ ꯏ ꯀꯌꯥ ꯑꯃ ꯊꯣꯛꯂꯦ ꯇꯟꯖꯥꯁꯤꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯖꯣꯕꯨ ꯇꯨꯄꯥꯀꯤ ꯑꯁꯤ ꯆꯪꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯁꯣꯝꯗꯅ ꯋꯦꯃꯟꯅ ꯑꯦꯚꯦꯂꯤꯟꯗ ꯍꯥꯏꯔꯤ ꯅꯪꯅ ꯃꯥꯏ ꯄꯥꯛꯇꯨꯅ ꯄꯟꯊꯨꯡꯐꯝ ꯌꯧꯕ ꯃꯤꯀꯨꯞ ꯑꯗꯨ ꯐꯥꯎꯕꯗ ꯑꯩꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯕ ꯐꯪꯖꯔꯕꯗꯤ ꯑꯩꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯒꯗꯕꯅꯤ ꯃꯁꯤꯗ ꯑꯦꯚꯦꯂꯤꯟꯅ ꯀꯔꯤꯅꯣ ꯅꯪ ꯍꯥꯏꯔꯤꯕꯗꯨꯕꯨ ꯋꯦꯃꯟꯅ ꯀꯞꯇꯨꯅ ꯍꯥꯏꯔꯤ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯑꯩꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞꯅ ꯌꯧꯁꯤꯜꯂꯛꯂꯕ ꯐꯥꯎꯕꯗ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯕ ꯐꯪꯖꯕꯁꯦ ꯑꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯩ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯑꯦꯚꯦꯂꯤꯟꯗ ꯃꯥꯅ ꯀꯤꯁ ꯇꯧꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯑꯜꯐꯥꯚꯔꯁꯀꯤ ꯁꯪꯁꯥꯔꯁꯤꯗ ꯎꯠꯂꯛꯄ ꯃꯇꯝꯗ ꯖꯣꯕꯨ ꯇꯨꯄꯥꯀꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯅ ꯋꯦꯃꯟꯕꯨ ꯍꯥꯠꯇꯣꯛꯂꯦ ꯃꯁꯤꯗꯒꯤ ꯑꯦꯚꯦꯂꯤꯟꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯋꯦꯃꯟ ꯑꯁꯤ ꯃꯥꯒꯤ ꯃꯥꯏꯟ ꯀꯅꯦꯛ ꯇꯧꯔꯝꯂꯤꯕꯁꯤ ꯇꯠꯈ꯭ꯔꯦ ꯑꯦꯚꯦꯂꯤꯟꯅ ꯀꯞꯇꯨꯅ ꯑꯜꯐꯥ ꯋꯦꯃꯟ ꯍꯥꯏꯗꯨꯅ ꯀꯧꯏ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛ ꯃꯤꯀꯞ ꯊꯣꯛꯂꯛꯂꯤꯕꯁꯤꯗꯤ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯏꯄꯪ ꯄꯪꯖꯕ ꯋꯦꯃꯟ ꯑꯗꯨꯅꯤ ꯑꯗꯨꯒ ꯉꯛꯇꯨꯅ ꯃꯥꯅ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯇꯟꯖꯥꯁꯤꯗ ꯖꯣꯕꯨ ꯇꯨꯄꯥꯀꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯦ ꯋꯦꯃꯟꯅ ꯉꯛꯇꯨꯅ ꯍꯪꯉꯤ ꯃꯥꯒꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤ ꯖꯣꯏ ꯅꯠꯇꯕ꯭ꯔꯥ